ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯌꯥꯏꯈꯣꯝꯕ ꯁꯝꯆꯦꯠ ꯁꯥꯕꯝ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯆꯥꯎꯔꯕ ꯅꯤꯡꯊꯤ ꯇꯝꯄꯥꯛ ꯂꯩꯕꯥꯛꯀꯤ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨ ꯉꯁꯤꯗꯤ ꯄꯨꯝꯂꯥꯡ ꯂꯥꯡꯏ꯫ ꯐꯖꯔꯕ ꯂꯩꯇꯦꯡ ꯀꯌꯥꯅ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤ ꯄꯨꯡꯌꯣꯝ ꯌꯣꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯑꯌꯥꯝꯕꯒꯤ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯖꯔꯕꯁꯨ ꯂꯩꯃꯔꯦꯝꯕꯤ ꯁꯅꯥꯇꯝꯐꯥꯗꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯏꯃꯛ ꯃꯛꯁꯤꯟꯗꯨꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯒꯤ ꯃꯃꯤ ꯑꯃꯠꯇ ꯇꯥꯕ ꯎꯔꯝꯗꯦ꯫ ꯃꯤꯂꯨ ꯑꯅꯤꯃꯛ ꯃꯄꯤꯅ ꯇꯔꯪ ꯇꯔꯪ ꯂꯪꯂꯗꯨꯅ ꯋꯥꯈꯜꯅ ꯐꯨꯡꯕꯪꯅꯗꯨꯅ ꯃꯃꯣ ꯃꯨꯛꯇꯥ ꯁꯅꯥꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯂꯤ꯫ ꯋꯥꯈꯜꯗꯁꯨ ꯈꯟꯖꯩ, ꯉꯁꯤꯗꯤ ꯏꯃꯥ ꯏꯆꯥ ꯀꯥꯏꯅꯔꯅꯤꯀꯣ꯫ ꯏꯆꯥꯅ ꯃꯥꯂꯦꯝꯁꯤꯗ ꯍꯦꯛ ꯈꯣꯡꯗꯥꯔꯛꯄꯗꯒꯤ ꯍꯧꯗꯨꯅ ꯃꯃꯥ ꯑꯩꯅ ꯃꯤꯀꯨꯞ ꯑꯃꯗ ꯊꯥꯗꯣꯛꯇ ꯏꯆꯥꯕꯨ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯅ ꯁꯦꯟꯅꯖꯔꯛꯄ ꯏꯆꯥꯕꯨ ꯑꯣꯛꯇ ꯁꯤꯡꯗ ꯀꯌꯥ ꯇꯥꯛꯄꯤꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯉꯣꯜ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯃꯣꯝꯅ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯁꯥꯒꯩ ꯅꯥꯇꯩ ꯑꯃꯗ ꯇꯤꯟꯈ꯭ꯔꯅꯤꯀꯣ꯫ ꯋꯥꯈꯜ ꯑꯁꯤ ꯈꯟꯗꯨꯅ ꯃꯄꯤꯅ ꯏꯃꯥꯏꯆꯣꯟ ꯃꯆꯥꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯄꯅ ꯃꯆꯥꯒꯤ ꯀꯥ ꯑꯗꯨ ꯌꯧꯁꯤꯜꯂꯛꯏ꯫ ꯁꯅꯥꯇꯝꯐꯥ ꯃꯆꯥꯒꯤ ꯀꯥ ꯌꯧꯔꯛꯄꯗꯨꯗ ꯃꯄꯤ ꯁꯤꯟꯊꯔꯛꯈꯤ ꯍꯥꯏꯕꯒꯤ ꯃꯃꯤ ꯑꯃ ꯐꯥꯎꯕ ꯇꯥꯍꯟꯗꯅ ꯐꯠ ꯐꯠ ꯇꯩꯊꯣꯛꯇꯨꯅ ꯃꯥꯏꯊꯣꯡꯗ ꯑꯁꯦꯡꯕ ꯃꯤꯅꯣꯛ ꯑꯃꯅ ꯂꯩꯇꯦꯡꯗꯨꯅ ꯑꯋꯥꯕ ꯄꯨꯝꯕ ꯊꯃꯣꯏꯗ ꯂꯣꯠꯁꯤꯟꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯕ ꯁꯥꯗꯨꯅ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯂꯛꯄꯗꯗꯤ ꯃꯃꯣꯝꯗꯤ ꯀꯥ ꯑꯗꯨꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯁꯅꯥꯇꯝꯐꯥ ꯉꯥꯏꯍꯥꯛꯇꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯈꯜꯂꯗꯨꯅ ꯃꯃꯣꯝꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯒꯦ ꯇꯧꯕꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯎꯔꯛꯏ꯫ ꯁꯅꯥꯇꯝꯐꯥ ꯎꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯄꯥꯏꯈꯠꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯦꯡꯂꯝꯂꯒ ꯁꯅꯥꯇꯝꯐꯥ ꯀꯞꯊꯔꯛꯏ꯫ ꯃꯆꯥꯅ ꯊꯝꯂꯝꯂꯤꯕ ꯑꯗꯨ ꯄꯥꯏꯗꯨꯅ ꯄꯥꯈꯠꯄ ꯑꯃ ꯃꯊꯃꯣꯏ ꯁꯣꯛꯈꯤꯕꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇꯝꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯞꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯅꯤꯡꯊꯧ ꯐꯩꯔꯣꯏꯖꯥꯝꯕ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯥꯛꯂꯤꯕ ꯁꯃꯥꯂꯦꯡ ꯃꯥꯟꯅꯕ ꯂꯩꯕꯥꯛ ꯀꯌꯥꯒꯤ ꯅꯤꯡꯊꯧ ꯀꯌꯥꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯁꯅꯥꯇꯝꯐꯥ ꯀꯞꯇꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇꯝꯅ ꯆꯦꯜꯂꯛꯇꯨꯅ "ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧ, ꯏꯃꯣꯝꯗꯣ ꯀꯣꯅꯨꯡꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦꯅꯦ ꯏꯅꯤꯡꯊꯧ" ꯁꯤ ꯍꯥꯏꯗꯨꯅ ꯀꯞꯅ ꯀꯞꯅ ꯄꯥꯎꯗꯝꯖꯔꯛꯏ꯫ ꯐꯩꯔꯣꯏꯖꯥꯝꯕ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯄꯥꯎꯗꯝ ꯑꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯐꯝꯂꯝꯕꯗꯒꯤ ꯐꯠ ꯍꯧꯒꯠꯇꯨꯅ "ꯀꯔꯤꯅꯣ ꯃꯃꯥ, ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ? ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯔꯥꯖꯀꯨꯃꯥꯔ ꯁꯂꯤꯡꯕꯗꯤ ꯍꯧꯖꯤꯛ ꯌꯧꯔꯛꯂꯅꯤ꯫ ꯃꯃꯥ, ꯑꯃꯨꯛꯇ ꯊꯤꯔꯨꯁꯨ꯫ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯀꯥ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯆꯤꯊꯗꯅ ꯊꯤꯔꯨꯁꯨ ꯆꯠꯂꯨ." ꯑꯁꯨꯝꯅ ꯁꯥꯎꯅ ꯂꯥꯎꯔꯛꯏ꯫ ꯁꯅꯥꯇꯝꯐꯥ ꯀꯞꯅ ꯀꯞꯅ ꯃꯃꯣꯝꯅ ꯏꯗꯨꯅ ꯊꯝꯂꯝꯕ ꯋꯥꯔꯣꯜ ꯏꯕ ꯆꯦꯕꯥꯡ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯍꯜꯂꯛꯏ꯫ ꯐꯩꯔꯣꯏꯖꯥꯝꯕꯁꯨ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯈꯨꯠꯇꯒꯤ ꯐꯠ ꯃꯨꯟꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯃꯨꯛꯇꯥ ꯁꯅꯥꯅ ꯏꯔꯝꯃꯤ, "ꯄꯥꯕꯨꯡ ꯃꯍꯥꯔꯥꯖ, ꯅꯃꯣꯝ ꯂꯝꯀꯦꯠꯂꯝ ꯍꯥꯏꯕꯤꯑꯩꯗꯤ ꯄꯥꯕꯨꯡ ꯃꯍꯥꯔꯥꯖꯀꯤ ꯑꯄꯥꯝꯕ ꯊꯨꯒꯥꯏꯗꯨꯅ ꯏꯁꯥꯒꯤꯗ ꯈꯟꯗꯨꯅ ꯀꯣꯅꯨꯡꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯆꯈ꯭ꯔꯒꯦ꯫ ꯏꯁꯥꯅ ꯄꯥꯝꯗꯕ ꯃꯥꯒꯤ ꯃꯅꯥꯛꯇ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯀꯪꯗꯅ ꯂꯦꯜꯂꯨꯒꯗꯕꯒꯤ ꯁꯔꯨꯛ ꯏꯁꯥꯅ ꯄꯥꯝꯖꯕ ꯑꯩꯕꯨ ꯃꯨꯟꯅ ꯈꯪꯕꯤꯕ ꯆꯔꯥ ꯅꯥꯝꯃꯗ ꯆꯥꯔꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯃꯤꯀꯨꯞ ꯑꯃꯇꯪ ꯍꯤꯡꯂꯝꯂꯒ ꯅꯃꯣꯝꯒꯤ ꯄꯨꯟꯁꯤ ꯂꯣꯏꯈꯤꯕꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯐꯩ꯫ ꯅꯃꯣꯝꯕꯨ ꯋꯥꯔꯧꯕꯤꯒꯅꯨꯀꯣ ꯄꯟꯊꯧ꯫ ꯅꯃꯣꯝꯒꯤ ꯄꯨꯛꯅꯤꯡꯅ ꯈꯣꯏꯗꯥꯖꯕ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯕ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯒꯗꯕ ꯃꯤꯁꯛ ꯑꯃ ꯊꯤꯗꯨꯅ ꯅꯃꯣꯝ ꯑꯃꯨꯛ ꯍꯜꯋꯥꯏꯔꯛꯈꯤꯒꯦ꯫ ꯄꯟꯊꯧ, ꯅꯃꯣꯝꯕꯨ ꯋꯥꯔꯧꯕꯤꯒꯅꯨ꯫ ꯄꯂꯦꯝ ꯅꯆꯥꯕꯨ ꯉꯥꯏꯕꯤꯔꯝꯃꯨꯀꯣ." ꯑꯁꯨꯝꯅ ꯋꯥꯍꯩ ꯈꯔ ꯏꯔꯝꯃꯤ ꯃꯨꯛꯇꯥ ꯁꯅꯥꯅ꯫ ꯃꯆꯥꯒꯤ ꯋꯥꯔꯣꯜ ꯈꯔꯗꯨ ꯎꯕꯗ ꯐꯩꯔꯣꯏꯖꯥꯝꯕ ꯃꯊꯥ ꯁꯥꯅ ꯐꯝꯐꯝꯂꯥꯡ ꯑꯗꯨꯗ ꯐꯠ ꯐꯝꯊꯈꯤ꯫ ꯃꯀꯣꯛꯇꯨ ꯃꯈꯨꯠ ꯑꯅꯤꯅ ꯀꯟꯅ ꯄꯥꯏꯁꯤꯟꯗꯨꯅ, "ꯑꯁ, ꯍꯧꯖꯤꯛꯄꯨ ꯑꯩꯕꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ? ꯊꯪꯅꯕ ꯌꯨꯛꯅꯕꯨꯡ ꯂꯩꯕꯥꯛꯀꯤ ꯔꯥꯖꯀꯨꯃꯥꯔ ꯁꯂꯤꯡꯕꯗꯤ ꯌꯧꯁꯤꯜꯂꯛꯂꯅꯤ꯫ ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯤꯕꯣ? ꯋꯥꯈꯜ ꯌꯥꯎꯈꯤꯗ꯭ꯔꯤꯗꯀꯣ ꯏꯃꯣꯝ꯫ ꯏꯄꯥꯅ ꯏꯆꯥꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕ ꯈꯪꯗ ꯌꯣꯛꯅꯕꯨꯡ ꯂꯩꯕꯥꯛꯀꯤ ꯔꯥꯖꯀꯨꯃꯥꯔ ꯁꯂꯤꯡꯕꯗ ꯌꯥꯝꯅ ꯄꯤꯅꯤꯡꯕ ꯑꯣꯏꯅ ꯈꯟꯈ꯭ꯔꯕꯣꯏꯔꯦꯗꯀꯣ." ꯁꯤ ꯈꯟꯗꯨꯅ ꯐꯩꯔꯣꯏꯖꯥꯝꯕꯁꯨ ꯃꯄꯤ ꯁꯤꯟꯊꯔꯛꯏ꯫ ꯍꯧꯈ꯭ꯔꯕ ꯊꯪꯅꯕ ꯂꯩꯕꯥꯛ ꯑꯣꯏꯔꯤꯕ ꯌꯣꯛꯅꯕꯨꯡ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯀꯩꯕꯤꯔꯦꯜꯅ ꯃꯉꯣꯟꯗ ꯄꯣꯡꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥ ꯑꯗꯨ ꯂꯧꯍꯧꯅꯅ ꯅꯥꯀꯣꯡꯗ ꯇꯥꯔꯛꯂꯝꯃꯤ꯫
ꯍꯩ ꯐꯩꯔꯣꯏꯖꯥꯕ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ ꯍꯩ ꯅꯪꯒꯤ ꯅꯔꯩꯕꯥꯛ ꯃꯆꯦꯠ ꯑꯃ ꯑꯩꯅ ꯂꯧꯁꯤꯟꯕꯁꯦ ꯃꯁꯤꯗꯤ ꯍꯧꯕꯗ ꯉꯥꯏꯔꯤꯕꯅꯤ ꯈꯛ ꯀꯨꯏꯔꯔꯣꯏ ꯅꯔꯩꯕꯥꯛ ꯇꯨꯝꯅ ꯑꯩꯒꯤ ꯏꯀꯨꯠꯇ ꯃꯨꯠꯀꯗꯕ ꯅꯪꯒꯤ ꯑꯔꯣꯏꯕ ꯎꯄꯥꯏ ꯑꯃ ꯍꯥꯏꯔꯒꯗꯤ ꯅꯪꯒꯤ ꯅꯃꯣꯝꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒ ꯂꯨꯍꯣꯡꯗꯨꯅ ꯉꯥꯏꯁꯦꯟ ꯑꯣꯏꯍꯧꯕꯅ ꯅꯪꯒꯤ ꯑꯃꯗꯤ ꯅꯔꯩꯕꯥꯛꯀꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯈꯛ ꯏꯆꯥꯅ ꯅꯃꯣꯝꯕꯨ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯕꯒꯤ ꯑꯩꯅ ꯈꯥꯡꯗꯨꯅ ꯂꯩꯕꯅꯤ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯌꯣꯛꯅꯕꯨꯡ ꯂꯩꯕꯥꯛꯁꯤꯒꯤ ꯃꯈꯥꯗ ꯅꯔꯩꯕꯥꯛ ꯄꯨꯝꯕ ꯊꯝꯂꯒꯗꯕꯅꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯆꯠꯂꯣ ꯆꯠꯂꯣ ꯅꯔꯩꯕꯥꯛꯇ ꯍꯜꯋꯥꯏꯖꯈ꯭ꯔꯣ ꯅꯪꯒꯤ ꯂꯣꯏꯅꯕꯤ ꯑꯃꯗꯤ ꯅꯃꯣꯝꯒ ꯀꯨꯞꯅ ꯇꯥꯟꯅꯔꯒ ꯅꯪꯒꯤ ꯑꯔꯣꯏꯕ ꯋꯥꯔꯦꯞ ꯂꯦꯞꯆꯔꯨꯁꯨ ꯅꯪꯒꯤ ꯑꯔꯣꯏꯕ ꯋꯥꯔꯦꯞꯇꯨꯒꯤ ꯇꯨꯡ ꯏꯟꯅ ꯊꯕꯛ ꯄꯥꯡꯊꯣꯛꯄ ꯇꯥꯕꯅꯤ ꯅꯠꯇ꯭ꯔꯅꯤ ꯃꯌꯥꯝ ꯑꯁꯨꯝꯅ ꯇꯤꯜꯂꯤꯕ ꯐꯝꯅꯥꯏꯕ ꯀꯌా ꯑꯗꯨꯕꯨ ꯌꯦꯡꯂꯗꯨꯅ ꯈꯥꯛꯅ ꯌꯥꯝꯅ ꯀꯔꯦꯝꯅꯅ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ ꯐꯩꯔꯣꯏꯖꯥꯝꯕꯁꯨ ꯀꯔꯤ ꯇꯧꯒꯅꯤ ꯈꯪꯗ ꯃꯤꯐꯝ ꯐꯝꯂꯤꯕ ꯀꯥ ꯑꯗꯨꯗꯒꯤ ꯇꯞꯅ ꯈꯣꯡꯊꯥꯡ ꯂꯨꯝꯅ ꯊꯥꯡꯗꯨꯅ ꯊꯣꯔꯛꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡ ꯇꯧꯐꯝ ꯈꯪꯗ ꯐꯠ ꯃꯥꯒꯤ ꯐꯝꯐꯝ ꯂꯥꯡꯗ ꯐꯝꯊꯈꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯃꯨꯛꯇꯥꯁꯅꯥ ꯃꯔꯩꯕꯥꯛ ꯂꯥꯟꯊꯣꯛꯇꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯆꯥꯎꯔꯕ ꯎꯃꯪ ꯐꯥꯎꯗꯨꯅ ꯆꯠꯄ ꯂꯝꯕꯤ ꯑꯃꯗ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯈꯨꯗꯨꯞ ꯊꯥꯅ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯎꯃꯪ ꯑꯗꯨ ꯂꯥꯟꯊꯣꯔꯛꯄꯒꯗꯤ ꯆꯥꯎꯔꯕ ꯆꯤꯡꯖꯥꯎ ꯑꯃꯒꯤ ꯆꯤꯡꯈꯣꯡꯗ ꯈꯨꯜ ꯃꯆꯥ ꯑꯃ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯎꯔꯤ ꯃꯨꯛꯇꯥꯁꯅꯥ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯋꯥꯈꯜ ꯂꯩꯇꯥꯅ ꯅꯨꯡꯁꯥꯁꯣꯔ ꯍꯣꯟꯗꯣꯛꯇꯨꯅ ꯃꯥꯡꯗ ꯎꯔꯤꯕ ꯈꯨꯜ ꯑꯗꯨ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ ꯂꯦꯞꯇꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯟꯖꯤꯟ ꯑꯗꯨ ꯌꯧꯁꯤꯜꯂꯛꯇꯨꯅ ꯃꯨꯛꯇꯥꯁꯅꯥ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯒ ꯈꯨꯜ ꯑꯗꯨ ꯇꯝꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯌꯨꯝꯗꯣꯡꯄꯣꯛ ꯑꯣꯏꯅ ꯈꯥꯡꯄꯣꯛꯁꯪ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯔꯤ ꯃꯨꯛꯇꯥꯁꯅꯥ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯨꯝꯗꯣꯡꯄꯣꯛ ꯑꯗꯨꯗ ꯆꯦꯟꯁꯤꯟꯈꯤꯗꯨꯅ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕꯤꯕ꯭ꯔꯣ ꯂꯩꯕꯤꯔꯕꯗꯤ ꯃꯄꯥꯜꯁꯣꯝꯗ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯣ ꯑꯁꯨꯝꯅ ꯀꯧꯔꯝꯃꯤ ꯑꯍꯥꯟꯕ ꯀꯧꯕꯗꯗꯤ ꯇꯥꯗ꯭ꯔꯕ ꯃꯥꯜꯂꯦ ꯃꯨꯛꯇꯥꯁꯅꯥ ꯑꯃꯨꯛ ꯍꯟꯅ ꯀꯧꯔꯨꯕꯗꯗꯤ ꯃꯈ꯭ꯋꯥꯡ ꯑꯗꯨ ꯏꯀꯣꯟ ꯀꯣꯜꯂꯕꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯃ ꯆꯩꯁꯨ ꯑꯃ ꯁꯨꯗꯨꯅ ꯊꯣꯔꯛꯇꯨꯅ ꯃꯨꯛꯇꯥꯁꯅꯥꯗ ꯌꯦꯡꯂꯗꯨꯅ ꯇꯞꯅ ꯍꯅꯨꯕꯤ ꯑꯗꯨꯅ ꯕꯦꯝꯃ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏ ꯅꯪꯕꯨ ꯀꯅꯥꯒꯤ ꯃꯆꯥꯅꯣꯅꯦ ꯕꯦꯝꯃ ꯉꯥꯏꯈꯣ ꯅꯪꯕꯨ ꯑꯩꯈꯣꯏꯒꯤ ꯈꯨꯜꯁꯤꯒꯤ ꯃꯤꯁꯨ ꯃꯥꯟꯗꯦ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣꯅꯦ ꯏꯁꯨꯕꯨ ꯑꯁꯨꯝꯅ ꯍꯪꯂꯛꯏ ꯃꯨꯛꯇꯥꯁꯅꯥꯁꯨ ꯅꯣꯛꯂꯗꯨꯅ ꯍꯅꯨꯕꯤꯗꯨꯗ ꯌꯦꯡꯂꯒ ꯇꯞꯅ ꯑꯕꯣꯛ ꯅꯁꯨ ꯑꯩ ꯂꯝ ꯀꯣꯏꯕ ꯑꯣꯏꯅ ꯁꯨꯝ ꯂꯥꯛꯆꯕꯅꯤ ꯌꯥꯔꯒꯗꯤ ꯑꯕꯣꯛꯀꯤ ꯈꯨꯜꯁꯤꯒꯤ ꯈꯨꯂꯥꯛꯄꯒꯤ ꯃꯌꯨꯝꯗꯣ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ ꯍꯥꯏꯖꯒꯦ ꯇꯧꯕꯅꯤ ꯑꯣ ꯑꯗꯨꯒꯤꯔꯥ ꯑꯗꯣ ꯏꯁꯨ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯅꯣꯡꯂꯩ ꯈꯨꯜꯁꯤꯒꯤꯗꯤ ꯈꯨꯂꯥꯛꯄ ꯍꯥꯏꯕ ꯂꯨꯆꯤꯡꯕ ꯑꯃ ꯂꯩꯇꯦ ꯑꯩꯈꯣꯏ ꯈꯨꯟꯖꯥ ꯑꯩꯈꯣꯏ ꯈꯔꯁꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯔꯩ ꯂꯩꯇ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯗꯨꯅ ꯂꯩꯃꯤꯟꯅꯖꯕ ꯈꯨꯜ ꯃꯆꯥ ꯑꯃꯅꯤꯅꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯣ ꯑꯗꯨꯗꯤ ꯑꯕꯣꯛ ꯅꯁꯨꯕꯨ ꯉꯁꯤ ꯅꯣꯡꯃꯁꯤꯃꯗꯤ ꯑꯕꯣꯛꯀꯤꯁꯤꯗ ꯂꯩꯖꯒꯦ ꯅꯁꯨꯒꯤ ꯆꯪꯖꯐꯝ ꯄꯤꯕꯤꯌꯨꯅꯦ ꯑꯕꯣꯛ ꯑꯁꯨꯝꯅ ꯑꯍꯜ ꯑꯣꯏꯔꯕ ꯍꯅꯨꯕꯤ ꯑꯗꯨꯕꯨ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯅꯨꯕꯤ ꯑꯗꯨꯁꯨ ꯉꯥꯏꯍꯥꯛꯇꯤ ꯃꯨꯛꯇꯥꯁꯅꯥꯗ ꯌꯦꯡꯗꯨꯅ ꯂꯩ ꯑꯗꯨꯒ ꯇꯞꯅ ꯏꯁꯨꯅꯕꯨ ꯂꯩꯒꯦ ꯍꯥꯏꯔꯕꯗꯤ ꯏꯁꯨꯅ ꯂꯩꯅꯤꯡꯕ ꯃꯇꯝ ꯐꯥꯎꯕ ꯑꯕꯣꯛꯀꯤꯁꯤꯗ ꯂꯩꯌꯨ ꯑꯕꯣꯛꯀꯤꯗꯤ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦꯀꯣ ꯅꯄꯨꯒ ꯅꯕꯣꯛ ꯑꯩꯒꯗꯪ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕꯁꯤ ꯏꯁꯨꯕꯨ ꯑꯕꯣꯛꯀꯤꯁꯤꯗ ꯂꯩꯕ ꯍꯩꯅꯒꯗ꯭ꯔꯣ ꯑꯁꯨꯝꯅ ꯍꯪꯂꯛꯏ ꯅꯣꯡꯃꯇ ꯃꯈꯣꯡ ꯂꯩꯕꯥꯛ ꯇꯥꯔꯛꯇꯕ ꯃꯨꯛꯇꯥꯁꯅꯥꯅꯤ ꯁꯅꯥꯒꯤ ꯐꯃꯨꯡ ꯊꯛꯇ ꯃꯣꯟꯗꯨꯝ ꯃꯣꯟꯇꯦꯛ ꯃꯊꯛꯇ ꯑꯋꯥꯕ ꯈꯪꯗ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯔꯛꯄꯤꯅꯤ ꯑꯗꯨꯕꯨ ꯃꯨꯛꯇꯥꯁꯅꯥ ꯀꯩꯁꯨ ꯈꯟꯗꯅ ꯑꯍꯜ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯅꯣꯛꯃꯤ ꯑꯕꯣꯛꯅꯕꯨ ꯆꯪꯖꯐꯝ ꯄꯤꯕꯤꯔꯕꯗꯤ ꯅꯁꯨ ꯑꯩꯒꯤꯗꯤ ꯍꯩꯅꯕ ꯍꯩꯅꯗꯕ ꯍꯥꯏꯕ ꯑꯃ ꯂꯩꯖꯗꯦ ꯑꯕꯣꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯏꯁꯨꯅꯕꯨ ꯌꯥꯔꯗꯤ ꯑꯕꯣꯛꯀꯤꯁꯤꯗ ꯏꯁꯨꯅ ꯂꯩꯅꯤꯡꯕ ꯃꯇꯝ ꯐꯥꯎꯕ ꯂꯩꯌꯨ isu lamsang lakpagi waramlami abokna isugi awabu koknanaba kari karino chanaba sembirake lao isu sidi napu su halaklani asumna wari sana sanaduna muktasanabu usinbiduna fazana potha halami ahaladuna soli leizaba haira kharabu muktasanada pizaduna nungai bu wari kaya saduna leirami ngayhaki matung hanubudusu halaktuna muktasanaga makoy humpunna phaminaduna harau wari kaya sadun leizari muktasana ahal aniduna mabu nungsibiba du urubada mabu pokpirakpa kaida soikhini ngaukhini haina koisen senabirakpa apokpi mama sanatampha amadi mapabung maharaj phairoi jamba anibu ningsinglaktuna muktasana mapi sinthari muktasanana kaplambadu ubada hanubiduna muktasanagi makokta nungsina nanbiduna tapna karigi isuna kaplibano kapkanuse kaidawrage isubo
ꯁꯤꯍꯥꯏꯗꯨꯅ ꯃꯨꯛꯇꯥꯁꯅꯥꯒꯤ ꯁꯤꯡꯊꯥꯍꯜꯂꯤꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯄꯤꯔꯛꯏ꯫ ꯃꯨꯛꯇꯥꯁꯅꯥꯁꯨ ꯀꯞꯅ ꯀꯞꯅ ꯃꯥꯕꯨ ꯃꯁꯥꯅ ꯌꯥꯗꯅ ꯅꯨꯄꯥ ꯑꯃꯗ ꯂꯨꯍꯣꯡꯅꯕ ꯇꯧꯔꯛꯄꯗꯒꯤ ꯃꯥ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯦꯜꯂꯛꯂꯤꯕꯅꯤ ꯑꯃꯗꯤ ꯃꯍꯥꯛ ꯅꯤꯡꯊꯤ ꯇꯝꯄꯥꯛ ꯂꯩꯕꯥꯛꯀꯤ ꯔꯥꯖꯀꯨꯃꯥꯔꯤ ꯃꯨꯛꯇꯥꯁꯅꯥꯅꯤ ꯍꯥꯏꯅ ꯑꯁꯦꯡꯕ ꯄꯥꯎꯗꯝ ꯑꯗꯨ ꯑꯍꯜ ꯑꯅꯤꯗꯨꯗ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯂꯝꯃꯤ꯫ ꯃꯨꯛꯇꯥꯁꯅꯥꯒꯤ ꯄꯥꯎꯗꯝ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤ ꯑꯃꯨꯛ ꯍꯦꯟꯅ ꯃꯨꯛꯇꯥꯁꯅꯥꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯖꯤꯟꯈ꯭ꯔ ꯃꯥꯜꯂꯤ ꯍꯅꯨꯕꯤ ꯑꯗꯨꯅ꯫ ꯍꯅꯨꯕ, ꯏꯁꯨ ꯔꯥꯖꯀꯨꯃꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯈꯥꯡꯄꯣꯛ ꯁꯪ ꯑꯁꯤ ꯍꯩꯔꯛꯈꯤꯔꯣꯏ, ꯃꯥꯒꯤ ꯇꯨꯝꯐꯝꯗꯨ ꯂꯨꯅ ꯅꯥꯟꯅ ꯑꯃꯨꯛꯇ ꯁꯦꯝꯕꯤꯔꯨꯁꯨ꯫ ꯏꯁꯨꯁꯦ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯐꯥꯎꯔꯝꯂꯅꯤ, ꯑꯩ ꯆꯥꯛꯁꯤ ꯑꯃꯨꯛꯇ ꯂꯣꯏꯁꯤꯟꯅꯕ ꯇꯧꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯍꯅꯨꯕꯗꯨꯁꯨ ꯅꯣꯛꯂꯗꯨꯅ ꯃꯨꯛꯇꯥꯁꯅꯥꯗ ꯌꯦꯡꯂꯗꯨꯅ, ꯏꯁꯨꯁꯅꯥ, ꯅꯄꯨꯅ ꯏꯁꯨꯒꯤ ꯄꯣꯊꯥꯐꯝ ꯐꯖꯅ ꯁꯦꯝꯂꯝꯂꯒꯦꯀꯣ꯫ ꯂꯁꯤꯡ ꯈꯔ ꯂꯣꯛꯇꯨꯅ ꯊꯝꯂꯤ ꯏꯄꯨꯅ, ꯃꯁꯤꯅ ꯍꯦꯛꯇ ꯁꯦꯝꯕꯤꯔꯒꯦ ꯏꯁꯨꯒꯤ꯫ ꯑꯩ ꯍꯅꯨꯕꯤ, ꯏꯁꯨꯒꯤ ꯆꯥꯛ ꯂꯣꯏꯁꯤꯟꯅꯕ ꯇꯧꯀꯣ, ꯑꯩ ꯆꯠꯂꯦ꯫ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯥꯝ ꯍꯔꯥꯎꯅ ꯍꯅꯨꯕꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯃꯨꯛꯇꯥꯁꯅꯥꯁꯨ ꯑꯍꯜ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯗꯨꯅ ꯅꯣꯛꯆꯔꯤ꯫ ꯑꯗꯨꯒ ꯍꯅꯨꯕꯤ ꯑꯗꯨꯗ ꯌꯦꯡꯂꯗꯨꯅ ꯇꯞꯅ ꯃꯨꯛꯇꯥꯁꯅꯥꯅ, ꯑꯕꯣꯛ, ꯅꯁꯨ ꯑꯩꯕꯨ ꯂꯩꯕꯥꯛ ꯑꯃꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯅꯦ ꯍꯥꯏꯕꯁꯦ ꯀꯅꯥꯗꯁꯨ ꯈꯪꯍꯟꯕꯤꯒꯅꯨꯀꯣ ꯍꯥꯏꯅ ꯄꯥꯎꯃꯦꯜꯂꯛꯏ꯫ ꯍꯅꯨꯕꯤ ꯑꯗꯨꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯨꯛꯇꯥꯁꯅꯥꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯗꯨꯅ, ꯀꯅꯥ ꯂꯩꯇ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯏꯁꯨ ꯁꯅꯥꯅ ꯂꯥꯛꯂꯤꯕꯁꯤ ꯂꯥꯏꯅ ꯊꯥꯕꯤꯔꯛꯄ ꯏꯁꯨꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯅꯕꯣꯛ ꯅꯄꯨꯅ ꯂꯣꯏꯅ ꯌꯥꯗꯣꯏ꯫ ꯏꯁꯨꯒꯤ ꯑꯄꯥꯝꯕ ꯑꯃ ꯍꯦꯛ ꯂꯩꯕꯗ ꯅꯕꯣꯛ ꯑꯃꯗꯤ ꯅꯄꯨꯗ ꯍꯥꯏꯒꯗꯕꯅꯤꯀꯣ꯫ ꯏꯁꯨꯅ ꯍꯦꯛ ꯂꯩꯅꯤꯡꯕ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯂꯩꯊꯣꯛ꯫ ꯁꯤ ꯍꯥꯏꯗꯨꯅ ꯍꯅꯨꯕꯤꯗꯨ ꯅꯣꯛꯆꯔꯤ꯫ ꯃꯨꯛꯇꯥꯁꯅꯥꯁꯨ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯍꯔꯥꯎꯖꯕ ꯑꯃꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯗꯨ ꯍꯦꯟꯅ ꯑꯍꯜ ꯑꯅꯤꯁꯤꯕꯨ ꯅꯨꯡꯁꯤꯈꯤꯕꯅ ꯑꯍꯜ ꯑꯗꯨꯗ ꯀꯣꯟꯗꯨꯅ ꯅꯣꯛꯆꯔꯤ꯫ ꯃꯨꯛꯇꯥꯁꯅꯥꯁꯨ ꯑꯗꯨꯝꯅ ꯑꯁꯨꯝ ꯃꯇꯝ ꯑꯗꯨ ꯍꯧꯈꯤꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯍꯅꯨꯕ ꯁꯥꯅꯧ ꯑꯃꯗꯤ ꯍꯅꯨꯕꯤ ꯀ꯭ꯋꯥꯛ ꯂꯩ꯫ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯅꯨꯄꯤ ꯑꯃ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯃꯁꯨ ꯁꯛꯅ ꯂꯩꯔꯦ ꯍꯥꯏꯕꯗꯨ ꯈꯨꯜ ꯑꯗꯨ ꯁꯤꯟ ꯊꯨꯡꯅ ꯈꯪꯂꯛꯈꯤꯗꯨꯅ ꯈꯨꯟꯖꯥ ꯑꯌꯥꯝꯕ ꯂꯥꯛꯇꯨꯅ ꯃꯨꯛꯇꯥꯁꯅꯥꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯔꯝꯃꯤ꯫ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯟꯅꯔꯤ꯫ ꯈꯨꯜꯒꯤ ꯂꯩꯁꯥ ꯈꯔ ꯑꯗꯨꯒꯁꯨ ꯃꯨꯛꯇꯥꯁꯅꯥꯒ ꯂꯣꯏꯅꯅ ꯇꯤꯟꯅꯗꯨꯅ ꯃꯇꯥ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯨꯜꯒꯤ ꯅꯍꯥ ꯄꯥꯈꯪ ꯀꯌꯥꯗꯤ ꯃꯨꯛꯇꯥꯁꯅꯥꯒꯤ ꯐꯖꯔꯕ ꯃꯥꯏꯊꯣꯡ ꯑꯃꯗꯤ ꯅꯤꯡꯊꯤꯖꯔꯕ ꯁꯕꯥꯜ ꯑꯗꯨ ꯎꯕꯗ ꯑꯄꯥꯝ ꯅꯨꯡꯁꯤ ꯄꯣꯛꯄ ꯀꯌꯥꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯃꯨꯛꯇꯥꯁꯅꯥꯅꯁꯨ ꯃꯥꯕꯨ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯔꯤꯕ ꯈꯨꯟꯖꯥ ꯅꯨꯄꯥ ꯀꯌꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯃꯁꯛ ꯃꯇꯧ ꯁꯪꯈꯣꯟꯕ ꯐꯤꯕꯝ ꯃꯨꯔꯇꯤ ꯆꯨꯝꯕ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯊꯤꯖꯔꯕꯁꯨ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ꯫ ꯃꯨꯛꯇꯥꯁꯅꯥ ꯋꯥꯈꯜ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯅ ꯃꯥꯒꯤ ꯃꯇꯤꯛ ꯆꯥꯕ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯁꯤ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯗꯨꯅ ꯋꯥꯈꯜ ꯋꯥꯅ ꯇꯥꯡꯂꯧ ꯊꯦꯡꯂꯕ ꯃꯤꯁꯤꯛ ꯃꯤꯔꯥꯈꯣꯜ ꯇꯥꯗ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯃꯇꯣꯝꯇ ꯃꯥꯒꯤ ꯆꯪꯖꯐꯝ ꯄꯤꯕꯤꯔꯤꯕ ꯈꯥꯡꯄꯣꯛ ꯁꯪ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯐꯝꯗꯨꯅ ꯎꯈꯣꯡꯇꯦꯟ ꯑꯗꯨꯗ ꯉꯥꯊꯗꯨꯅ ꯑꯃꯛꯄ ꯌꯥꯎꯗ ꯊꯣꯛꯂꯤꯕ ꯅꯣꯡꯗꯣꯜ ꯊꯥꯖꯃꯥꯕꯨ ꯄꯤꯔꯣꯏꯅꯔꯕ ꯃꯤꯠꯌꯦꯡ ꯑꯃꯅ ꯌꯦꯡꯗꯨꯅ ꯋꯥꯈꯜꯗꯁꯨ ꯈꯟꯖꯔꯤ꯫ ꯄꯥꯕꯨꯡ ꯃꯍꯥꯔꯥꯖ, ꯅꯃꯣꯝ ꯂꯝꯀꯦꯠꯂꯝ ꯍꯥꯏꯕꯤꯕꯨ ꯄꯥꯕꯨꯡꯅ ꯋꯥꯔꯧꯕꯤꯒꯅꯨꯀꯣ꯫ ꯅꯃꯣꯝ ꯂꯝꯀꯦꯠꯂꯝ ꯍꯥꯏꯕ ꯑꯩꯅ ꯄꯥꯕꯨꯡ ꯃꯍꯥꯔꯥꯖꯀꯤ ꯁꯅꯥ ꯌꯥꯊꯪꯕꯨ ꯇꯨꯡꯑꯣꯏꯅꯔꯝ ꯏꯔꯩꯕꯥꯛ ꯊꯥꯗꯣꯛꯇꯨꯅ ꯃꯤꯔꯣꯠ ꯑꯃꯒꯨꯝ ꯉꯁꯤꯁꯨ ꯂꯦꯞꯂꯤ꯫ ꯅꯁꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯤ ꯈꯪꯕꯤꯕ ꯑꯩꯕꯨ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯊꯦꯡꯅꯗ꯭ꯔꯤ ꯉꯁꯤ ꯐꯥꯎꯕ꯫ ꯄꯥꯕꯨꯡ ꯃꯍꯥꯔꯥꯖꯀꯤ ꯃꯥꯏꯗ ꯀꯥꯂꯤ ꯇꯩꯁꯤꯟꯗꯨꯅ ꯂꯝ ꯍꯦꯟꯕꯤ ꯑꯩꯅ ꯏꯔꯩꯕꯥꯛ ꯊꯥꯗꯣꯔꯛꯄꯒꯤ ꯃꯍꯩ ꯐꯪꯂꯤꯗꯨ ꯉꯁꯤꯗꯤ꯫ ꯁꯤ ꯈꯟꯗꯨꯅ ꯃꯨꯛꯇꯥꯁꯅꯥ ꯍꯦꯛꯅ ꯀꯞꯆꯔꯤ꯫ ꯑꯗꯨꯝꯅ ꯀꯞꯄ ꯌꯥꯕ ꯀꯞꯂꯝꯂꯒ ꯑꯃꯛꯄ ꯌꯥꯎꯗ ꯊꯣꯛꯂꯤꯕ ꯅꯣꯡꯗꯣꯜ ꯊꯥꯖꯃꯥꯕꯨ ꯌꯦꯡꯗꯨꯅ ꯇꯞꯅ ꯃꯨꯛꯇꯥꯁꯅꯥꯗꯣ, ꯑꯩꯒꯤ ꯃꯇꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯕ, ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕ ꯀꯌꯥ ꯈꯪꯕꯤꯒꯗꯕ, ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯉꯝꯒꯗꯕ ꯁꯛꯈꯪꯗꯕ ꯅꯪꯕꯨ ꯀꯔꯥꯏꯗ ꯂꯩꯔꯤꯒꯕ? ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯈꯪꯕꯤꯗ꯭ꯔꯕꯗꯤ ꯑꯋꯥꯕꯁꯤꯗꯒꯤ ꯀꯣꯛꯍꯟꯕꯤꯔꯔꯣ ꯂꯥꯛꯂꯨꯒꯕ? ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ ꯀꯞꯆꯔꯤ꯫ ꯁꯣꯝꯗꯅ ꯆꯥꯎꯔꯕ ꯂꯥꯟꯕꯜ ꯃꯊꯛ ꯑꯃꯗ ꯑꯃꯛꯄ ꯌꯥꯎꯗ ꯊꯣꯛꯂꯤꯕ ꯅꯣꯡꯗꯣꯜ ꯊꯥꯖꯃꯥꯕꯨ ꯌꯦꯡꯗꯨꯅ ꯌꯥꯏꯇꯝꯕ ꯃꯃꯣꯟ ꯃꯤꯅꯣꯛ ꯇꯝꯗꯨꯅ ꯂꯩꯔꯤꯉꯩ ꯂꯥꯟꯃꯤ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯥꯏꯇꯝꯕꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯗꯨꯅ, ꯑꯉꯝꯕ, ꯅꯄꯥꯕꯨꯡ ꯏꯕꯨꯡꯉꯣ ꯂꯨꯆꯤꯡꯕꯅ ꯏꯅꯨꯡ ꯇꯩꯅ ꯉꯥꯟꯕꯒ ꯑꯩꯈꯣꯏꯒ ꯌꯦꯛꯅꯗꯨꯅ ꯂꯥꯛꯂꯕ ꯃꯤꯔꯦꯜ ꯈꯨꯜꯗ ꯂꯥꯟꯗꯥꯅꯕ ꯁꯅꯥ ꯌꯥꯊꯪ ꯇꯥꯛꯄꯤꯔꯛꯏ ꯑꯉꯝꯕ꯫ ꯑꯁꯨꯝꯅ ꯄꯥꯎꯗꯝꯂꯝꯃꯤ꯫ ꯌꯥꯏꯇꯝꯕꯁꯨ ꯂꯩꯊꯣꯛꯇꯨꯅ ꯂꯥꯟꯃꯤ ꯑꯗꯨꯗ ꯌꯦꯡꯂꯒ, ꯐꯔꯦ, ꯏꯅꯨꯡ ꯇꯩꯅ ꯉꯥꯟꯕꯒ ꯈꯣꯡꯁꯥꯜꯂꯁꯤ ꯍꯥꯏꯅ ꯂꯥꯟꯃꯤ ꯀꯌꯥꯗ ꯄꯥꯎꯗꯝꯂꯨꯆꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯥꯟꯃꯤꯗꯨꯁꯨ ꯐꯒꯅꯤ ꯅꯅꯥꯏ ꯑꯩ ꯄꯥꯎꯖꯦꯟꯖꯔꯨꯒꯦ ꯍꯥꯏꯔꯝꯗꯨꯅ ꯂꯥꯟꯃꯤꯗꯨ ꯑꯃꯨꯛ ꯍꯟꯅ ꯌꯥꯏꯇꯝꯕꯗ ꯈꯨꯔꯨꯝꯂꯝꯂꯒ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯊꯥꯡꯗꯨꯅ ꯆꯠꯄ ꯍꯧꯈꯤꯕꯒ
ꯂꯥꯟꯃꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯥꯝꯂꯛꯏ꯫ ꯂꯥꯟꯃꯤ, ꯍꯌꯦꯡ ꯏꯅꯨꯡ ꯉꯥꯜꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯈꯨꯜꯗꯒꯤ ꯈꯔ ꯑꯋꯥꯡ ꯊꯪꯕꯔꯣꯝꯗ ꯆꯠꯂꯒ ꯂꯩꯔꯤꯕ ꯅꯣꯡꯂꯩ ꯈꯨꯜ ꯑꯗꯨ ꯐꯥꯎꯗꯨꯅ ꯆꯠꯂꯒ ꯃꯤꯔꯦꯜ ꯈꯨꯜꯒꯤ ꯃꯅꯤꯡ ꯊꯪꯕ ꯆꯤꯗꯥꯏꯔꯣꯝꯗꯒꯤ ꯀꯣꯏꯈꯠꯂꯛꯇꯨꯅ ꯂꯥꯟꯗꯥꯒꯗꯕꯅꯤ ꯍꯥꯏꯅ ꯄꯥꯎꯖꯦꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯂꯥꯟꯃꯤ ꯑꯗꯨꯁꯨ ꯐꯒꯅꯤ ꯑꯉꯝꯕ ꯍꯥꯏꯅ ꯍꯥꯏꯔꯝꯗꯨꯅ ꯈꯨꯔꯨꯝꯂꯝꯂꯒ ꯂꯥꯟꯃꯤ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯌꯥꯏꯇꯝꯕꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯃꯄꯥꯕꯨꯡ ꯏꯕꯨꯡꯉꯣ ꯂꯨꯆꯤꯡꯕ ꯂꯩꯔꯦꯜ ꯂꯥꯛꯄꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯩꯔꯦꯜ ꯂꯥꯛꯄꯁꯨ ꯃꯥꯒꯤ ꯃꯅꯥꯎ ꯑꯃꯗꯤ ꯃꯥꯒꯤ ꯂꯥꯟꯆꯤꯡ ꯄꯨꯔꯦꯜ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯄꯥꯊꯧ ꯑꯃꯗꯤ ꯍꯨꯏꯊꯧ ꯂꯥꯛꯄ ꯃꯈꯣꯏ ꯑꯅꯤꯒ ꯋꯥꯔꯤ ꯈꯔ ꯈꯟꯅꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯃꯆꯥꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯆꯥꯕꯨ ꯌꯦꯡꯂꯛꯏ꯫ ꯌꯥꯏꯇꯝꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯄꯥꯕꯨꯡ, ꯅꯆꯥꯅ ꯄꯨꯅꯦꯝꯖꯔꯤ, ꯈꯥꯇꯣꯟ ꯑꯅꯤꯕꯨꯁꯨ ꯅꯆꯥꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯁꯨꯝꯅ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯃꯈꯨꯔꯥ ꯑꯅꯤꯕꯨ ꯈꯨꯔꯨꯝꯂꯛꯏ꯫ ꯃꯄꯥꯕꯨꯡ ꯂꯩꯔꯦꯜ ꯂꯥꯛꯄꯅ ꯃꯆꯥꯕꯨ ꯌꯦꯡꯂꯗꯨꯅ ꯆꯪꯂꯣ ꯐꯝꯂꯨ ꯑꯗꯣ ꯏꯄꯥꯒꯤꯕꯨ ꯍꯌꯦꯡꯒꯤ ꯋꯥ ꯑꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯈꯨꯔꯥ ꯇꯣꯝꯕ ꯍꯨꯏꯊꯧ ꯂꯥꯛꯄꯅ ꯅꯣꯛꯂꯗꯨꯅ ꯌꯥꯏꯇꯝꯕꯕꯨ ꯌꯦꯡꯂꯒ ꯏꯄꯥꯒꯤ ꯄꯥꯔꯤ ꯍꯌꯦꯡꯒꯤ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯕꯒ ꯏꯆꯥꯒꯤ ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯟꯕꯤ, ꯏꯆꯥꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕꯤ ꯏꯃꯧ ꯑꯃ ꯄꯨꯁꯤꯟꯅꯕ ꯇꯧꯔꯁꯤ ꯍꯥꯏꯅ ꯇꯥꯆꯧ ꯇꯌꯥꯏ ꯑꯃꯗꯤ ꯅꯪ ꯈꯥꯇꯣꯟꯒ ꯇꯥꯟꯅꯔꯝꯂꯤꯕꯅꯤꯅꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯅꯣꯛꯇꯨꯅ ꯌꯥꯏꯇꯝꯕꯒꯤ ꯂꯦꯡꯖꯨꯝꯗ ꯄꯣꯞ ꯄꯣꯞ ꯊꯥꯔꯛꯏ꯫ ꯍꯨꯏꯊꯧ ꯂꯥꯛꯄꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯌꯥꯏꯇꯝꯕꯁꯨ ꯅꯣꯛꯂꯗꯨꯅ ꯃꯈꯨꯔꯥ ꯇꯣꯝꯕ ꯍꯨꯏꯊꯧ ꯂꯥꯛꯄꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯥꯏꯗꯩꯅꯣ ꯈꯥꯇꯣꯟ, ꯅꯆꯥ ꯑꯗꯨ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯕ ꯅꯪꯍꯟꯗꯦ꯫ ꯄꯥꯊꯧ ꯅꯣꯛꯂꯗꯨꯅ ꯌꯥꯏꯇꯝꯕꯕꯨ ꯌꯦꯡꯂꯒ ꯏꯀꯥꯏꯒꯅꯨꯅꯦꯕꯣ, ꯅꯪ ꯈꯥꯇꯣꯟ ꯑꯃꯗꯤ ꯇꯥꯆꯧꯅ ꯍꯥꯏꯕꯁꯨ ꯍꯥꯏꯕꯅꯤ, ꯏꯆꯥꯒꯤ ꯈꯪꯅꯖꯕ ꯂꯩꯔꯗꯤ ꯏꯄꯥꯈꯣꯏꯗꯤ ꯏꯌꯥꯗꯦ, ꯇꯧꯕꯗꯕꯨ ꯏꯁꯨꯇꯕꯨ ꯊꯨꯅ ꯎꯕ ꯄꯥꯝ, ꯁꯤꯗꯅꯤ ꯅꯪ ꯈꯨꯔꯥꯒꯤꯗꯤ꯫ ꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯆꯔꯤ꯫ ꯌꯥꯏꯇꯝꯕ ꯀꯔꯤ ꯈꯨꯝꯒꯗꯣꯏꯅꯣ ꯈꯪꯗ ꯊꯤꯛ ꯊꯤꯛ ꯅꯣꯛꯇꯨꯅ ꯃꯔꯥꯏꯕꯛ ꯑꯗꯨ ꯃꯈꯨꯠ ꯑꯗꯨꯅ ꯅꯝꯗꯨꯅ ꯂꯩꯔꯤꯉꯩ ꯂꯩꯔꯦꯜ ꯂꯥꯛꯄꯁꯨ ꯃꯅꯥꯎ ꯑꯅꯤꯒꯤ ꯋꯥꯐꯝ ꯑꯗꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ꯫ ꯍꯥꯏ ꯑꯩꯅꯁꯨ ꯍꯥꯏꯕ ꯌꯥꯕ ꯍꯥꯏꯔꯕꯅꯤ, ꯃꯃꯥꯅꯁꯨ ꯍꯥꯏꯔꯕꯅꯤ, ꯑꯗꯨꯕꯨ ꯀꯔꯤ ꯈꯜꯂꯤꯕꯅꯣ ꯈꯪꯗꯦ, ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯈꯜ ꯇꯥꯗ꯭ꯔꯕꯁꯤꯗꯗꯤ ꯅꯌꯥꯝꯕꯗꯤ ꯋꯥ ꯉꯥꯡꯅꯤꯡꯗ꯭ꯔꯕꯅꯤ꯫ ꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯆꯔꯤ꯫ ꯌꯥꯏꯇꯝꯕ ꯃꯄꯥꯕꯨꯡꯁꯨ ꯌꯥꯎꯅ ꯃꯥꯕꯨ ꯅꯨꯄꯤ ꯊꯤꯔꯛꯅꯕ ꯍꯥꯏꯔꯛꯄꯁꯤꯗ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯂꯩꯗꯨꯅ ꯈꯥꯡꯂꯤꯕ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯇꯥꯁꯤꯟꯅꯗ ꯀꯗꯥꯏꯗꯅꯣ ꯌꯦꯡꯗꯨꯅ ꯂꯩꯖꯔꯤ꯫ ꯍꯨꯏꯊꯧ ꯂꯥꯛꯄ ꯑꯃꯗꯤ ꯄꯥꯊꯧꯁꯨ ꯌꯥꯏꯇꯝꯕꯕꯨ ꯅꯨꯄꯤ ꯊꯤꯅꯕ ꯇꯧꯔꯁꯤ, ꯃꯇꯥꯡ ꯃꯇꯝ ꯍꯦꯟꯗꯣꯛꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯇꯛꯏ꯫ ꯂꯩꯔꯦꯜ ꯂꯥꯛꯄꯁꯨ ꯃꯅꯥꯎ ꯑꯅꯤꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯇꯥꯁꯤꯟꯅꯗ ꯃꯆꯥꯅ ꯃꯃꯥꯏ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯀꯌꯥ ꯑꯗꯨ ꯌꯦꯡꯂꯒ ꯅꯣꯛꯆꯔꯤ꯫ ꯑꯗꯨꯝꯅ ꯃꯄꯥꯕꯨꯡ ꯃꯈꯨꯔꯥ ꯑꯅꯤꯒꯤ ꯋꯥꯐꯝ ꯀꯌꯥ ꯑꯗꯨ ꯂꯩꯊꯣꯛꯅꯕ ꯍꯣꯠꯅꯗꯨꯅ ꯌꯥꯏꯇꯝꯕꯁꯨ ꯂꯩꯖꯔꯤ꯫ ꯁꯣꯝꯗꯅ ꯑꯍꯤꯡ ꯑꯗꯨꯗ ꯁꯥꯅꯧ ꯑꯃꯗꯤ ꯀ꯭ꯋꯥꯛꯂꯩꯒ ꯂꯣꯏꯅꯅ ꯃꯁꯨ ꯁꯛꯅ ꯂꯩꯔꯤꯕꯤ ꯃꯨꯛꯇꯥꯁꯅꯥꯒ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯝꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯁꯥꯅꯧꯅ ꯃꯁꯨ ꯃꯨꯛꯇꯥꯁꯅꯥꯕꯨ ꯌꯦꯡꯂꯗꯨꯅ ꯌꯥꯝ ꯍꯔꯥꯎꯅ ꯍꯩ ꯏꯁꯨ ꯅꯨꯄꯤ, ꯅꯪꯕꯨ ꯉꯥ ꯐꯥꯕꯒꯤ ꯅꯨꯡꯉꯥꯏꯕꯒꯗꯣ ꯈꯪꯅꯤꯡꯗ꯭ꯔꯣ? ꯍꯌꯦꯡꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯣ ꯏꯁꯤꯠꯇꯨꯅ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯉꯥ ꯐꯥꯅꯤ ꯍꯥꯏꯅꯍꯧꯕꯅꯤ, ꯏꯁꯨꯕꯨ ꯉꯥ ꯐꯥꯅꯤꯡꯗꯕ꯭ꯔꯣ? ꯍꯥꯏꯅ ꯍꯪꯂꯛꯏ ꯀ꯭ꯋꯥꯛꯂꯩꯅ꯫ ꯑꯣ, ꯑꯗꯨꯗꯤ ꯐꯔꯦ ꯍꯅꯨꯕ, ꯏꯁꯨ ꯅꯨꯄꯤꯁꯨ ꯍꯌꯦꯡꯒꯤ ꯉꯥ ꯐꯥꯕꯒꯤ ꯆꯥꯎꯔꯕ ꯊꯧꯔꯝ ꯑꯁꯤ ꯌꯥꯎꯍꯜꯂꯁꯤ꯫ ꯑꯗꯣ ꯏꯁꯨꯕꯨ ꯉꯥ ꯐꯥꯕ ꯍꯩꯒꯗ꯭ꯔꯥ ꯅꯪꯕꯨ? ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯃꯨꯛꯇꯥꯁꯅꯥ ꯁꯅꯥ ꯀꯣꯅꯨꯡ ꯃꯅꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯍꯟꯗꯕ ꯃꯁꯥꯗ ꯂꯩꯈꯣꯝ ꯃꯔꯤꯛ ꯑꯃꯠꯇ ꯆꯣꯡꯕꯗꯤ ꯂꯥꯏꯔꯗꯅ ꯃꯈꯣꯡ ꯐꯥꯎꯕ ꯂꯩꯕꯥꯛ ꯇꯥꯔꯛꯇꯕꯤ ꯃꯅꯥꯏ ꯃꯁꯤꯜ ꯀꯌꯥꯅ ꯀꯣꯏꯁꯤꯟꯗꯨꯅ ꯑꯋꯥꯕ ꯈꯪꯗ ꯂꯩꯖꯔꯛꯄꯤ꯫ ꯑꯗꯨꯅ ꯃꯨꯛꯇꯥꯁꯅꯥꯗꯤ ꯀꯝꯗꯧꯅ ꯉꯥ ꯐꯥꯕꯒꯤ ꯍꯥꯏꯕ ꯈꯪꯖꯕ ꯅꯠꯇꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯇꯤꯟꯗꯨꯅ ꯉꯥ ꯐꯥꯕꯒꯤ ꯆꯥꯎꯔꯕ ꯊꯧꯔꯝ ꯑꯗꯨ ꯌꯥꯎꯕꯁꯨ ꯄꯥꯝꯂꯝꯃꯤ꯫ ꯉꯥ ꯐꯥꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯨꯁꯨ ꯈꯪꯅꯤꯡꯕꯅ ꯍꯔꯥꯎꯅ ꯅꯣꯛꯂꯗꯨꯅ ꯃꯕꯣꯛ ꯀ꯭ꯋꯥꯛꯂꯩꯗ ꯌꯦꯡꯂꯗꯨꯅ ꯑꯕꯣꯛ, ꯅꯁꯨꯗꯤ ꯉꯥ ꯀꯝꯗꯧꯅ ꯐꯥꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ, ꯑꯗꯨꯕꯨ ꯑꯕꯣꯛ ꯑꯩ ꯍꯌꯦꯡ ꯉꯥ ꯐꯥꯕꯒꯤ ꯆꯥꯎꯔꯕ ꯊꯧꯔꯝ ꯑꯁꯤꯃꯗꯤ ꯁꯣꯏꯗꯅ ꯌꯥꯎꯒꯅꯤ꯫ ꯅꯁꯨꯁꯨ ꯉꯥ ꯐꯥꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯈꯪꯕ ꯄꯥꯝꯃꯤ꯫ ꯑꯗꯨꯅ ꯍꯌꯦꯡ ꯏꯄꯨꯒ ꯑꯕꯣꯛꯀꯅ ꯅꯁꯨꯕꯨ ꯉꯥ ꯐꯥꯕꯒꯤ ꯀꯨꯝꯍꯩꯗꯣ ꯌꯥꯎꯕ ꯄꯨꯕꯤꯌꯨꯀꯣ꯫ ꯑꯁꯨꯝꯅ ꯑꯍꯜ ꯑꯅꯤꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯔꯥꯎꯅ ꯍꯥꯏꯖꯔꯛꯏ꯫ ꯀ꯭ꯋꯥꯛꯂꯩꯁꯨ ꯃꯁꯨꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯁꯨꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯗꯨꯅ ꯄꯨꯅꯤ, ꯑꯕꯣꯛꯅ ꯏꯁꯨꯕꯨ ꯉꯥ ꯐꯥꯕ ꯁꯣꯏꯗꯅ ꯄꯨꯒꯅꯤ꯫ ꯏꯁꯨꯗ ꯀꯝꯗꯧꯅ ꯉꯥ ꯐꯥꯕꯒꯤ ꯍꯥꯏꯕꯁꯨ ꯑꯕꯣꯛꯅ ꯇꯥꯛꯄꯤ ꯇꯝꯕꯤꯒꯅꯤ꯫
ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯍꯧꯗꯨꯅ ꯇꯧꯒꯗꯧꯕ ꯉꯥ ꯐꯥꯕꯒꯤ ꯊꯧꯔꯝ ꯑꯣꯏꯕꯅꯤꯅ ꯉꯟꯅ ꯄꯣꯊꯥꯅꯕ ꯇꯧꯔꯁꯤ. ꯏꯁꯨ ꯋꯥꯔꯝꯂꯅꯤ, ꯄꯣꯊꯥꯖꯔꯣꯀꯣ. ꯑꯁꯨꯝꯅ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯝꯂꯒ ꯀ꯭ꯋꯥꯛꯂꯩ ꯑꯃꯗꯤ ꯁꯥꯅꯧꯁꯨ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ. ꯃꯨꯛꯇꯥꯁꯅꯥꯁꯨ ꯍꯌꯦꯡꯗꯤ ꯃꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯉꯥ ꯐꯥꯕ ꯐꯪꯂꯅꯤ ꯈꯜꯂꯨꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤ. ꯃꯁꯥꯗꯣ ꯂꯩꯐꯝ ꯈꯪꯗ ꯅꯣꯛꯆꯗꯨꯅ ꯑꯍꯤꯡ ꯑꯗꯨ ꯇꯨꯝꯊꯅꯕ ꯍꯣꯠꯅꯈ꯭ꯔꯦ. ꯁꯣꯝꯗꯅ ꯌꯥꯏꯇꯝꯕꯁꯨ ꯍꯌꯦꯡ ꯏꯅꯣꯡ ꯇꯩꯅ ꯉꯥꯟꯕꯒꯗꯤ ꯂꯥꯟꯒꯤꯗꯃꯛ ꯑꯃꯨꯛ ꯈꯣꯡꯁꯥꯜꯂꯒꯅꯤ ꯈꯟꯗꯨꯅ ꯍꯌꯦꯡ ꯁꯣꯛꯅꯒꯗꯕ ꯂꯥꯟꯐꯝꯁꯤꯒꯤ ꯋꯥꯈꯜ ꯈꯔ ꯈꯟꯗꯨꯅ ꯑꯍꯤꯡ ꯑꯗꯨ ꯇꯨꯝꯊꯕ ꯌꯥꯗ ꯂꯩꯖꯔꯤ. ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯍꯌꯦꯡꯒꯤ ꯂꯥꯟꯐꯝꯁꯤꯒꯤ ꯋꯥꯈꯜ ꯑꯗꯨ ꯅꯥꯊꯩꯈꯤꯗꯨꯅ ꯉꯁꯥꯏ ꯃꯈꯨꯔꯥꯅ ꯍꯥꯏꯈꯤꯕ ꯃꯄꯥꯕꯨꯡꯅ ꯍꯥꯏꯈꯤꯕ ꯅꯨꯄꯤ ꯊꯤꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯊꯟꯇ ꯑꯃꯨꯛ ꯋꯥꯈꯜ ꯇꯥꯗ ꯅꯣꯛꯂꯛꯏ. ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯅꯣꯛꯇꯨꯅ ꯂꯩꯔꯝꯂꯒ ꯃꯁꯤꯅ ꯇꯞꯅ ꯁꯣꯜꯂꯛꯏ. ꯍꯩꯁꯨ ꯍꯩꯕ, ꯑꯩ ꯌꯨꯝ ꯄꯥꯟꯕꯗꯤ ꯌꯥꯔꯕꯅꯤ. ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕꯤ ꯑꯃꯠꯇ ꯉꯁꯤ ꯐꯥꯎꯕ ꯊꯦꯡꯅꯗ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤ? ꯍꯣꯏꯗ, ꯅꯣꯡꯃꯗꯤ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕꯤ ꯃꯇꯤꯛ ꯆꯥꯕꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯖꯔꯝꯒꯅꯤ. ꯍꯌꯦꯡꯒꯤ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯕꯒ ꯃꯥꯂꯦꯝ ꯑꯁꯦ ꯃꯊꯛ ꯃꯈꯥ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯊꯛ ꯂꯩꯈꯥ ꯁꯤꯟꯕ ꯊꯨꯡꯅ ꯌꯥꯏꯇꯝ ꯑꯩꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕꯤ ꯃꯥꯕꯨ ꯁꯣꯏꯗꯅ ꯊꯤꯒꯅꯤ. ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯥꯏꯇꯝꯕ ꯇꯞꯅ ꯍꯤꯞꯊꯈꯤꯔꯝꯃꯤ. ꯑꯗꯨꯝꯅ ꯑꯍꯤꯡ ꯑꯗꯨ ꯂꯣꯏꯈꯤꯗꯨꯅ ꯌꯥꯏꯇꯝꯕ ꯃꯄꯥꯕꯨꯡ ꯂꯨꯆꯤꯡꯕ ꯂꯥꯏꯔꯦꯜ ꯂꯥꯛꯄꯒꯤ ꯃꯐꯝꯗꯒꯤ ꯌꯥꯏꯐ ꯊꯧꯖꯥꯜ ꯅꯤꯖꯗꯨꯅ ꯃꯥꯒꯤ ꯂꯥꯟꯃꯤ 100ꯒ ꯂꯣꯏꯅꯅ ꯂꯥꯟꯒꯤꯗꯃꯛ ꯃꯩꯔꯤꯈꯨꯜ ꯄꯥꯡꯅ ꯈꯣꯡꯁꯥꯟꯈ꯭ꯔꯦ. ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯣꯡꯂꯩꯈꯨꯜ ꯇꯝꯅ ꯃꯈꯣꯏ ꯄꯨꯟꯅ ꯂꯥꯛꯂꯝꯃꯤ. ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯅꯣꯡꯂꯩꯈꯨꯜꯗꯅꯤ. ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯗꯨ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯨꯒꯤ ꯇꯣꯔꯕꯥꯜꯗ ꯃꯈꯣꯏ ꯄꯨꯟꯅ ꯇꯤꯟꯗꯨꯅ ꯅꯨꯄꯥ ꯀꯌꯥꯅ ꯄꯨꯈ꯭ꯔꯤꯗꯨ ꯏꯁꯤꯠꯂꯤ. ꯈꯨꯜꯒꯤ ꯑꯍꯜ ꯂꯃꯟ ꯅꯨꯄꯤ ꯑꯉꯥꯡ ꯀꯌꯥꯅ ꯏꯁꯤꯠꯂꯤꯕꯗꯨ ꯌꯦꯡꯗꯨꯅ ꯍꯔꯥꯎꯅ ꯂꯩꯖꯔꯤ. ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯨꯛꯇꯥꯁꯅꯥꯁꯨ ꯃꯀꯣꯛꯇ ꯀꯣꯛꯁꯦꯠ ꯑꯃ ꯁꯦꯠ, ꯃꯈ꯭ꯋꯥꯡꯗ ꯅꯤꯡꯊꯤꯖꯔꯕ ꯇꯨꯡꯒꯣꯜ ꯑꯃ ꯌꯥꯟꯗꯨꯅ ꯉꯥ ꯐꯥꯕ ꯌꯥꯎꯅꯕ ꯃꯇꯥ ꯀꯌꯥꯒ ꯍꯔꯥꯎꯅ ꯂꯩꯖꯔꯤ. ꯁꯛꯇꯁꯨꯗ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯕꯤ ꯁꯑꯣꯡꯗ ꯁꯕꯥꯜꯗ ꯇꯥꯏꯕꯪ ꯁꯨꯝꯍꯠꯄ ꯉꯝꯂꯤꯕꯤ ꯃꯨꯛꯇꯥꯁꯅꯥꯗꯣ ꯇꯤꯜꯂꯤꯕ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯀꯌꯥ ꯑꯗꯨꯒꯤ ꯃꯔꯛꯇ ꯅꯥꯏꯇꯣꯝ ꯇꯥꯅ ꯉꯥꯟꯊꯣꯏꯔꯤ. ꯃꯨꯛꯇꯥꯁꯅꯥꯕꯨ ꯌꯦꯡꯗꯨꯅ ꯃꯕꯣꯛ ꯀ꯭ꯋꯥꯛꯂꯩꯅ ꯃꯇꯧ ꯀꯔꯝꯅ ꯂꯦꯝꯂꯩ ꯉꯥ ꯐꯥꯒꯅꯤ ꯍꯥꯏꯕꯒꯤ ꯃꯗꯨꯅ ꯆꯤꯡꯕ ꯀꯌꯥ ꯇꯥꯛꯄꯤꯔꯤ. ꯏꯁꯤꯠꯂꯤꯕ ꯈꯨꯟꯖꯥ ꯅꯨꯄꯥ ꯀꯌꯥ ꯑꯗꯨꯗꯤ ꯃꯨꯛꯇꯥꯁꯅꯥꯒꯤ ꯅꯤꯡꯊꯤꯖꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯌꯦꯡꯅꯕ ꯂꯥꯛꯅꯕꯗ ꯏꯁꯤꯠꯂꯤꯕꯗꯨ ꯃꯕꯨꯛꯅꯤꯡ ꯆꯪꯕ ꯉꯝꯂꯝꯗꯦ. ꯅꯍꯥ ꯄꯥꯈꯪ ꯀꯌꯥꯗꯒꯤ ꯍꯧꯗꯨꯅ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ ꯅꯨꯄꯥ ꯀꯌꯥ ꯑꯗꯨ ꯐꯥꯎꯕ ꯌꯥꯎꯅ ꯃꯨꯛꯇꯥꯁꯅꯥꯒꯤ ꯐꯖꯕꯗ ꯉꯥꯎꯔꯤ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯏꯁꯤꯠꯄ ꯌꯥꯎꯔꯤꯕ ꯅꯨꯄꯥ ꯅꯍꯥ ꯀꯌꯥ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯒꯨꯟꯗꯥ ꯐꯗꯥ ꯑꯣꯏꯅ ꯇꯧꯗꯨꯅ ꯂꯩꯕ, ꯃꯤꯌꯥꯝꯅ ꯀꯤꯅꯕ ꯑꯣꯟꯁꯤꯟꯅꯕ ꯇꯟꯕ, ꯃꯨꯖꯥꯎ ꯆꯥꯎꯕ ꯁꯥꯃꯨꯒꯨꯝꯅ ꯃꯕꯨꯛ ꯊꯣꯜꯂꯕ ꯑꯃꯨꯗꯣꯟꯅ ꯃꯨꯛꯇꯥꯁꯅꯥꯗ ꯌꯦꯡꯂꯗꯨꯅ ꯅꯣꯛꯂꯒ, ꯃꯨꯛꯇꯥꯁꯅꯥꯁꯦ ꯑꯩꯅ ꯂꯧꯁꯤꯟꯕꯤꯗꯨꯅ ꯈꯨꯜꯁꯤꯗ ꯂꯦꯡꯗꯅ ꯊꯝꯕꯤꯕꯅ ꯐꯔꯅꯤ. ꯃꯥꯕꯨ ꯀꯣꯟꯕꯤꯔꯤꯕ ꯑꯍꯜ ꯑꯅꯤꯁꯤꯁꯨ ꯄꯨꯟꯅ ꯑꯩꯒꯤꯗ ꯂꯩꯍꯜꯂꯒꯦ ꯈꯜꯂꯤ. ꯂꯦꯝꯂꯩ ꯉꯥ ꯐꯥꯕꯒꯤ ꯆꯥꯎꯔꯕ ꯊꯧꯔꯝ ꯑꯁꯤ ꯂꯣꯏꯔꯛꯄꯗ ꯃꯤꯌꯥꯝ ꯃꯥꯡꯗ ꯑꯩꯅ ꯃꯨꯛꯇꯥꯁꯅꯥꯒꯤ ꯃꯐꯝꯗ ꯏꯕꯥꯅꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯍꯧꯗꯣꯛꯂꯒꯦ. ꯁꯤꯌꯥꯏꯗꯨꯅ ꯅꯣꯛꯇꯨꯅ ꯃꯨꯛꯇꯥꯁꯅꯥꯒꯤ ꯅꯤꯡꯊꯤꯖꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯖꯔꯤ. ꯏꯁꯤꯠꯄ ꯌꯥꯎꯔꯤꯕ ꯅꯨꯄꯥ ꯅꯍꯥ ꯑꯃꯅ ꯑꯃꯨꯗꯣꯟꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯅꯣꯛꯂꯗꯨꯅ, ꯇꯥ ꯑꯃꯨꯗꯣꯟꯒꯤ ꯋꯥꯗꯨꯕꯨ ꯏꯆꯦ ꯃꯨꯛꯇꯥꯁꯅꯥꯅꯗꯤ ꯌꯥꯔꯛꯇꯧ ꯃꯥꯟꯗꯦꯗ ꯅꯅꯥꯎꯗꯤ. ꯀꯨꯆꯨ ꯀꯨꯃꯦꯟꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯐꯤꯕꯝ ꯃꯨꯔꯇꯤ ꯐꯥꯎꯕ ꯑꯣꯟꯊꯣꯛꯅ ꯈꯦꯠꯅꯈ꯭ꯔꯦ. ꯑꯁꯨꯝꯅ ꯐꯥꯒꯤ ꯑꯣꯏꯅ ꯍꯥꯏꯗꯨꯅ ꯅꯍꯥ ꯑꯗꯨ ꯅꯣꯛꯂꯤ. ꯅꯍꯥ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯏꯁꯤꯠꯂꯝꯕ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯑꯃꯨꯗꯣꯟꯗ ꯌꯦꯡꯂꯗꯨꯅ ꯂꯣꯏꯅ ꯅꯣꯛꯅꯔꯛꯏ. ꯑꯗꯨꯕꯨ ꯑꯃꯨꯗꯣꯟꯗꯤ ꯅꯍꯥ ꯑꯗꯨꯒꯤ ꯐꯥꯒꯤ ꯑꯣꯏꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕ ꯑꯃꯗꯤ ꯏꯀꯥꯏꯕ ꯑꯃꯒ ꯂꯣꯏꯅꯅ ꯅꯍꯥ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯂꯗꯨꯅ, ꯍꯩ ꯃꯤꯅꯥꯏ ꯃꯆꯥ, ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯕ ꯌꯥꯕ ꯃꯤꯔꯩꯁꯤ ꯍꯥ? ꯁꯤ ꯍꯥꯏꯗꯨꯅ ꯅꯍꯥ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯟꯗꯨꯅ ꯅꯍꯥ ꯑꯗꯨꯕꯨ ꯐꯨꯕ ꯍꯧꯔꯛꯏ. ꯏꯁꯤꯠꯃꯤꯟꯅꯔꯝꯕ ꯃꯤꯌꯥꯝꯗꯨꯅ ꯑꯅꯤꯗꯨꯕꯨ ꯈꯥꯝꯗꯣꯛꯅꯕ ꯍꯣꯠꯅꯔꯨꯕꯗ ꯑꯃꯨꯗꯣꯟꯗꯤ ꯁꯥꯎꯅꯤꯡꯈꯤꯕꯅ ꯈꯥꯝꯂꯤꯕꯗꯨ ꯌꯥꯗ ꯅꯍꯥ ꯑꯗꯨꯕꯨ ꯐꯨꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯃꯥꯕꯨ ꯈꯥꯝꯂꯛꯄ ꯃꯤꯌꯥꯝ ꯑꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯈꯠꯅꯔꯛꯏ. ꯑꯗꯨꯝꯅ ꯇꯧꯅꯔꯛꯄꯗꯨꯗ ꯁꯥꯅꯧꯅ ꯑꯍꯜ ꯑꯃ ꯑꯣꯏꯅ ꯑꯃꯨꯗꯣꯟꯗ ꯌꯦꯡꯂꯗꯨꯅ, ꯍꯩ ꯑꯃꯨꯗꯣꯟ, ꯅꯪ ꯍꯦꯟꯃꯜꯂꯕꯅꯤꯀꯣ. ꯈꯠꯅꯒꯅꯨ ꯆꯩꯅꯒꯅꯨ ꯍꯥꯏꯗꯨꯅ ꯈꯥꯝꯗꯣꯛꯄꯤꯔꯤꯕ ꯃꯤꯌꯥꯝꯁꯤꯗ ꯅꯪꯅ ꯍꯨꯏ ꯑꯉꯥꯎꯕꯗꯧꯅ ꯑꯣꯟꯁꯤꯟꯗꯅ ꯈꯠꯅꯍꯧꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥ? ꯑꯁꯨꯝꯅ ꯉꯥꯡꯂꯛꯏ. ꯍꯥꯟꯅꯗꯒꯤ ꯁꯥꯎꯅꯤꯡꯗꯨꯅꯒ ꯂꯩꯔꯝꯕꯒ ꯁꯥꯅꯧꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗꯒꯤ ꯑꯃꯨꯗꯣꯟꯗꯨ ꯍꯦꯟꯅ ꯁꯥꯎꯅꯤꯡꯈꯤꯗꯨꯅ ꯁꯥꯅꯧꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ, ꯀꯔꯤ ꯍꯥꯏꯕ? ꯑꯩꯕꯨ ꯍꯨꯏ ꯑꯉꯥꯎꯕꯒ ꯆꯥꯡꯗꯝꯅꯗꯨꯅ ꯉꯥꯡꯕ ꯁꯥꯏ. ꯍꯦꯍꯅꯨꯕ, ꯅꯪ ꯅꯈꯧꯔꯤꯗꯨ ꯈꯨꯕꯤꯒ ꯈꯨꯗꯣꯝꯕꯤꯒꯅ ꯄꯦꯠ ꯂꯥꯎꯅ ꯃꯤꯠꯈꯥꯏꯗꯨꯅ ꯍꯥꯠꯄ ꯇꯥꯏ.
ꯉꯁꯤꯒꯤ ꯏꯔꯥꯡ ꯑꯁꯤ ꯅꯪꯒꯤ ꯅꯁꯨ ꯅꯨꯄꯤꯅꯤ ꯍꯥꯏꯅꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯕꯤ ꯃꯨꯛꯇꯥꯁꯅꯥ ꯍꯥꯏꯕꯁꯤꯒꯤ ꯋꯥꯍꯧꯗꯒꯤꯗꯤ ꯈꯪꯂꯕ꯭ꯔꯥ? ꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯆꯪꯁꯤꯟꯈꯤꯗꯨꯅ ꯁꯥꯅꯧꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯥꯖꯤꯜꯂꯤ꯫ ꯑꯍꯜ ꯃꯇꯝ ꯑꯣꯏꯔꯕ ꯁꯥꯅꯧꯗꯨ ꯃꯨꯖꯥꯎ ꯆꯥꯎꯕ ꯑꯃꯨꯗꯣꯟꯅ ꯈꯨꯄꯥꯛꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯥꯖꯤꯟꯕꯗꯨꯗ ꯂꯩꯃꯥꯏꯗ ꯇꯨꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯗꯣꯟꯁꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯁꯥꯅꯧꯗ ꯃꯈꯣꯡꯅ ꯍꯟꯖꯤन ꯍꯟꯖꯤन ꯀꯥꯎꯁꯤꯟꯗꯨꯅ ꯐꯨꯕꯤꯔꯤ꯫ ꯀ꯭ꯋꯥꯛꯂꯩꯁꯨ ꯑꯃꯨꯗꯣꯟꯕꯨ ꯈꯥꯝꯒꯦ ꯍꯥꯏꯅ ꯆꯦꯟꯁꯤꯜꯂꯨꯕꯗ ꯑꯃꯨꯗꯣꯟꯅ ꯈꯪꯅꯤꯡ ꯏꯟꯊꯣꯔꯛꯄꯗ ꯀ꯭ꯋꯥꯛꯂꯩꯁꯨ ꯂꯩꯃꯥꯏ ꯑꯗꯨꯗ ꯂꯣꯡꯅ ꯇꯥꯗꯨꯅ ꯂꯨꯈꯝꯅ ꯂꯩꯃꯥꯏꯗ ꯌꯩꯁꯤꯜꯂꯕ ꯃꯥꯜꯂꯤ ꯏꯈꯦꯡ ꯀꯌꯥ ꯃꯀꯣꯛꯇꯒꯤ ꯁꯤꯟꯊꯔꯛꯏ꯫ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯑꯃꯨꯗꯣꯟꯕꯨ ꯀꯤꯕꯅ ꯈꯥꯝꯕ ꯉꯝꯗ ꯃꯆꯤꯟ ꯈꯔ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯍꯥꯏꯅ ꯍꯥꯏꯖꯕ ꯅꯠꯇꯅ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯃꯨꯗꯣꯟꯗꯤ ꯈꯨꯟꯖꯥ ꯀꯌꯥꯅ ꯍꯥꯏꯔꯤ ꯉꯥꯡꯂꯤꯕ ꯀꯌꯥꯗꯣ ꯇꯥꯗꯅ ꯁꯥꯅꯧꯕꯨ ꯐꯨꯕꯤꯔꯤ꯫ ꯃꯨꯛꯇꯥꯁꯅꯥꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯕꯣꯛꯄꯨ ꯍꯧꯒꯠꯂꯨꯕꯗꯗꯤ ꯃꯕꯣꯛꯀꯤ ꯃꯀꯣꯛꯇꯒꯤ ꯏꯈꯦꯡ ꯀꯌꯥ ꯊꯣꯛꯇꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯍꯦꯛ ꯎꯔꯨꯔꯦ꯫ ꯃꯨꯛꯇꯥꯁꯅꯥ ꯁꯥꯎꯅꯤꯡꯈꯤꯕꯅ ꯆꯦꯟꯁꯤꯟꯈꯤꯗꯨꯅ ꯃꯄꯨꯕꯨ ꯐꯨꯔꯤꯕꯗꯨꯗꯒꯤ ꯆꯤꯡꯊꯣꯛꯇꯨꯅ ꯑꯃꯨꯗꯣꯟꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯥꯖꯤꯜꯂꯤ꯫ ꯑꯗꯨꯒ ꯑꯃꯨꯗꯣꯟꯒꯤ ꯃꯃꯥꯏꯗ ꯃꯇꯤꯟ ꯑꯗꯨ ꯆꯤꯠꯆꯤꯟꯗꯨꯅ ꯌꯥꯝ ꯁꯥꯎꯅ "ꯊꯨꯏ! ꯃꯨꯖꯥꯎ ꯆꯥꯎꯕ ꯅꯊꯤꯕꯣꯡ ꯈꯔ ꯆꯥꯔꯒ ꯄꯪꯂꯩ ꯂꯩꯕ ꯅꯉꯣꯟꯗ ꯂꯩꯕꯤꯒꯗꯕ ꯅꯨꯄꯤꯗꯣ ꯃꯨꯛꯇꯥꯁꯅꯥ ꯑꯩꯗꯤ ꯅꯠꯇꯦ ꯈꯪꯂꯕ꯭ꯔꯥ? ꯅꯁꯛꯇꯣ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜꯗ ꯍꯥꯟꯅ ꯌꯦꯡꯂꯒ ꯅꯁꯥꯅ ꯅꯁꯥ ꯀꯅꯥꯅꯣ ꯈꯟꯊꯔꯒ ꯋꯥ ꯉꯥꯡꯒꯦ ꯍꯥꯏꯕꯗꯤ ꯈꯟꯗ꯭ꯔꯗꯨꯅ ꯁꯣꯜꯂꯕ ꯑꯩꯒꯤ ꯏꯄꯨ ꯏꯕꯣꯛꯄꯨ ꯐꯨꯗꯨꯅ ꯑꯀꯟꯕ ꯁꯥꯅꯤꯡꯂꯤꯕ ꯅꯪꯕꯨ ꯑꯩꯅ ꯇꯨꯀꯠꯆꯩ꯫ ꯑꯩ ꯐꯪꯕꯗꯤ ꯍꯥꯏꯔꯣꯏ, ꯅꯪꯗꯤ ꯑꯩꯒꯤ ꯈꯣꯡꯌꯥꯒꯤ ꯎꯐꯨꯜ ꯐꯥꯎꯕ ꯁꯤ ꯐꯥꯎꯕ ꯐꯪꯕ ꯉꯝꯂꯣꯏ ꯈꯪꯖꯧ꯫ ꯑꯁꯨꯝꯅ ꯊꯤꯅ ꯉꯥꯡꯂꯝꯂꯒ ꯁꯣꯛꯇꯨꯅ ꯇꯥꯔꯤꯕ ꯁꯥꯅꯧꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯃꯄꯨꯕꯨ ꯍꯧꯒꯠꯅꯕ ꯇꯧꯖꯔꯤ꯫ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯗꯨꯁꯨ ꯑꯃꯨꯗꯣꯟꯕꯨ ꯅꯨꯡꯁꯤꯕ ꯑꯃꯠꯇ ꯌꯥꯎꯗꯕꯅꯤꯅ ꯃꯨꯛꯇꯥꯁꯅꯥꯅ ꯊꯤꯅ ꯉꯥꯡꯈꯤꯕꯗꯨꯗ ꯃꯊꯃꯣꯏ ꯄꯦꯟꯅꯔꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯌꯥꯏꯇꯝꯕꯅ ꯂꯨꯆꯤꯡꯗꯨꯅ ꯑꯁꯨꯝ ꯑꯁꯨꯝ ꯂꯥꯛꯄꯅ ꯅꯣꯡꯂꯩꯈꯨꯜ ꯌꯧꯁꯤꯜꯂꯛꯇꯨꯅ ꯆꯪꯁꯤꯜꯂꯛꯄꯗ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯣꯝꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯌꯥꯏꯇꯝꯕ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯅꯣ ꯈꯟꯗꯨꯅ ꯃꯥꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯣꯏꯅ ꯊꯝꯂꯝꯗꯨꯅ ꯃꯥꯒꯤ ꯂꯥꯟꯖꯤꯡ ꯄꯨꯔꯦꯜ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯂꯥꯟꯃꯤ 5 ꯄꯨꯗꯨꯅ ꯃꯤꯌꯥꯝ ꯇꯤꯜꯂꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯝꯅ ꯆꯪꯁꯤꯜꯂꯛꯄꯗꯗꯤ ꯑꯃꯨꯗꯣꯟꯅ ꯃꯨꯛꯇꯥꯁꯅꯥꯕꯨ ꯃꯁꯝ ꯐꯣꯏꯗꯨꯅ ꯁꯥꯅꯧꯒꯤ ꯃꯊꯕꯥꯛꯇ ꯃꯈꯣꯡ ꯈꯣꯡꯄꯥꯛꯅ ꯅꯦꯠꯇꯨꯅ ꯃꯤꯌꯥꯝ ꯑꯗꯨ ꯌꯦꯡꯂꯗꯨꯅ ꯅꯣꯛ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯨꯛꯇꯥꯁꯅꯥꯁꯨ ꯀꯞꯅ ꯀꯞꯅ ꯃꯁꯝ ꯐꯣꯏꯔꯤꯕ ꯑꯃꯨꯗꯣꯟꯒꯤ ꯃꯈꯨꯠ ꯑꯗꯨ ꯀꯟꯊꯣꯛꯅꯕ ꯍꯣꯠꯅꯗꯨꯅ "ꯀꯔꯤꯅꯣ ꯈꯪꯗꯅ ꯈꯨꯜ ꯑꯁꯤꯗ ꯍꯦꯛꯇ ꯆꯪꯖꯐꯝ ꯂꯧꯔꯒ ꯂꯩꯔꯒ ꯑꯃꯨꯗꯣꯟ ꯑꯩꯕꯨ ꯆꯤꯡꯅꯕꯁꯨ ꯁꯥꯔꯗꯨꯅ ꯅꯪꯕꯨ ꯑꯩꯅ ꯐꯥꯔꯒ ꯂꯧꯕꯗ ꯈꯨꯜ ꯑꯁꯤꯗ ꯑꯩꯕꯨ ꯊꯤꯡꯕꯤꯅꯕ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ꯫ ꯍꯧꯖꯤꯛ ꯑꯩꯅ ꯅꯪꯕꯨ ꯐꯥꯗꯨꯅ ꯄꯨꯕꯗ ꯅꯪꯒꯤ ꯅꯄꯨ ꯍꯅꯨꯕꯁꯤꯅ ꯀꯟꯕ ꯉꯝꯒꯗꯕ ꯅꯠꯇꯦ꯫ ꯑꯩꯕꯨ ꯁꯤꯡꯅꯕꯒꯤ ꯅꯪ ꯑꯩꯅ ꯀꯩꯗꯧꯕ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯅꯪ ꯌꯦꯡꯉꯨ꯫ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯨꯛꯇꯥꯁꯅꯥꯒꯤ ꯃꯐꯤ ꯑꯗꯨ ꯁꯦꯒꯥꯏꯒꯦ ꯇꯧꯔꯛꯄꯗ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ "ꯍꯣꯏ, ꯅꯨꯄꯤꯗꯨ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛ, ꯑꯃꯨꯛ ꯍꯟꯅ ꯅꯨꯄꯤꯗꯨꯗ ꯁꯣꯛꯄꯗ ꯂꯨꯔꯦꯜ ꯑꯗꯣ ꯀꯦꯟꯒꯅꯤ ꯈꯛ"꯫ ꯑꯁꯨꯝꯅ ꯂꯥꯎꯔꯛꯏ꯫ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯃꯗꯤ ꯑꯃꯨꯗꯣꯟ ꯃꯨꯛꯇꯥꯁꯅꯥ ꯃꯈꯣꯏ ꯄꯨꯟꯅ ꯌꯦꯡꯂꯛꯄꯗꯗꯤ ꯆꯤꯡꯂꯦꯝꯂꯕ ꯁꯛꯇꯁꯨꯗ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯕ ꯁꯝꯂꯥꯡꯅ ꯂꯦꯡꯖꯨꯝ ꯈꯔ ꯍꯦꯟꯅ ꯁꯥꯡꯗꯨꯅ ꯅꯣꯡꯁꯥ ꯁꯥꯕꯥꯟꯒꯨꯝ ꯐꯜꯂꯕ ꯌꯥꯏꯇꯝꯕꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯨꯛꯇꯥꯁꯅꯥ ꯌꯥꯏꯇꯝꯕꯗ ꯐꯠꯇ꯭ꯔꯕ ꯃꯥꯒꯤ ꯃꯈꯨꯠꯇꯒꯤ ꯃꯥꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯕꯒꯨꯝ ꯄꯤꯔꯥꯡꯅ ꯊꯨꯝꯍꯠꯂꯕ ꯀꯣꯏꯔꯥꯡꯅꯔꯕꯤ ꯃꯤꯠꯁꯅꯥ ꯑꯅꯤꯗꯨꯅ ꯌꯦꯡꯖꯔꯛꯏ꯫ ꯅꯤꯡꯊꯤꯖꯔꯕꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯁꯤꯟꯊꯔꯤꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯑꯗꯨꯅ ꯍꯦꯟꯅ ꯃꯉꯥꯜ ꯑꯃ ꯍꯥꯞꯈꯤꯗꯨꯅ ꯍꯦꯟꯅ ꯅꯨꯡꯁꯤꯖꯕ ꯃꯨꯛꯇꯥꯁꯅꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯌꯥꯏꯇꯝꯕ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯃꯣꯏꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯏꯍꯨꯜ ꯑꯃ ꯈꯪꯐꯥꯎ ꯐꯥꯎꯔꯛꯏ꯫ ꯋꯥꯈꯜ ꯇꯥꯗꯅ ꯃꯨꯛꯇꯥꯁꯅꯥꯗ ꯌꯦꯡꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯑꯃꯨꯗꯣꯟꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ "ꯃꯥꯕꯨ ꯊꯥꯗꯣꯛ, ꯑꯃꯨꯛ ꯍꯟꯅ ꯃꯥꯕు ꯍꯦꯛ ꯁꯣꯛꯄꯗ ꯌꯥꯏꯇꯝꯕ ꯑꯩꯒꯤ ꯊꯥꯡꯁꯥꯡꯁꯤꯒꯤ ꯃꯌꯥꯗ ꯂꯨꯔꯦꯜ ꯑꯗꯨ ꯀꯦꯟꯒꯅꯤ"꯫ ꯑꯁꯨꯝꯅ ꯉꯔꯪ ꯉꯔꯪ ꯉꯪꯗꯨꯅ ꯑꯁꯥꯎꯕ ꯁꯛꯐꯝ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ꯫ ꯑꯃꯨꯗꯣꯟꯁꯨ ꯌꯥꯝꯅ ꯀꯔꯦꯝꯅꯅ ꯅꯣꯛꯂꯗꯨꯅ ꯌꯥꯏꯇꯝꯕꯗ ꯌꯦꯡꯂꯒ "ꯍꯩ, ꯈꯨꯜ ꯑꯁꯤꯗ ꯑꯃꯨꯗꯣꯟ ꯑꯩꯅ ꯇꯧꯅꯤꯡꯕ ꯇꯧꯕꯗ ꯀꯅꯥꯅꯁꯨ ꯊꯤꯡꯕꯤꯅꯕ ꯂꯩꯇꯦ ꯍꯥꯏꯕ ꯅꯪ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ꯫ ꯈꯨꯜꯁꯤꯗ ꯃꯤꯇꯣꯞꯀꯤ ꯋꯥ ꯇꯥꯒꯗꯕ ꯅꯠꯇꯦ꯫ ꯑꯩ ꯑꯃꯨꯗꯣꯟꯅꯤ ꯑꯃꯨꯗꯣꯟ, ꯑꯩꯒꯤ ꯑꯄꯥꯝꯕꯗ ꯅꯪꯅ ꯊꯤꯡꯕꯒꯤ ꯅꯇꯤꯛꯁꯨ ꯅꯠꯇꯦ ꯈꯪ"꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯏ꯫ ꯑꯃꯨꯗꯣꯟꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯌꯥꯏꯇꯝꯕꯒꯤ ꯂꯥꯟꯖꯤꯡ ꯄꯨꯔꯦꯜ ꯑꯗꯨ ꯁꯥꯎꯅ ꯃꯈ꯭ꯋꯥꯡꯅ ꯌꯦꯞꯂꯤꯕ ꯊꯥꯡꯁꯥꯡ ꯑꯗꯨ ꯁꯠꯀꯦ ꯇꯧꯔꯛꯄꯒ ꯌꯥꯏꯇꯝꯕ ꯃꯈꯨꯠ ꯊꯥꯡꯒꯠꯇꯨꯅ ꯈꯥꯝꯖꯤꯜꯂꯤ꯫ ꯑꯗꯨꯒ ꯑꯃꯨꯗꯣꯟꯗ ꯌꯦꯡꯂꯗꯨꯅ "ꯑꯩꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯅꯨꯄꯤꯗꯨ ꯊꯥꯗꯣꯛ, ꯑꯃꯨꯛ ꯍꯟꯅ ꯃꯥꯕꯨ ꯁꯣꯛꯀꯦ ꯈꯜꯂꯕꯗꯤ ꯂꯨꯔꯦꯜ ꯑꯗꯨ ꯀꯦꯟꯒꯅꯤ ꯈꯛ"꯫ ꯑꯁꯨꯝꯅ ꯃꯃꯤꯠ ꯈꯥꯅ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯌꯥꯗꯨ ꯀ꯭ꯔꯛ ꯀ꯭ꯔꯛ ꯆꯤꯛꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯃꯨꯗꯣꯟꯁꯨ "ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯃꯨꯗꯣꯟ ꯑꯩꯉꯣꯟꯗ ꯀꯩꯗꯧꯖꯕ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯔꯦ"꯫ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯨꯛꯇꯥꯁꯅꯥꯒꯤ ꯃꯐꯤ ꯑꯗꯨ ꯁꯦꯒꯥꯏꯒꯦ ꯍꯥꯏꯅ ꯍꯦꯛ ꯄꯥꯏꯕꯒ
ꯀꯜꯂꯕ ꯅꯨꯡꯁꯤꯠꯀꯤ ꯁꯍꯨꯝ ꯑꯃ ꯑꯃꯨꯗꯣꯟ ꯇꯝꯅ ꯈꯪꯍꯨꯝ ꯍꯨꯝꯖꯤꯟꯈꯤ꯫ ꯃꯤꯀꯨꯞ ꯐꯥꯗꯤ ꯑꯃꯨꯗꯣꯟꯒꯤ ꯉꯛꯁꯝꯗꯒꯤ ꯑꯉꯥꯡꯕ ꯏꯀꯦꯟ ꯀꯌꯥ ꯃꯐꯝ ꯑꯗꯨꯗ ꯕꯤꯔꯤ ꯕꯤꯔꯤ ꯀꯥꯞꯊꯣꯔꯛꯇꯨꯅ ꯇꯞꯅ ꯃꯀꯣꯛ ꯑꯗꯨ ꯇꯠꯂꯒ ꯂꯩꯃꯥꯏꯗ ꯈꯪꯇꯥ ꯇꯥꯔꯛꯏ꯫ ꯑꯃꯨꯗꯣꯟꯒꯤ ꯃꯁꯥꯗꯨꯁꯨ ꯃꯨꯛꯇꯥ ꯁꯅꯥꯒꯤ ꯇꯨꯡꯂꯣꯝꯗ ꯃꯀꯣꯛ ꯌꯥꯎꯗ ꯂꯣꯡꯅ ꯍꯥꯏꯊꯈꯤ꯫ ꯅꯣꯡꯂꯩꯈꯨꯜꯒꯤ ꯈꯨꯟꯖꯥ ꯀꯌꯥ ꯑꯗꯨ ꯀꯤꯅ ꯀꯤꯅ ꯌꯥꯏꯇꯝꯕꯗ ꯂꯣꯏꯅ ꯌꯦꯡꯅꯔꯛꯏ꯫ ꯃꯨꯛꯇꯥ ꯁꯅꯥꯁꯨ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯗꯨꯅ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯌꯥꯏꯇꯝꯕꯗ ꯑꯃꯨꯛ ꯌꯦꯡ, ꯂꯩꯃꯥꯏꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯇꯥꯔꯤꯕ ꯑꯃꯨꯗꯣꯟꯒꯤ ꯃꯁꯥꯒ ꯃꯀꯣꯛ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩꯖꯔꯤ꯫ ꯌꯥꯏꯇꯝꯕ ꯋꯥꯈꯜ ꯇꯥꯗ ꯆꯪꯁꯤꯟꯈꯤꯗꯨꯅ ꯁꯤꯟꯊꯔꯤꯕ ꯃꯨꯛꯇꯥ ꯁꯅꯥꯒꯤ ꯃꯄꯤꯗꯨ ꯃꯈꯨꯠꯅ ꯇꯞꯅ ꯇꯩꯊꯣꯛꯂꯨꯏ꯫ ꯂꯥꯟꯖꯤꯡ ꯄꯨꯔꯦꯜ ꯑꯗꯨꯅ "ꯑꯉꯝꯕ, ꯀꯔꯤꯅꯣ ꯇꯧꯕꯤꯔꯤꯕꯗꯨꯕꯨ ꯑꯉꯝꯕ?" ꯑꯁꯨꯝꯅ ꯍꯪꯂꯛꯄꯗ ꯌꯥꯏꯇꯝꯕ ꯋꯥꯈꯜ ꯈꯪꯂꯥꯛ ꯂꯥꯛꯇꯨꯅ ꯃꯨꯛꯇꯥ ꯁꯅꯥꯗ ꯌꯦꯡꯂꯛꯄꯗꯗꯤ ꯃꯨꯛꯇꯥ ꯁꯅꯥꯒꯤ ꯁꯖꯤ ꯃꯤꯇꯥ ꯉꯝꯖꯕꯤ ꯀꯣꯏꯔꯥꯎꯅꯔꯕꯤ ꯃꯤꯁꯅꯥ ꯑꯅꯤꯗꯨꯅ ꯇꯊꯛ ꯇꯊꯛ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯇꯤꯡꯉꯛꯅꯅ ꯂꯩꯔꯝꯂꯤꯕꯗꯨ ꯎꯔꯛꯏ꯫ ꯌꯥꯏꯇꯝꯕ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯕꯁꯤꯕꯨ ꯈꯟꯗꯨꯅ ꯏꯀꯥꯏ ꯏꯀꯥꯏ ꯃꯨꯛꯇꯥ ꯁꯅꯥꯒꯤ ꯃꯄꯤ ꯇꯩꯊꯣꯛꯂꯨꯕ ꯃꯈꯨꯠ ꯑꯗꯨ ꯐꯠ ꯂꯧꯊꯣꯛꯇꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯊꯥꯡꯗꯨꯅ ꯆꯠꯄ ꯍꯧꯕꯒ ꯆꯞ ꯑꯃꯨꯛ ꯂꯦꯞꯇꯨꯅ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯃꯥꯕꯨ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯃꯨꯛꯇꯥ ꯁꯅꯥꯗ ꯌꯦꯡꯂꯒ ꯇꯞꯅ "ꯏꯆꯜꯒꯤ ꯃꯤꯡꯗꯨ ꯅꯕꯨꯡ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯈꯪꯍꯜꯂꯨ" ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ꯫ "ꯅꯆꯜꯂꯩꯒꯤ ꯃꯤꯡ ꯅꯠꯇꯦ, ꯃꯨꯛꯇꯥ ꯁꯅꯥ ꯀꯧꯖꯩ꯫ ꯑꯗꯣ ꯏꯕꯨꯡꯒꯤꯁꯨ ꯅꯆꯜ ꯑꯩꯉꯣꯟꯗ ꯈꯪꯍꯟꯕꯤꯌꯨ" ꯑꯁꯨꯝꯅ ꯍꯪꯉꯤ꯫ ꯌꯥꯏꯇꯝꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯨꯛꯇꯥ ꯁꯅꯥꯗ ꯌꯦꯡꯂꯒ "ꯑꯩꯒꯤ ꯃꯤꯡꯕꯨꯗꯤ ꯌꯥꯏꯇꯝꯕ ꯀꯧ꯫ ꯁꯤꯗꯒꯤ ꯑꯋꯥꯡ ꯄꯥꯡꯅ ꯈꯔ ꯆꯠꯂꯒ ꯂꯩꯔꯤꯕ ꯄꯟꯖꯥꯎ ꯈꯨꯜꯗꯒꯤꯅꯤ꯫ ꯑꯩꯅ ꯍꯧꯖꯤꯛ ꯆꯠꯂꯤꯕ ꯂꯥꯟꯐꯝꯁꯤꯅ ꯍꯜꯋꯥꯏꯔꯛꯄꯒ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯀꯦꯀꯣ ꯃꯨꯛꯇꯥ" ꯁꯤ ꯍꯥꯏꯗꯨꯅ ꯌꯥꯏꯇꯝꯕ ꯏꯪꯅ ꯅꯣꯛꯐꯦꯠ ꯇꯧꯔꯛꯂꯒ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯨꯛꯇꯥ ꯁꯅꯥꯁꯨ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯥꯏꯇꯝꯕꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯃꯁꯥ ꯈꯪꯗ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯁꯣꯛꯇꯨꯅ ꯇꯥꯔꯤꯕ ꯃꯄꯨ ꯁꯥꯅꯧꯒꯤ ꯅꯥꯍꯦꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄꯗ ꯃꯨꯛꯇꯥ ꯁꯅꯥ ꯋꯥꯈꯜ ꯈꯪꯂꯥꯛ ꯂꯥꯛꯇꯨꯅ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯗ ꯌꯦꯡꯂꯒ "ꯈꯨꯟꯖꯥ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯑꯩꯒꯤ ꯏꯄꯨ ꯏꯕꯦꯟꯁꯤꯕꯨ ꯌꯨꯝꯗ ꯑꯃꯨꯛꯇ ꯄꯨꯕꯗ ꯇꯦꯡꯕꯥꯡꯕꯤꯌꯨ" ꯑꯁꯨꯝꯅ ꯃꯌꯥꯝꯗꯨꯕꯨ ꯌꯦꯡꯖꯗꯨꯅ ꯍꯥꯏꯖꯔꯛꯏ꯫ ꯈꯨꯟꯖꯥ ꯃꯌꯥꯝꯗꯨꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯗꯨꯅ ꯈꯨꯟꯖꯥ ꯅꯨꯄꯥ ꯀꯌꯥꯅ ꯁꯥꯅꯧꯕꯨ ꯌꯨꯝ ꯇꯝꯅ ꯄꯨꯈ꯭ꯔꯦ꯫ ꯑꯗꯨꯒ ꯈꯨꯟꯖꯥ ꯅꯨꯄꯤ ꯀꯌꯥ ꯑꯃꯅꯁꯨ ꯀ꯭ꯋꯥꯛꯂꯩꯕꯨ ꯃꯌꯨꯝꯗ ꯄꯨꯕꯤꯔꯛꯇꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕ ꯁꯥꯅꯧ ꯑꯃꯗꯤ ꯀ꯭ꯋꯥꯛꯂꯩꯒꯤ ꯑꯁꯣꯛꯄꯁꯤꯡꯗꯨ ꯐꯅꯕ ꯑꯈꯪ ꯑꯍꯩ ꯀꯌꯥꯅ ꯍꯤꯗꯥꯛ ꯁꯦꯝꯗꯨꯅ ꯍꯣꯠꯅꯕꯤꯔꯤ꯫ ꯁꯣꯛꯇꯨꯅ ꯂꯩꯔꯤꯕ ꯃꯄꯨ ꯃꯕꯣꯛ ꯑꯅꯤꯕꯨ ꯎꯔꯒ ꯃꯨꯛꯇꯥ ꯁꯅꯥꯒꯤ ꯑꯁꯥꯎꯕ ꯍꯦꯟꯅ ꯍꯦꯟꯖꯤꯜꯂꯛꯇꯨꯅ ꯃꯈꯨꯠ ꯈꯨꯗꯨꯝ ꯆꯦꯠꯅ ꯇꯥꯁꯤꯟꯗꯨꯅ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯟꯖꯩ꯫ "ꯑꯩꯒꯤ ꯑꯔꯣꯟꯕ ꯃꯥꯏꯈꯨꯝ ꯑꯁꯦ ꯍꯥꯡꯗꯣꯛꯄ ꯇꯥꯔꯦ꯫ ꯁꯥꯗ ꯂꯥꯟꯗ ꯌꯦꯛꯅꯕ ꯀꯌꯥ ꯃꯥꯏꯊꯤꯕ ꯄꯤꯔꯛ ꯃꯤꯌꯥꯝꯅ ꯂꯥꯛꯅ ꯐꯥꯅ ꯉꯝꯗ꯭ꯔꯕ ꯃꯨꯛꯇꯥ ꯁꯅꯥꯅꯤ ꯍꯥꯏꯕꯗꯣ ꯈꯪꯍꯟꯕꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ꯫ ꯈꯨꯜꯁꯤꯕꯨ ꯀꯟꯅꯕ, ꯈꯨꯟꯖꯥ ꯀꯌꯥ ꯑꯩꯒꯤ ꯏꯈꯥꯗ ꯊꯝꯅꯕ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯇꯧꯔꯛꯄ ꯇꯥꯔꯦꯗꯅ" ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ ꯃꯄꯤ ꯏꯔꯥꯆꯦꯟ ꯑꯁꯥꯎꯕ ꯁꯛꯐꯝ ꯑꯃꯒ ꯂꯣꯏꯅꯅ ꯃꯊ꯭ꯋꯥꯏ ꯆꯥꯛꯅ ꯁꯣꯟꯗꯨꯅ ꯂꯦꯡꯉꯝ ꯁꯥꯉꯝꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯄꯨ ꯃꯕꯦꯟ ꯑꯅꯤꯕꯨ ꯌꯦꯡꯗꯨꯅ ꯂꯩꯖꯔꯤ꯫ ꯁꯣꯝꯗꯅ ꯅꯤꯡꯊꯤ ꯇꯝꯄꯥꯛ ꯂꯩꯕꯥꯛꯇꯅꯤ꯫ ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯤꯕ ꯌꯣꯛꯅꯕꯨꯡ ꯂꯩꯕꯥꯛꯀꯤ ꯀꯩꯕꯤꯔꯦꯜ ꯑꯃꯗꯤ ꯁꯥꯂꯤꯡꯕ ꯃꯄꯥ ꯃꯆꯥꯅ ꯃꯈꯣꯏꯕꯨ ꯏꯀꯥꯏꯕ ꯄꯤ ꯍꯥꯏꯕꯒꯨꯝ ꯂꯥꯟꯗꯥꯅꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯝꯃꯤ꯫ ꯀꯩꯕꯤꯔꯦꯜꯅ "ꯑꯁꯨꯛ ꯎꯁꯤꯠ ꯊꯑꯣꯏꯗꯕ, ꯃꯔꯩꯕꯥꯛ ꯇꯨꯝꯅ ꯃꯥꯡꯍꯟꯗꯨꯅ ꯅꯤꯡꯊꯤ ꯇꯝꯄꯥꯛ ꯂꯩꯕꯥꯛꯀꯤ ꯃꯁꯛ ꯃꯇꯧ ꯅꯤꯡꯊꯤꯖꯕꯤ ꯅꯨꯄꯤ ꯀꯌꯥꯕꯨ ꯏꯆꯥꯒꯤ ꯈꯨꯠꯇ ꯏꯄꯥꯅ ꯁꯤꯟꯅꯒꯅꯤ꯫ ꯏꯆꯥꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯏꯀꯥꯏꯕ ꯄꯤꯕꯒꯤ ꯂꯃꯟ ꯏꯄꯥꯅ ꯁꯤꯡꯗꯅ ꯇꯣꯛꯂꯣꯏ꯫ ꯃꯃꯣꯝ ꯃꯨꯛꯇꯥ ꯁꯅꯥꯁꯨ ꯂꯣꯠꯀꯦ ꯍꯥꯏꯅ ꯂꯣꯠꯂꯕꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯄ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯇꯥꯔꯦꯗꯅ꯫ ꯏꯄꯥꯒꯤ ꯕꯨꯡꯉꯣ, ꯀꯩꯁꯨ ꯋꯥꯒꯅꯨ ꯏꯆꯥꯁꯤ꯫ ꯏꯄꯥꯅ ꯂꯥꯟꯃꯤ ꯀꯌꯥ, ꯂꯩꯕꯥꯛ ꯀꯌꯥ ꯈꯨꯜ ꯀꯌꯥꯗ ꯊꯥꯗꯣꯛꯇꯨꯅ ꯍꯩꯔꯣꯏꯖꯥꯝꯕꯒꯤ ꯃꯃꯣꯝ ꯃꯨꯛꯇꯥ ꯁꯅꯥꯕꯨ ꯊꯤꯍꯟꯕ ꯍꯧꯈ꯭ꯔꯕꯅꯤ." ꯁꯥꯂꯤꯡꯕꯁꯨ ꯑꯁꯥꯎꯕ ꯁꯛꯐꯝ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯈꯤꯕ ꯃꯐꯝ ꯑꯃꯗ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯃꯃꯤꯠ ꯃꯅꯥ ꯑꯗꯨ ꯉꯥꯡꯁꯤꯜꯂꯛꯇꯨꯅ ꯃꯌꯥꯗꯨ ꯀ꯭ꯔꯛ ꯆꯦꯛꯁꯤꯟꯗꯨꯅ "ꯑꯗꯨꯛ ꯄꯣꯡꯊꯣꯛ ꯆꯥꯎꯊꯣꯛꯄ ꯑꯩꯅ ꯑꯄꯥꯝ ꯅꯨꯡꯁꯤ ꯄꯣꯛꯄꯒꯤ ꯌꯦꯡꯕꯤꯗꯨꯅ ꯁꯨꯝ ꯂꯥꯛꯄꯁꯤꯗ ꯌꯥꯝꯅ ꯅꯋꯥꯡꯂꯕꯅꯤꯅ ꯃꯥꯕꯨ ꯍꯦꯛ ꯐꯪꯕꯒ ꯑꯩꯒꯤ ꯑꯣꯏꯗꯨꯅ ꯃꯄꯥꯒꯤ ꯃꯥꯡꯗ ꯃꯃꯣꯝꯗꯨꯕꯨ ꯇꯝꯊꯤꯅ ꯌꯥꯏꯕꯤ ꯂꯧꯒꯅꯤ꯫ ꯃꯁꯤ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯁꯛꯅꯤ, ꯁꯥꯂꯤꯡꯕꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯁꯛ." ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯀꯔꯝꯅ ꯃꯈꯣꯏꯕꯨ ꯏꯀꯥꯏꯕ ꯄꯤꯔꯝꯕ ꯃꯨꯛꯇꯥ ꯁꯅꯥ ꯑꯃꯗꯤ ꯍꯩꯔꯣꯏꯖꯥꯝꯕ ꯁꯅꯥ ꯇꯝꯐꯥꯗ ꯅꯠꯇꯅ ꯅꯤꯡꯊꯤ ꯇꯝꯄꯥꯛ ꯂꯩꯕꯥꯛꯇ ꯂꯃꯟ ꯈꯨꯝꯁꯤꯒꯦ ꯍꯥꯏꯅ ꯋꯥꯇꯥꯅꯔꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯗꯤ
ꯃꯨꯛꯇꯥꯁꯅꯥ ꯃꯥꯒꯤ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕ ꯃꯇꯤꯛ ꯃꯒꯨꯜ ꯑꯃꯗꯤ ꯃꯍꯩ ꯀꯌꯥꯗꯨꯕꯨ ꯄꯨꯊꯣꯛꯇꯨꯅ ꯈꯨꯟꯖꯥ ꯀꯌꯥꯒꯤ ꯇꯦꯡꯕꯥꯡꯗꯨꯅ ꯑꯃꯗꯤ ꯌꯦꯛꯅꯕ ꯀꯌꯥꯗꯒꯤ ꯈꯨꯜ ꯑꯁꯤꯕꯨ ꯉꯥꯛꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯈꯨꯜꯒꯤ ꯑꯀꯣꯏꯕ ꯂꯝꯈꯩꯗ ꯀꯅꯥꯁꯨ ꯈꯪꯂꯣꯏꯗꯕ ꯃꯑꯣꯡꯗ ꯃꯁꯥꯃꯛꯅ ꯂꯨꯆꯤꯡꯗꯨꯅ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯁꯤꯜ ꯂꯥꯡꯂꯤ꯫ ꯑꯁꯨꯝꯅ ꯍꯣꯡꯂꯛꯂꯤꯕ ꯃꯨꯛꯇꯥꯁꯅꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯗꯨꯗ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯃꯨꯛꯇꯥꯁꯅꯥꯕꯨ ꯊꯥꯒꯠꯄꯤꯕꯗ ꯅꯠꯇꯅ ꯃꯥꯅ ꯈꯨꯜꯁꯤꯒꯤ ꯂꯨꯆꯤꯡꯕꯤ ꯑꯣꯏꯗꯨꯅ ꯈꯨꯜ ꯑꯁꯤꯕꯨ ꯉꯥꯛꯁꯦꯟꯕꯤꯅꯕ ꯍꯥꯏꯖꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯃꯨꯛꯇꯥꯁꯅꯥꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯆꯠꯅꯕꯤꯗꯨ ꯀꯩꯁꯨ ꯀꯥꯏꯗꯅꯕ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯅ ꯃꯐꯝꯗ ꯁꯤꯟꯅꯔꯤꯕ ꯈꯨꯜꯁꯤꯒꯤ ꯂꯨꯆꯤꯡꯕꯤ ꯑꯣꯏꯕ ꯍꯥꯏꯕꯗꯨ ꯌꯥꯔꯝꯗꯦ꯫ ꯃꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯈꯨꯜꯁꯤꯕꯨ ꯌꯦꯛꯅꯕꯒꯤ ꯃꯈꯨꯠꯇ ꯇꯥꯗꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ, ꯈꯨꯜꯁꯤꯕꯨ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯕ ꯈꯨꯜ ꯑꯃ ꯑꯣꯏꯅ ꯁꯤꯟꯃꯤꯟꯅꯁꯤ ꯍꯥꯏꯔꯛꯄꯗꯒꯤ ꯃꯤꯌꯥꯝꯁꯨ ꯌꯥꯗꯨꯅ ꯃꯈꯣꯏꯒꯤ ꯅꯣꯡꯂꯩ ꯈꯨꯜꯒꯤ ꯌꯥꯏꯐꯅꯕ ꯀꯌꯥ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯧꯕꯗꯕꯨ ꯈꯨꯟꯖꯥ ꯀꯌꯥ, ꯑꯈꯪ ꯑꯍꯩ ꯀꯌꯥ ꯑꯃꯗꯤ ꯑꯍꯜ ꯂꯃꯟ ꯀꯌꯥ ꯑꯗꯨꯅ ꯊꯕꯛ ꯑꯃ ꯇꯧꯗ꯭ꯔꯤꯉꯩ ꯃꯨꯛꯇꯥꯁꯅꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯟꯅ ꯋꯥꯇꯥꯅꯗꯨꯅ ꯊꯕꯛ ꯀꯌꯥ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯃꯁꯨꯒꯤ ꯃꯇꯧ ꯑꯗꯨ ꯎꯖꯕꯗ ꯁꯥꯅꯧ ꯑꯃꯗꯤ ꯀ꯭ꯋꯥꯛꯂꯩꯁꯨ ꯃꯊꯃꯣꯏ ꯄꯦꯜꯂꯗꯨꯅ ꯀꯅꯥ ꯂꯩꯇ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯅ ꯏꯁꯨꯕꯨ ꯊꯥꯕꯤꯔꯛꯄꯅꯤ ꯈꯟꯗꯨꯅ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯃꯁꯨꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯕ, ꯅꯨꯡꯁꯤꯕ ꯍꯦꯟꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯈꯨꯟꯖꯥ ꯅꯨꯄꯥ ꯅꯍꯥ ꯈꯔ ꯃꯨꯛꯇꯥꯁꯅꯥꯒꯤ ꯃꯅꯥꯛꯇ ꯌꯥꯝ ꯐꯤꯡꯅ ꯆꯦꯜꯂꯛꯇꯨꯅ ꯈꯨꯟꯖꯥ ꯁꯥꯐꯕ ꯅꯍꯥ ꯑꯃꯅ ꯏꯆꯦ, ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗꯝꯅ ꯂꯥꯟꯃꯤ ꯈꯔꯒ ꯂꯣꯏꯅꯅ ꯁꯒꯣꯜ ꯒꯥꯔꯤ ꯈꯔ ꯃꯈꯣꯏ ꯂꯥꯛꯇꯨꯅ ꯂꯩꯍꯧꯔꯤ꯫ ꯏꯆꯦ, ꯃꯈꯣꯏꯒꯤꯗꯨ ꯑꯩꯈꯣꯏꯒꯤ ꯈꯨꯜꯁꯤꯗ ꯂꯥꯟꯗꯥꯔꯛꯇꯨꯅ ꯈꯨꯜꯁꯤꯕꯨ ꯂꯧꯁꯤꯟꯕ ꯂꯥꯛꯄ ꯃꯥꯜꯂꯤ꯫ ꯑꯁꯨꯝꯅ ꯄꯥꯎꯗꯝꯂꯛꯂꯝꯃꯤ꯫ ꯈꯨꯟꯖꯥ ꯅꯍꯥ ꯑꯗꯨꯒꯤ ꯄꯥꯎꯗꯝ ꯑꯗꯨ ꯇꯥꯕꯗ ꯃꯨꯛꯇꯥꯁꯅꯥ ꯊꯤꯟꯊꯗꯅ ꯂꯥꯛꯂꯤꯕ ꯈꯨꯟꯖꯥ ꯈꯔꯗꯨꯕꯨ ꯌꯦꯡꯂꯗꯨꯅ ꯑꯗꯨꯗꯤ ꯈꯨꯟꯖꯥ ꯀꯌꯥꯗ ꯂꯥꯟꯗꯥꯔꯛꯄꯒꯤ ꯄꯥꯎꯗꯝ ꯑꯁꯦ ꯁꯤꯟꯕ ꯊꯨꯡꯅ ꯌꯧꯍꯟꯗꯨꯅ ꯂꯥꯟꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯣ ꯍꯥꯏꯅ ꯄꯥꯎꯗꯝꯂꯨꯁꯨ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯨꯛꯇꯥꯁꯅꯥ ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯁꯤꯟꯈꯤꯗꯨꯅ ꯁꯥꯐꯤ ꯂꯥꯟꯐꯤ ꯁꯦꯠꯇꯨꯅ ꯃꯈꯨꯠꯇ ꯐꯖꯔꯕ ꯃꯥꯒꯤ ꯊꯥꯡꯁꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯥꯟꯒꯤꯗꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯃꯄꯨ ꯃꯕꯦꯟ ꯑꯅꯤꯗꯒꯤ ꯌꯥꯏꯐ ꯊꯧꯖꯥꯜ ꯅꯤꯖꯅꯕ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯁꯥꯅꯧ ꯑꯃꯗꯤ ꯀ꯭ꯋꯥꯛꯂꯩꯗꯤ ꯃꯁꯨꯒꯤ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯉꯩ ꯃꯁꯨꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯗꯨ ꯎꯕꯗ ꯍꯔꯥꯎꯅ ꯀ꯭ꯋꯥꯛꯂꯩꯅ "ꯏꯁꯨ ꯁꯅꯥ, ꯀꯅꯥꯅꯣ ꯍꯧꯖꯤꯛ ꯃꯈꯣꯏ ꯈꯔ ꯂꯥꯛꯂꯝꯂꯤꯕꯗꯨꯕꯣ?" "ꯀꯔꯤ ꯍꯥꯏꯔꯝ?" "ꯋꯥꯐꯝ ꯑꯗꯨ ꯂꯣꯏꯕ ꯉꯝꯈꯤꯗ꯭ꯔꯤ, ꯃꯁꯨꯒꯤ ꯐꯤꯖꯦꯠ ꯑꯃꯗꯤ ꯃꯈ꯭ꯋꯥꯡꯗ ꯌꯥꯜꯂꯤꯕ ꯊꯥꯡꯁꯥꯡ ꯑꯗꯨ ꯎꯕꯗ ꯑꯉꯛꯄ ꯑꯃꯒ ꯏꯔꯣꯏꯅꯅ ꯀ꯭ꯋꯥꯛꯂꯩ ꯑꯃꯗꯤ ꯁꯥꯅꯧ ꯃꯁꯨꯕꯨ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯐꯥꯈꯤꯗ꯭ꯔꯤ ꯐꯤꯡꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ "ꯑꯕꯣꯛ, ꯈꯨꯜꯁꯤꯗ ꯂꯥꯟꯗꯥꯔꯛꯄꯒꯤ ꯃꯃꯤ ꯑꯃ ꯎꯔꯦ ꯍꯥꯏꯅ ꯈꯨꯟꯖꯥ ꯈꯔꯅ ꯄꯥꯎ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯅ ꯏꯄꯨꯁꯨ ꯇꯥꯕꯤꯌꯨ, ꯌꯨꯝꯁꯤꯗꯒꯤ ꯃꯄꯥꯟꯊꯣꯛꯇ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯔꯝꯃꯨ꯫ ꯅꯁꯨ ꯈꯨꯜꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯀꯌꯥꯒ ꯈꯨꯜꯁꯤꯕꯨ ꯀꯟꯅꯕ ꯂꯥꯟꯊꯦꯡꯅꯧꯔꯒꯦ꯫ ꯅꯁꯨꯕꯨ ꯃꯥꯏ ꯄꯥꯛꯆꯔꯑꯣ ꯍꯥꯏꯅ ꯑꯕꯣꯛ ꯑꯃꯗꯤ ꯏꯄꯨꯅ ꯌꯥꯏꯐ ꯊꯧꯖꯥꯜ ꯄꯤꯅꯕꯤ." ꯁꯤ ꯍꯥꯏꯗꯨꯅ ꯀ꯭ꯋꯥꯛꯂꯩ ꯑꯃꯗꯤ ꯁꯥꯅꯧꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯂꯛꯏ꯫ ꯀ꯭ꯋꯥꯛꯂꯩꯗꯤ ꯏꯄꯥ ꯄꯥꯈꯠꯅ ꯃꯁꯨꯕꯨ ꯌꯦꯡꯂꯗꯨꯅ "ꯏꯁꯨ ꯁꯅꯥ, ꯀꯔꯤꯅꯣ ꯉꯁꯤ ꯏꯁꯨꯅ ꯇꯧꯔꯛꯂꯤꯕꯗꯨꯕꯣ?" ꯋꯥꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩ ꯁꯥꯅꯧꯅ ꯃꯊꯃꯣꯏ ꯄꯦꯟꯅ ꯃꯁꯨꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯗꯨꯅ "ꯑꯗꯨꯅꯤꯗꯅ, ꯁꯥꯅꯧ ꯍꯣꯏꯒꯤ ꯏꯁꯨ ꯁꯅꯥꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯔꯕꯁꯨ ꯀꯩ ꯑꯃꯣꯝꯒꯨꯝ ꯁꯥꯊꯤꯒꯗꯕꯅꯤ꯫ ꯌꯦꯛꯅꯕꯒꯤ ꯃꯥꯡꯗ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯔꯕꯁꯨ ꯊꯥꯡꯁꯨꯝ ꯊꯧꯒꯗꯕꯅꯤ꯫ ꯏꯁꯨ ꯁꯅꯥꯅ ꯂꯥꯡꯉꯝ ꯐꯤꯔꯥꯜ ꯄꯥꯏꯗꯨꯅ ꯈꯨꯟꯖꯥ ꯅꯕꯨꯡ ꯅꯧꯄ꯭ꯋꯥ ꯀꯌꯥꯒ ꯂꯣꯏꯅꯅ ꯈꯨꯜꯁꯤꯕꯨ ꯌꯦꯛꯅꯕꯗꯒꯤ ꯉꯥꯛꯊꯣꯛꯆꯕ ꯉꯝꯖꯔꯣ꯫ ꯏꯄꯨꯅ ꯊꯃꯣꯏꯗ ꯑꯃꯛꯄ ꯑꯃꯠꯇ ꯌꯥꯎꯗ ꯏꯁꯨꯗ ꯌꯥꯏꯐ ꯊꯧꯖꯥꯜ ꯄꯤꯕꯤꯔꯕꯅꯤ꯫ ꯏꯁꯨꯅ ꯃꯥꯏ ꯄꯥꯛꯆꯔꯣ." ꯑꯁꯨꯝꯅ ꯃꯊꯃꯣꯏ ꯄꯦꯟꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯨꯛꯇꯥꯁꯅꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯄꯨꯗ ꯌꯦꯡꯂꯛꯏ꯫ ꯃꯥꯒꯤ ꯃꯇꯧꯕꯨ ꯏꯄꯥ ꯄꯥꯈꯠꯅ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯂꯩꯔꯤꯕ ꯃꯕꯣꯛ ꯀ꯭ꯋꯥꯛꯂꯩꯒꯤ ꯃꯈꯨꯠꯇ ꯆꯦꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯃꯨꯛꯇꯥꯁꯅꯥꯅ "ꯑꯕꯣꯛ, ꯅꯁꯨ ꯑꯩ ꯐꯩꯔꯣꯏꯖꯥꯝꯕ ꯅꯤꯡꯊꯧꯒꯤ ꯃꯃꯣꯝꯅꯤ ꯀꯧꯕꯤꯔꯕ꯭ꯔꯅꯦ? ꯃꯨꯛꯇꯥꯁꯅꯥ ꯑꯩꯗꯤ ꯂꯩꯔꯥꯡ ꯅꯠꯇꯦ, ꯃꯩꯔꯤꯅꯤ ꯍꯥꯏꯕꯗꯣ ꯌꯦꯛꯅꯕ ꯀꯌꯥꯒꯤ ꯃꯐꯝꯗ, ꯈꯨꯟꯖꯥ ꯀꯌꯥꯁꯤꯒꯤ ꯃꯐꯝꯗ ꯎꯠꯀꯗꯕꯒꯤ ꯃꯇꯝꯗꯣ ꯂꯥꯛꯂꯕꯅꯤ꯫ ꯀꯔꯤꯁꯨ ꯅꯨꯡꯁꯥ ꯊꯤꯕꯤꯒꯅꯨ ꯑꯕꯣꯛ, ꯅꯁꯨꯅ ꯃꯥꯏ ꯄꯥꯛꯇꯨꯅ ꯈꯨꯟꯖꯥ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯀꯌꯥꯒ ꯍꯜꯋꯥꯏꯔꯛꯄꯗꯣ ꯉꯥꯏꯗꯨꯅ ꯂꯩꯕꯤꯔꯝꯃꯨ." ꯁꯤ ꯍꯥꯏꯔꯝꯂꯒ ꯃꯨꯛꯇꯥꯁꯅꯥ ꯊꯨꯅ ꯌꯥꯡꯅ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯃꯨꯛꯇꯥꯁꯅꯥꯅ ꯁꯥꯐꯤ ꯂꯥꯟꯐꯤ ꯁꯦꯠ ꯃꯈ꯭ꯋꯥꯡꯗ ꯅꯤꯡꯊꯤꯖꯔꯕ ꯊꯥꯡꯁꯥꯡ ꯑꯃ ꯌꯦꯞꯇꯨꯅ ꯂꯥꯟꯒꯤꯗꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯊꯣꯔꯛꯄꯗꯨ ꯎꯕꯗ ꯈꯨꯟꯖꯥ ꯀꯌꯥꯗꯤ ꯑꯉꯛꯄ ꯃꯤꯠꯌꯦꯡ ꯑꯃꯗ ꯃꯨꯛꯇꯥꯁꯅꯥꯕꯨ ꯌꯦꯡꯅꯔꯤ꯫ ꯅꯨꯄꯤ ꯑꯃ ꯑꯣꯏꯖꯔꯕꯁꯨ ꯈꯨꯟꯖꯥ ꯃꯇꯥ ꯑꯣꯏꯕꯤ ꯅꯨꯄꯤ ꯀꯌꯥꯒꯤ ꯊꯃꯣꯏꯗꯗꯤ ꯃꯨꯛꯇꯥꯁꯅꯥ ꯎꯕꯗ ꯏꯊꯛ ꯍꯧꯅꯔꯤ꯫ ꯈꯨꯟꯖꯥ ꯅꯨꯄꯥ ꯀꯌꯥꯁꯨ ꯃꯈꯨꯠꯇ ꯃꯇꯤꯛ ꯆꯥꯕ ꯈꯨꯠꯂꯥꯏ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯃꯨꯛꯇꯥꯁꯅꯥꯒꯤ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯦ꯫ ꯉꯁꯥꯏ ꯄꯥꯎꯖꯦꯜꯂꯝꯕ ꯁꯥꯐꯕ ꯅꯍꯥ ꯑꯗꯨꯅ ꯂꯨꯆꯤꯡꯗꯨꯅ ꯃꯈꯣꯏ ꯅꯨꯄꯥ ꯈꯔ ꯈꯨꯟꯖꯤꯟꯗ ꯃꯨꯛꯇꯥꯁꯅꯥꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯃꯈꯣꯏꯅꯁꯨ
ꯃꯨꯛꯇꯥ ꯁꯅꯥꯅ ꯃꯥꯡꯖꯤꯟ ꯊꯥꯗꯨꯅ ꯃꯇꯨꯡꯗ ꯈꯨꯟꯖꯥꯅꯨꯄꯥ ꯀꯌꯥꯅ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯏꯅꯗꯨꯅ ꯂꯥꯟꯒꯤꯗꯃꯛ ꯊꯣꯔꯛꯂꯤꯕꯗꯨ ꯎꯕꯗ ꯃꯈꯣꯏꯁꯨ ꯃꯣꯃꯣꯟ ꯅꯣꯛꯆꯩ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯂꯩꯔꯦꯜ ꯂꯥꯛꯄ, ꯍꯨꯏꯊꯧ ꯂꯥꯛꯄ ꯑꯃꯗꯤ ꯄꯥꯊꯧ ꯃꯈꯣꯏ ꯄꯨꯟꯅ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤ ꯈꯔꯒ ꯂꯣꯏꯅꯅ ꯃꯁꯥ ꯌꯥꯏꯇꯝꯕꯅ ꯂꯥꯟꯉꯝ ꯐꯤꯔꯥꯜ ꯄꯥꯏꯗꯨꯅ ꯃꯤꯔꯦꯜ ꯈꯨꯜꯕꯨ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯂꯣꯏꯔꯦ ꯄꯥꯎꯊꯥꯡꯂꯛꯄꯗꯒꯤ ꯃꯤꯔꯦꯜ ꯈꯨꯜ ꯇꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯍꯨꯏꯊꯧ ꯂꯥꯛꯄꯅ ꯇꯥꯆꯧꯁꯨ ꯌꯥꯝꯅ ꯄꯪꯉꯦ ꯑꯣꯏꯕ, ꯏꯃꯧꯗꯨ ꯄꯥꯝꯂꯕꯗꯤ ꯀꯅꯥꯅꯣ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯩꯈꯣꯏꯒꯤ ꯏꯃꯧ ꯑꯣꯏꯕꯗ ꯆꯞ ꯆꯥꯕꯤ ꯈꯨꯟꯖꯥ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯏꯕꯨꯡꯉꯣꯒꯤ ꯀꯥꯗ ꯀꯣꯛ ꯊꯥꯖꯤꯜꯂꯒ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯂꯒ ꯍꯦꯛꯇ ꯊꯝꯕ ꯌꯥꯕꯗꯣ꯫ ꯑꯩ ꯏꯃꯧ ꯄꯨꯁꯤꯜꯂꯛꯑꯣ ꯁꯨꯝ ꯍꯥꯏ ꯂꯩꯔꯗꯤ ꯐꯪꯗ ꯇꯥꯕ꯫ ꯄꯥꯊꯧꯅ ꯑꯗꯣ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯇꯥꯆꯧ, ꯑꯗꯨꯝꯅ ꯇꯧ, ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯏꯃꯧ ꯑꯣꯏꯅꯤꯡꯕ ꯃꯁꯛ ꯃꯇꯧ ꯅꯤꯡꯊꯤꯖꯕꯤ ꯅꯨꯄꯤ ꯃꯆꯥ ꯃꯌꯦꯛꯇ ꯂꯥꯟꯗꯥꯔꯒ ꯐꯥꯔꯒ ꯏꯆꯥꯗ ꯄꯤꯁꯤꯟꯕꯔ ꯑꯃ ꯇꯧꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯕꯨ ꯏꯃꯤꯠꯇ ꯏꯁꯨꯒ ꯑꯝꯇ ꯎꯔꯔꯣꯏ ꯃꯤ ꯇꯥꯆꯧ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯕꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯅꯥꯎ ꯑꯅꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯅꯥꯎ ꯑꯅꯤꯗ ꯌꯦꯡꯂꯒ ꯇꯞꯅ ꯂꯩꯔꯦꯜ ꯂꯥꯛꯄꯅ ꯏꯆꯥꯒꯤ ꯏꯃꯧ ꯊꯤꯕꯗꯤ ꯇꯣꯛꯈꯣꯅꯤ, ꯅꯈꯣꯏ ꯑꯅꯤꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯗꯧꯔꯤꯒꯦ ꯍꯥꯏꯕꯅꯤꯗ꯫ ꯏꯆꯥꯁꯤ ꯃꯈꯨꯔꯥ ꯑꯣꯏꯔꯤꯕ ꯅꯣꯏ ꯑꯅꯤ ꯂꯧꯗꯅ ꯃꯇꯨ ꯊꯤꯌꯨ ꯌꯥꯗ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯅꯥꯎ ꯑꯅꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯌꯥꯝꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯏꯀꯥꯏꯕꯣꯏ ꯀꯔꯤꯕꯣꯏ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯂꯩꯅꯈꯤ꯫ ꯑꯆꯨꯝꯕꯅꯤ, ꯄꯥꯊꯧ ꯑꯃꯗꯤ ꯍꯨꯏꯊꯧ ꯂꯥꯛꯄ ꯅꯨꯄꯤ ꯊꯤꯗ꯭ꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕ꯫ ꯈꯨꯜꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯂꯤꯉꯩꯗ ꯅꯨꯄꯤ ꯊꯤꯕ ꯀꯥꯎꯈ꯭ꯔꯕ꯭ꯔꯥ? ꯈꯨꯜꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯌꯦꯛꯅꯕ ꯀꯌꯥꯗꯒꯤ ꯃꯈꯨꯜ ꯉꯥꯛꯅꯕ ꯍꯣꯠꯅꯔꯤꯉꯩ ꯅꯨꯄꯤꯒꯤ ꯋꯥꯈꯜ ꯆꯪꯈꯤꯗ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ꯫ ꯃꯁꯥ ꯆꯥꯎꯔꯕꯁꯤ ꯐꯥꯎꯕ ꯃꯈꯣꯏ ꯑꯅꯤ ꯅꯨꯄꯤ ꯊꯤꯕꯒꯤ ꯋꯥꯈꯜ ꯆꯪꯗꯅ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯅꯁꯨ ꯃꯌꯥꯝꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯀꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯂꯩꯈꯤꯕꯅꯤ꯫ ꯃꯅꯥꯎ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯗꯨꯅ ꯂꯩꯔꯦꯜ ꯂꯥꯛꯄꯅ ꯍꯩ ꯄꯥꯊꯧ, ꯅꯪꯅ ꯌꯥꯏꯃ, ꯅꯪꯒꯤ ꯍꯥꯟꯅ ꯊꯤꯔꯒ ꯑꯇꯣꯝꯕꯒꯤ ꯃꯨꯛ ꯊꯤꯒꯗꯧꯔꯤꯕꯅꯤ꯫ ꯅꯣꯏꯕꯨ ꯏꯕꯨꯡꯉꯣ ꯆꯍꯤꯗꯤ 90 ꯃꯌꯥꯗ ꯂꯣꯏꯅ ꯂꯩꯔꯝꯂꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯕꯁꯤ ꯅꯁꯥꯅ ꯊꯤꯔꯔꯣꯏꯒꯦ ꯍꯥꯏꯕꯒꯤ ꯅꯠꯇ꯭ꯔꯒ ꯅꯨꯄꯤꯅ ꯂꯪꯊꯣꯛꯄꯤꯔꯝꯕꯗꯒꯤꯔ? ꯃꯗꯨꯗ ꯊꯃꯣꯏ ꯀꯥꯏꯈꯤꯗꯅ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯗꯅ ꯂꯦꯞꯈꯤꯕꯩꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯈꯪꯗꯦ, ꯅꯈꯣꯏꯁꯨꯅꯦ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯝꯂꯕꯗꯤ ꯏꯆꯥꯗꯒꯤ ꯍꯥꯟꯅ ꯅꯈꯣꯏꯒꯤ ꯅꯆꯥꯅ ꯃꯌꯨꯝ ꯄꯥꯟꯅꯔꯕꯗꯤ ꯃꯥꯁꯨ ꯏꯀꯥꯏꯗꯅ ꯑꯗꯨꯃꯛ ꯄꯥꯜꯂꯗꯕꯗꯣ꯫ ꯅꯈꯣꯏ ꯑꯅꯤꯃꯛꯄꯨ ꯑꯃꯠꯇ ꯅꯨꯄꯤ ꯊꯤꯗ꯭ꯔꯤ, ꯏꯆꯥ ꯃꯊꯟꯇꯅ ꯌꯦꯡꯉꯨ ꯂꯩꯔꯤꯁꯤ, ꯑꯗꯨꯗꯤ ꯃꯁꯥꯅ ꯅꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯂꯧꯔꯛꯄ ꯇꯥꯕꯅꯤ꯫ ꯅꯨꯄꯤ ꯊꯤ ꯈꯪꯗꯕꯧ? ꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯎꯒꯤ ꯃꯈꯣꯡ ꯃꯈꯨꯠꯇ ꯐꯥꯛ ꯊꯥꯗꯨꯅ ꯆꯩꯔꯤ꯫ ꯉꯥꯡꯂꯤꯉꯩ ꯃꯈꯣꯏꯅ ꯇꯣꯡꯂꯛꯄ ꯁꯒꯣꯜ ꯒꯥꯔꯤꯗꯨ ꯆꯞ ꯂꯦꯞꯈꯤꯕꯗꯨꯗ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯌꯦꯡꯒꯦ ꯍꯥꯏꯅ ꯍꯨꯏꯊꯧ ꯂꯥꯛꯄ ꯀꯨꯝꯊꯒꯦ ꯇꯧꯕꯒ ꯂꯥꯟꯃꯤ ꯑꯃ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯎꯆꯤꯡꯕ, ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯗ ꯅꯣꯡꯂꯩꯈꯨꯜꯒꯤ ꯈꯨꯟꯖꯤꯟꯗ ꯂꯥꯟꯒꯤꯗꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯑꯩꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯂꯥꯟꯊꯦꯡꯅꯗꯨꯅ ꯆꯪꯁꯤꯜꯂꯁꯤ ꯍꯥꯏꯕ꯭ꯔꯥ, ꯅꯠꯇ꯭ꯔꯒ ꯀꯔꯤꯅꯣ? ꯑꯃꯨꯛꯇ ꯂꯨꯆꯤꯡꯕꯅ ꯇꯥꯛꯄꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯦꯜ ꯂꯥꯛꯄꯗ ꯍꯪꯅꯩ꯫ ꯄꯥꯎꯗꯨ ꯇꯥꯕꯗ ꯂꯩꯔꯦꯜ ꯂꯥꯛꯄ, ꯍꯨꯏꯊꯧ ꯂꯥꯛꯄ ꯑꯃꯗꯤ ꯄꯥꯊꯧ ꯊꯨꯅ ꯌꯥꯡꯅ ꯀꯨꯝꯊꯔꯛꯇꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯅꯣꯡꯂꯩꯈꯨꯜꯒꯤ ꯈꯨꯟꯖꯤꯜ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝ ꯑꯃ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯤ꯫ ꯂꯩꯔꯦꯜ ꯂꯥꯛꯄꯅ ꯍꯩ ꯍꯨꯏꯊꯧ ꯂꯥꯛꯄ, ꯄꯥꯊꯧ, ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯪꯗꯨꯅ ꯑꯩꯈꯣꯏꯗꯤ ꯂꯥꯟꯗꯥꯕ ꯂꯥꯛꯄ ꯅꯠꯇꯦ, ꯈꯨꯜꯁꯤꯕꯨ ꯐꯥꯎꯗꯨꯅ ꯃꯩꯔꯦ ꯈꯨꯜ ꯇꯝꯅ ꯆꯠꯆꯈꯤꯒꯦ ꯍꯥꯏꯅ ꯍꯥꯏꯖꯔꯨ꯫ ꯋꯥꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯨꯛꯇꯥ ꯁꯅꯥꯅ ꯑꯩ ꯅꯣꯡꯂꯩ ꯈꯨꯜꯁꯤꯕꯨ ꯉꯥꯛꯂꯤꯕ ꯃꯨꯛꯇꯥ ꯁꯅꯥꯅꯤ꯫ ꯃꯨꯛꯇꯥ ꯁꯅꯥ ꯑꯩꯅ ꯉꯥꯛꯂꯤꯕ ꯈꯨꯜꯁꯤꯗ ꯈꯣꯡꯀꯥꯞ ꯃꯐꯩ ꯑꯃꯇ ꯂꯥꯟꯁꯤꯜꯂꯛꯀꯦ ꯈꯟꯒꯅꯨ꯫ ꯀꯔꯤꯒꯨꯝꯕ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗꯒꯤ ꯈꯣꯡꯀꯥꯞ ꯑꯃ ꯂꯥꯟꯁꯤꯜꯂꯛꯄꯗ ꯅꯈꯣꯏꯒꯤ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯑꯁꯨꯝꯅ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯂꯩꯔꯦꯜ ꯂꯥꯛꯄ, ꯍꯨꯏꯊꯧ ꯂꯥꯛꯄ ꯑꯃꯗꯤ ꯄꯥꯊꯧ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯂꯩꯔꯦꯜ ꯂꯥꯛꯄꯅ ꯑꯩꯒꯤ ꯃꯇꯤꯛ ꯆꯥꯕꯤ ꯏꯃꯧꯗꯤ ꯅꯣꯡꯂꯩ ꯈꯨꯜꯁꯤꯗ ꯂꯩꯁꯥ ꯇꯝꯗꯨꯅ ꯂꯩꯔꯝꯂꯦꯗꯅ꯫ ꯁꯤ ꯈꯟꯗꯨꯅ ꯍꯔꯥꯎꯖꯔꯤ꯫ ꯄꯥꯊꯧ ꯑꯃꯗꯤ ꯍꯨꯏꯊꯧ ꯂꯥꯛꯄꯁꯨ ꯂꯥꯟꯐꯝ ꯑꯃꯠꯇꯗ ꯃꯥꯏꯊꯤꯕ ꯅꯪꯗ꯭ꯔꯤꯕ ꯌꯦꯛꯅꯕꯅ ꯂꯥꯛꯆꯕꯗꯤ ꯂꯥꯏꯔꯗꯅ ꯃꯀꯣꯛ ꯅꯣꯜꯂꯛꯄ ꯄꯟꯖꯥꯎ ꯈꯨꯜꯒꯤ ꯂꯥꯟꯃꯤ ꯍꯥꯏꯕ ꯇꯥꯕꯗ ꯃꯀ꯭ꯂꯥꯞ ꯊꯛ ꯅꯤꯛꯅꯔꯤꯕ ꯀꯤꯅꯔꯤꯕ ꯃꯈꯣꯏꯗ ꯁꯤꯡꯅꯕ ꯉꯝꯕ ꯅꯨꯄꯤꯁꯤ ꯑꯆꯝꯕ ꯑꯃꯗꯤ ꯑꯣꯏꯔꯔꯣꯏ꯫ ꯑꯗꯨꯅ ꯃꯆꯥ ꯌꯥꯏꯇꯝꯕꯒꯤ ꯇꯥꯂꯣꯏ ꯑꯣꯏꯍꯜꯂꯒꯦ ꯈꯟꯗꯨꯅ ꯅꯣꯛꯆꯔꯤ꯫ ꯑꯗꯨꯕꯨ ꯂꯥꯟꯃꯤ ꯀꯌꯥꯗꯨꯁꯨ ꯁꯥꯎꯅꯤꯡꯈꯤꯕꯅ ꯂꯩꯔꯦꯜ ꯂꯥꯛꯄ, ꯍꯨꯏꯊꯧ ꯂꯥꯛꯄ ꯑꯃꯗꯤ ꯄꯥꯊꯧꯗ ꯌꯦꯡꯂꯗꯨꯅ ꯃꯈꯣꯏꯒꯤ ꯈꯣꯡꯆꯠꯁꯤꯒꯤ ꯂꯨꯆꯤꯡꯕ ꯂꯥꯟꯃꯤ ꯂꯨꯆꯤꯡꯕꯗꯨꯅ ꯑꯉꯝꯕꯅꯤꯁꯨ ꯇꯥꯕꯤꯌꯨ, ꯅꯅꯥꯏꯗꯤ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯗꯨꯅ ꯈꯥꯡꯂꯒ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯋꯥꯉꯥꯡ ꯀꯟꯖꯥꯎ ꯍꯨꯜꯂꯤꯕꯤ ꯅꯨꯄꯤ ꯃꯆꯥꯁꯤꯕꯨ ꯂꯨꯔꯦꯜ ꯀꯛꯂꯨꯔꯒꯦ ꯂꯨꯆꯤꯡꯕ, ꯅꯌꯥꯊꯪ ꯉꯥꯏꯖꯔꯤ꯫ ꯑꯁꯨꯝꯅ ꯃꯀꯣꯛꯅꯣꯟꯅ ꯍꯥꯏꯖꯔꯛꯏ꯫ ꯃꯈꯣꯏꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯥꯛꯂꯤꯕ ꯂꯥꯟꯃꯤ ꯀꯌా ꯑꯗꯨꯁꯨ ꯁꯥꯎꯅ ꯂꯥꯟꯗꯥꯔꯁꯤ, ꯅꯣꯡꯂꯩꯈꯨꯜꯕꯨ ꯇꯨꯝꯅ ꯃꯥꯡꯍꯜꯂꯁꯤ ꯍꯥꯏꯅ ꯂꯥꯎꯅꯔꯛꯏ꯫
ꯂꯩꯔꯦ ꯂꯥꯛꯄ ꯄꯥꯊꯧ ꯑꯃꯗꯤ ꯍꯨꯏꯊꯧ ꯂꯥꯛꯄ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯁꯥꯐꯝ ꯂꯥꯟꯐꯝꯗ ꯃꯥꯏꯊꯤꯔꯛꯇ꯭ꯔꯤꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯃꯤꯠꯌꯦꯡꯅ ꯃꯔꯣꯜ ꯐꯥꯎꯅꯈꯤꯗꯨꯅ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜ ꯌꯦꯡꯊꯣꯛꯂꯁꯤ ꯍꯥꯏꯅ ꯂꯦꯞꯅꯈ꯭ꯔꯦ꯫ ꯂꯩꯔꯦ ꯂꯥꯛꯄꯅ ꯅꯣꯡꯂꯩ ꯈꯨꯜꯁꯤꯒꯤ ꯈꯨꯟꯖꯥ ꯀꯌꯥꯕꯨ ꯃꯥꯡꯍꯟ ꯇꯥꯛꯍꯟꯒꯦ ꯍꯥꯏꯅ ꯂꯥꯛꯄ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ꯫ ꯃꯩꯔꯤ ꯈꯨꯜ ꯇꯝꯅ ꯈꯣꯡꯁꯥꯟꯈꯤꯕꯗ ꯈꯨꯜꯁꯤꯕꯨ ꯐꯥꯎꯗꯨꯅ ꯈꯪꯍꯟꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯔꯦ ꯂꯥꯛꯄ ꯑꯩꯗꯤ ꯁꯤꯡꯅꯕ ꯌꯥꯗꯦ ꯍꯥꯏꯕꯗꯨ ꯈꯪꯗ꯭ꯔꯦ꯫ ꯅꯣꯡꯂꯩ ꯈꯨꯜꯕꯨ ꯉꯥꯛꯂꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯅꯪ, ꯃꯔꯝ ꯑꯗꯨꯅ ꯅꯪꯒꯤ ꯅꯇꯤꯛ ꯅꯊꯧꯅ ꯀꯗꯥꯏ ꯐꯥꯎꯕ ꯂꯩ ꯍꯥꯏꯕꯗꯨ ꯂꯩꯔꯦ ꯂꯥꯛꯄ ꯑꯩꯅ ꯌꯦꯡꯕ ꯇꯥꯔꯦ꯫ ꯑꯁꯨꯝꯅ ꯃꯨꯛꯇꯥ ꯁꯅꯥꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ꯫ ꯂꯩꯔꯦ ꯂꯥꯛꯄꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯇꯝꯊꯤꯔꯕ ꯁꯥꯊꯤꯕꯗ ꯃꯃꯤꯡ ꯆꯠꯂꯕ ꯄꯟꯖꯥꯎ ꯈꯨꯜꯒꯤ ꯂꯥꯟꯃꯤ ꯀꯌꯥꯗꯨ ꯂꯥꯟꯗꯥꯅꯕ ꯀꯟꯅ ꯀꯟꯅ ꯂꯥꯎꯅ ꯈꯣꯡꯅ ꯍꯧꯅꯔꯛꯏ꯫ ꯄꯥꯊꯧꯅ ꯂꯥꯟꯗꯥꯔꯣ ꯍꯥꯏꯅ ꯃꯈꯨꯠꯅ ꯏꯪꯒꯤꯠ ꯑꯃ ꯇꯧꯈꯤꯕꯒ ꯑꯉꯥꯎ ꯑꯐꯩ ꯑꯃꯒꯨꯝ ꯃꯈꯣꯏ ꯂꯥꯟꯃꯤ ꯀꯨꯟ ꯆꯦꯟꯁꯤꯟꯈꯤ꯫ ꯑꯗꯨꯝꯅ ꯅꯣꯡꯂꯩ ꯈꯨꯜꯒ ꯂꯥꯟꯊꯦꯡꯅꯅꯕ ꯁꯦꯝ ꯁꯥꯈꯤꯕ ꯂꯥꯟꯃꯤ ꯀꯌꯥ ꯅꯣꯡꯂꯩ ꯈꯨꯜ ꯇꯝꯅ ꯆꯦꯟꯁꯤꯟꯈꯤꯕ ꯀꯌꯥꯗꯣ ꯌꯥꯏꯇꯝꯕꯒꯤ ꯃꯤꯔꯣꯜ ꯊꯣꯛꯄ ꯇꯦꯅꯋꯥꯗꯨꯅ ꯎꯔꯗꯨꯅ ꯌꯥꯏꯇꯝꯕꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝ ꯂꯨꯅꯕ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯩꯔꯦ ꯂꯥꯛꯄ ꯍꯥꯏꯕ ꯃꯤꯡꯁꯤ ꯇꯥꯕꯗ ꯅꯣꯡꯂꯩ ꯈꯨꯜꯒꯤ ꯊꯧꯅꯥ ꯐꯅ ꯂꯥꯟꯊꯦꯡꯅꯒꯅꯤ ꯍꯥꯏꯕ ꯂꯩꯔꯝꯕ ꯈꯨꯟꯖꯥ ꯅꯨꯄꯥ ꯀꯌꯥ ꯑꯗꯨꯗꯤ ꯑꯀꯤꯕ ꯐꯥꯎꯅꯔꯛꯇꯨꯅ ꯃꯛꯂꯥꯞ ꯅꯤꯛꯄ, ꯉꯁꯤꯅ ꯃꯈꯣꯏꯒꯤ ꯑꯔꯣꯏꯕ ꯑꯣꯏꯔꯅꯤ ꯈꯟꯕꯗ ꯅꯠꯇꯅ ꯃꯅꯤꯡ ꯍꯟꯗꯨꯅ ꯆꯦꯟꯕ ꯐꯥꯎꯕ ꯌꯥꯎꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯨꯛꯇꯥ ꯁꯅꯥꯗꯤ ꯃꯁꯥꯗ ꯀꯔꯤꯁꯨ ꯅꯥꯁꯨꯡꯗꯅ ꯅꯣꯛꯂꯗꯨꯅ ꯂꯩꯔꯦ ꯂꯥꯛꯄ ꯇꯥꯅꯕ ꯃꯑꯣꯡꯗ ꯂꯥꯎꯗꯨꯅ ꯇꯥꯖꯧꯍꯦ ꯂꯩꯔꯦ ꯂꯥꯛꯄ, ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯖꯔꯕꯁꯨ ꯃꯨꯛꯇꯥ ꯁꯅꯥ ꯑꯩ ꯂꯩꯔꯥꯡ ꯅꯠꯇꯦ ꯃꯩꯔꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯐꯖꯔꯕ ꯊꯥꯡꯁꯥꯡ ꯑꯗꯨ ꯁꯠꯇꯣꯛꯇꯨꯅ ꯆꯦꯟꯁꯤꯟꯈꯤꯗꯨꯅ ꯂꯥꯟꯊꯦꯡꯅꯕ ꯍꯧꯈ꯭ꯔꯦ꯫ ꯃꯨꯛꯇꯥ ꯁꯅꯥꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯕꯗ ꯂꯩꯔꯦ ꯂꯥꯛꯄꯗꯤ ꯃꯥꯅ ꯍꯦꯟꯅ ꯃꯨꯛꯇꯥ ꯁꯅꯥꯕꯨ ꯁꯛꯈꯪꯗ꯭ꯔꯤꯉꯩ ꯈꯣꯏꯗꯥ ꯆꯠꯈ꯭ꯔꯦ ꯃꯆꯥꯒꯤ ꯃꯃꯧ ꯁꯣꯏꯗꯅ ꯑꯣꯏꯔꯒꯦ ꯍꯥꯏꯅ ꯃꯊꯃꯣꯏꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ꯫ ꯃꯨꯛꯇꯥ ꯁꯅꯥꯁꯨ ꯍꯟꯕ ꯂꯩꯇꯅ ꯃꯥꯒꯤ ꯐꯖꯔꯕ ꯂꯥꯂꯣꯡ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯊꯧꯅꯥ ꯐꯔꯕ ꯃꯤꯌꯥꯝꯅ ꯀꯤꯅꯔꯕ ꯄꯟꯖꯥꯎ ꯈꯨꯜꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯗꯨꯕꯨ ꯂꯦꯞꯇꯅ ꯌꯥꯏꯕꯤ ꯂꯧꯔꯛꯏ꯫ ꯂꯩꯔꯦ ꯂꯥꯛꯄ ꯄꯥꯊꯧ ꯑꯃꯗꯤ ꯍꯨꯏꯊꯧ ꯂꯥꯛꯄꯗꯤ ꯃꯨꯛꯇꯥ ꯁꯅꯥꯅ ꯃꯈꯣꯏꯒꯤ ꯀꯜꯂꯕ ꯇꯝꯊꯤꯔꯕ ꯅꯨꯄꯥ ꯂꯥꯟꯃꯤ ꯀꯌꯥ ꯑꯗꯨꯕꯨ ꯂꯦꯞꯇꯅ ꯍꯥꯠꯇꯨꯅ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯗꯨ ꯎꯕꯗ ꯃꯤꯠꯐꯝ ꯍꯣꯡꯕ ꯉꯝꯗ ꯌꯦꯡꯗꯨꯅ ꯂꯩꯖꯔꯤ꯫ ꯑꯉꯛꯄꯁꯨ ꯐꯥꯎꯔꯤ꯫ ꯃꯨꯛꯇꯥ ꯁꯅꯥꯅ ꯂꯥꯟꯊꯦꯡꯅꯕꯒꯤ ꯃꯑꯣꯡ ꯑꯃꯗꯤ ꯐꯖꯔꯕ ꯂꯥꯂꯣꯡ ꯀꯌꯥꯗꯨ ꯎꯕꯗ ꯈꯔ ꯅꯛꯁꯤꯜꯂꯛꯄꯗꯒꯤ ꯃꯨꯛꯇꯥ ꯁꯅꯥꯒꯤ ꯅꯤꯡꯊꯤꯖꯔꯕꯤ ꯃꯥꯏꯊꯣꯡ ꯐꯖꯔꯕ ꯁꯑꯣꯡ ꯁꯕꯥꯟ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯛꯂꯤ꯫ ꯃꯗꯨꯗ ꯂꯩꯔꯦ ꯂꯥꯛꯄꯗꯤ ꯍꯦꯟꯅ ꯃꯨꯛꯇꯥ ꯁꯅꯥꯕꯨ ꯈꯣꯏꯗꯥꯕ ꯍꯦꯟꯖꯤꯜꯂꯛꯂꯤ꯫ ꯉꯧꯔꯕꯤ ꯀꯨꯆꯨꯗꯨꯒꯤ ꯃꯊꯛꯇ 14 ꯄꯥꯟꯕ ꯊꯥꯖꯒꯨꯝ ꯀꯣꯏꯗꯥꯅꯔꯕꯤ ꯃꯥꯏꯊꯣꯡꯗꯨꯅ ꯇꯩꯔꯤꯕ ꯏꯈꯦꯡ, ꯁꯖꯤ ꯃꯤꯇꯥ ꯉꯝꯖꯕꯤ ꯀꯣꯏꯔꯥꯎꯅꯔꯕꯤ ꯃꯤꯁꯅꯥ ꯑꯅꯤꯅ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯂꯛꯄ, ꯇꯉꯥꯡ ꯇꯉꯥꯡꯂꯕꯤ ꯇꯕꯥ ꯇꯕꯥꯔꯕꯤ ꯆꯤꯟꯕꯥꯜꯗꯒꯤ ꯅꯣꯡꯁꯥ ꯑꯃꯣꯝꯒꯨꯝ ꯉꯪꯗꯨꯅ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯗꯨ ꯎꯕꯗ ꯃꯇꯤꯟ ꯇꯥꯕ ꯃꯈꯩ ꯃꯨꯛꯇꯥ ꯁꯅꯥꯒꯤ ꯐꯖꯔꯕ ꯃꯥꯏꯊꯣꯡ ꯑꯃꯗꯤ ꯑꯉꯛꯄ ꯃꯑꯣꯡ ꯃꯇꯧ ꯀꯌꯥꯗꯨ ꯌꯦꯡꯂꯤ꯫ ꯂꯩꯔꯦ ꯂꯥꯛꯄ ꯄꯥꯊꯧ ꯑꯃꯗꯤ ꯍꯨꯏꯊꯧ ꯂꯥꯛꯄꯗꯣ ꯅꯣꯡꯂꯩ ꯈꯨꯜꯒꯤ ꯈꯨꯟꯖꯥ ꯅꯨꯄꯥ ꯀꯌꯥꯗꯨꯁꯨ ꯂꯦꯞꯇꯨꯅ ꯃꯨꯛꯇꯥ ꯁꯅꯥ ꯃꯊꯟꯇꯅ ꯍꯥꯠꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯃꯌꯥ ꯎꯝꯁꯤꯟꯕ ꯀꯥꯎꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯅꯔꯤ꯫ ꯁꯣꯝꯗꯁꯨ ꯇꯦꯅꯋꯥꯗꯨꯅ ꯃꯔꯤꯛ ꯆꯨꯝꯕ ꯄꯥꯎꯗꯝ ꯄꯤꯔꯨꯕꯗ ꯌꯥꯏꯇꯝꯕ ꯅꯣꯡꯂꯩ ꯈꯨꯜꯗ ꯂꯥꯟꯊꯦꯡꯅꯍꯧꯔꯦ ꯄꯥꯎ ꯇꯥꯕꯗ ꯊꯤꯟꯊꯗꯅ ꯂꯥꯟꯒꯤꯗꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯃꯈꯣꯏ ꯂꯥꯟꯃꯤ ꯀꯨꯟ ꯈꯟꯗꯣꯛꯇꯨꯅ ꯂꯦꯝꯍꯧꯔꯤꯕ ꯂꯥꯟꯃꯤ ꯀꯌꯥꯗꯨꯅ ꯃꯤꯔꯦꯜ ꯈꯨꯜꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯝꯃꯨ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯂꯥꯟꯃꯤ ꯀꯨꯜꯒ ꯂꯣꯏꯅꯅ ꯌꯥꯏꯇꯝꯕ ꯃꯁꯥꯃꯛ ꯌꯥꯎꯅ ꯇꯦꯅꯋꯥꯗꯨꯅ ꯂꯝꯖꯤꯡꯗꯨꯅ ꯈꯣꯡꯁꯥꯟꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯂꯩꯔꯦ ꯂꯥꯛꯄꯅ ꯊꯥꯖꯤꯟꯈꯤꯕ ꯂꯥꯟꯃꯤ ꯀꯨꯟ ꯑꯗꯨ ꯇꯨꯝꯅ ꯍꯥꯠꯇꯨꯅ ꯃꯨꯛꯇꯥ ꯁꯅꯥ ꯂꯩꯔꯦ ꯂꯥꯛꯄꯒꯤ ꯃꯅꯥꯛ ꯇꯝꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯍꯨꯏꯊꯧ ꯂꯥꯛꯄ ꯑꯃꯗꯤ ꯄꯥꯊꯧꯁꯨ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤ ꯈꯔꯗꯨ ꯃꯅꯤꯡ ꯍꯜꯂꯨ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯈꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯀꯤꯅ ꯃꯁꯥ ꯃꯁꯥꯒꯤ ꯈꯨꯠꯂꯥꯏ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯅꯤꯡ ꯍꯜꯂꯤ꯫ ꯃꯨꯛꯇꯥ ꯁꯅꯥꯁꯨ ꯂꯦꯞꯇꯅ ꯑꯁꯨꯝ ꯂꯩꯔꯦ ꯂꯥꯛꯄꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯟꯈꯤꯗꯨꯅ "ꯀꯩꯗꯧꯔꯦ ꯂꯩꯔꯦ ꯂꯥꯛꯄ? ꯀꯔꯤꯒꯤ ꯇꯨꯃꯤꯟ ꯂꯩꯁꯤꯜꯂꯤ? ꯇꯨꯡ ꯍꯟꯗꯨꯅ ꯆꯦꯟꯒꯦ ꯈꯜꯂꯕ꯭ꯔꯥ? ꯑꯩꯅ ꯍꯥꯟꯅꯁꯨ ꯍꯥꯏꯈꯤꯕꯗꯨꯅꯤ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯖꯔꯕꯁꯨ ꯃꯨꯛꯇꯥ ꯁꯅꯥ ꯑꯩꯗꯤ ꯂꯩꯔꯥꯡ ꯅꯠꯇꯦ ꯃꯩꯔꯤꯅꯤ ꯍꯥꯏꯅ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯇꯤꯛ ꯏꯊꯧꯅ ꯈꯪꯂꯕ ꯅꯠꯇ꯭ꯔꯥ?" ꯑꯁꯨꯝꯅ ꯅꯤꯡꯊꯤꯖꯔꯕꯤ ꯃꯥꯏꯊꯣꯡꯗꯨꯅ ꯑꯁꯥꯎꯕ ꯁꯛꯐꯝ ꯑꯃꯒ ꯏꯔꯣꯏꯅꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯄꯥ ꯑꯍꯨꯝ ꯑꯗꯨꯗꯤ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯃꯨꯛꯇꯥ ꯁꯅꯥꯒꯤ ꯃꯈꯣꯡ パイꯗꯨꯅ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅ ꯆꯪꯖꯔꯁꯤꯔꯥ ꯍꯥꯏꯅ ꯐꯥꯎꯕ ꯈꯜꯂꯛꯂꯤ꯫ ꯅꯛꯁꯤꯜꯂꯛꯂꯒ ꯍꯦꯟꯅ ꯃꯨꯛꯇꯥ ꯁꯅꯥꯅ ꯅꯤꯡꯊꯤꯖꯔꯝꯕꯗꯨ ꯎꯕꯗ ꯄꯟꯖꯥꯎ ꯈꯨꯜꯒꯤ ꯂꯥꯟꯃꯤ ꯀꯌꯥꯗꯨꯗꯤ ꯃꯌꯥ ꯀꯥꯗꯨꯅ ꯃꯨꯛꯇꯥ ꯁꯅꯥꯗ ꯂꯣꯏꯅ ꯌꯦꯡꯅꯔꯛꯏ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯅꯨꯄꯥ ꯑꯃꯒꯤ ꯂꯨꯝ ꯂꯥꯎꯔꯕ ꯈꯣꯟꯖꯦꯜ ꯑꯃꯅ "ꯉꯥꯏꯈꯣ, ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯣꯡꯐꯝ ꯑꯃ ꯐꯥꯎꯕ ꯂꯦꯡꯕ ꯌꯥꯔꯣꯏ" ꯑꯁꯨꯝꯅ ꯂꯥꯎꯔꯛꯏ꯫
ꯃꯨꯛꯇꯥꯁꯅꯥꯗ ꯅꯠꯇꯅ ꯂꯩꯔꯦ ꯂꯥꯛꯄ ꯄꯥꯊꯧ ꯍꯨꯏꯊꯧ ꯂꯥꯛꯄ ꯑꯃꯗꯤ ꯂꯥꯟꯃꯤ ꯀꯌꯥꯗꯨ ꯃꯇꯨꯡ ꯑꯗꯣꯝꯗ ꯌꯦꯡꯂꯛꯄꯗꯗꯤ ꯎꯔꯤ꯫ ꯌꯥꯏꯇꯝꯕꯅ ꯃꯈꯨꯠꯇ ꯅꯤꯡꯊꯤꯖꯔꯕ ꯃꯥꯒꯤ ꯊꯥꯡꯁꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯈꯨꯗꯨꯞ ꯊꯥꯗꯨꯅ ꯁꯒꯣꯜ ꯊꯧꯖꯤꯜꯂꯛꯂꯤꯕꯗꯨ ꯃꯗꯨ ꯎꯕꯗ ꯃꯨꯛꯇꯥꯁꯅꯥ ꯃꯥꯅ ꯄꯥꯏꯔꯝꯕ ꯊꯥꯡꯁꯥꯡ ꯑꯗꯨ ꯍꯨꯏꯊꯧ ꯂꯥꯛꯄꯗ ꯐꯠ ꯄꯤꯁꯤꯟꯗꯨꯅ ꯄꯥꯏꯍꯟꯈꯤ꯫ ꯑꯗꯨꯒ ꯂꯩꯃꯥꯏꯗ ꯃꯈꯨ ꯐꯠ ꯀꯨꯟꯊꯈꯤꯗꯨꯅ ꯀꯞꯁꯤꯟꯅꯔꯛꯏ꯫ ꯃꯇꯧꯗꯨ ꯎꯕꯗ ꯂꯩꯔꯦ ꯂꯥꯛꯄ ꯍꯨꯏꯊꯧ ꯂꯥꯛꯄ ꯑꯃꯗꯤ ꯄꯥꯊꯧ ꯇꯤꯡꯉꯛꯅꯅ ꯃꯨꯛꯇꯥꯁꯅꯥꯗ ꯌꯦꯡꯂꯛꯏ꯫ ꯃꯨꯛꯇꯥꯁꯅꯥꯁꯨ ꯀꯞꯅ ꯀꯞꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯌꯥꯏꯇꯝꯕꯗ ꯌꯦꯡꯂꯒ "ꯏꯕꯨꯡ, ꯅꯆꯥꯕꯨ ꯀꯟꯕꯤꯌꯣ, ꯅꯆꯥꯕꯨ ꯀꯟꯕꯤꯌꯣ ꯏꯕꯨꯡ" ꯑꯁꯨꯝꯅ ꯀꯞꯇꯨꯅ ꯍꯥꯏꯖꯔꯤ꯫ ꯌꯥꯏꯇꯝꯕꯁꯨ ꯁꯒꯣꯜ ꯁꯌꯥꯡꯊꯛꯇꯒꯤ ꯐꯠ ꯆꯣꯡꯊꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯃꯨꯛꯇꯥꯁꯅꯥꯕꯨ ꯍꯧꯒꯠꯄꯤꯗꯨꯅ ꯏꯄꯥ ꯄꯥꯈꯠꯅ "ꯃꯨꯛꯇꯥ, ꯅꯪ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯥ? ꯅꯪ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯗꯕ ꯅꯠꯇ꯭ꯔꯣ?" ꯑꯁꯨꯝꯅ ꯍꯪꯖꯩ꯫ ꯃꯨꯛꯇꯥꯁꯅꯥꯁꯨ ꯀꯔꯤꯁꯨ ꯇꯧꯗꯦ, ꯀꯩꯁꯨ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯗꯦ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛ ꯑꯗꯨ ꯐꯠ ꯐꯠ ꯍꯥꯏ꯫ ꯑꯗꯨꯒ ꯃꯆꯤꯟ ꯑꯗꯨ ꯄꯦꯠꯊꯗꯨꯅ ꯌꯥꯏꯇꯝꯕꯗ ꯌꯦꯡꯂꯒ "ꯏꯕꯨꯡ, ꯅꯆꯥꯕꯨ ꯐꯠꯇ꯭ꯔꯕ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇꯒꯤ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ, ꯅꯆꯥꯗꯤ ꯃꯈꯣꯏꯕꯨ ꯌꯥꯝꯅ ꯀꯤꯖꯩ" ꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟꯒꯗꯨ ꯄꯦꯠꯊꯗꯨꯅ ꯃꯃꯤꯠꯇꯨ ꯗꯒꯨꯞ ꯗꯒꯨꯞ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯐꯠ ꯐꯠ ꯀꯞꯁꯤꯟꯅꯗꯨꯅ ꯌꯥꯏꯇꯝꯕꯒꯤ ꯃꯊꯥꯅꯨꯡꯗ ꯈꯥꯡꯀꯣꯟ ꯀꯣꯟꯁꯤꯟꯈꯤ꯫ ꯃꯨꯛꯇꯥꯁꯅꯥ ꯀꯞꯁꯤꯟꯅꯔꯁꯨ ꯀꯤꯕ ꯁꯥꯖꯤꯟꯅꯔꯁꯨ ꯋꯥꯈꯜꯗꯗꯤ ꯂꯣꯟꯅ ꯈꯟꯖꯩ, "ꯑꯁ, ꯑꯩꯅ ꯍꯥꯠꯈꯤꯕ ꯃꯤꯌꯥꯝꯗꯣ ꯍꯥꯏꯗꯣꯛꯄꯤꯔꯛꯇ꯭ꯔꯗꯤ ꯐꯈ꯭ꯔꯅꯤꯗ꯫ ꯃꯗꯨ ꯍꯦꯛ ꯍꯥꯏꯗꯣꯔꯛꯄꯗ ꯑꯩꯁꯦ ꯅꯨꯄꯤ ꯑꯃꯒꯤ ꯏꯪꯇꯞꯄ ꯌꯥꯎꯗꯕꯤ ꯁꯥꯐꯝ ꯂꯥꯟꯐꯝ ꯌꯥꯝꯅ ꯄꯥꯝꯕꯤ ꯑꯣꯏꯅ ꯈꯟꯈꯤꯗꯨꯅꯤ꯫ ꯑꯗꯩꯗꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯁꯨꯝ ꯐꯤꯔꯥꯜ ꯆꯥꯕ ꯏꯕꯨꯡꯁꯦ ꯑꯩꯅ ꯐꯪꯕꯩ ꯋꯥ ꯂꯩꯇ꯭ꯔꯦ, ꯑꯗꯨꯝ ꯊꯣꯛꯏ, ꯑꯩꯗꯤ ꯑꯗꯨꯝ ꯄꯠꯂꯒ ꯃꯥꯡꯉꯤ" ꯁꯤ ꯈꯟꯗꯨꯅ ꯃꯊꯥ ꯁꯥꯖꯔꯤ꯫ ꯉꯁꯥꯏ ꯃꯈꯩ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯔꯤ ꯀꯅꯥ ꯀꯅꯥꯅꯣ ꯃꯥꯒꯤ ꯊꯋꯥꯏ ꯑꯣꯏꯕꯤ ꯃꯨꯛꯇꯥꯁꯅꯥꯕꯨ ꯑꯋꯥꯕ ꯄꯤꯔꯤꯕ ꯅꯣꯡꯂꯩꯈꯨꯜꯁꯤꯕꯨ ꯂꯥꯟꯁꯤꯡꯅꯔꯝꯂꯤꯕꯁꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯁꯥꯎꯅ ꯌꯦꯡꯊꯣꯔꯛꯄꯗꯗꯤ ꯃꯈꯨꯔꯥ ꯄꯥꯊꯧ ꯑꯃꯗꯤ ꯍꯨꯏꯊꯧ ꯂꯥꯛꯄꯗ ꯅꯠꯇꯅ ꯃꯄꯥꯕꯨꯡ ꯏꯕꯨꯡꯉꯣ ꯂꯩꯔꯦ ꯂꯥꯛꯄꯅ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤ ꯈꯔꯒ ꯂꯣꯏꯅꯅ ꯂꯩꯔꯝꯂꯤꯕꯗꯨ ꯎꯕꯗ ꯌꯥꯏꯇꯝꯕ ꯏꯉꯛ ꯉꯛꯅ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩ꯫ ꯂꯩꯔꯦ ꯂꯥꯛꯄꯁꯨ ꯃꯁꯥꯅ ꯃꯥꯕꯨ ꯂꯥꯟꯅ ꯂꯧꯔꯝꯕ ꯇꯥꯔꯦ ꯈꯜꯂꯗꯨꯅ ꯋꯥ ꯑꯃ ꯍꯥꯏꯔꯛꯀꯦ ꯇꯧꯕꯒ ꯉꯁꯥꯏꯗꯒꯤ ꯀꯞꯁꯤꯟꯅꯗꯨꯅ ꯌꯥꯏꯇꯝꯕꯒꯤ ꯃꯊꯥꯅꯨꯡꯗ ꯃꯃꯥꯏ ꯂꯣꯠꯇꯨꯅ ꯂꯩꯔꯝꯕ ꯃꯨꯛꯇꯥꯁꯅꯥꯗꯨ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯔꯛꯇꯨꯅ ꯁꯥꯎꯅ ꯂꯩꯔꯦ ꯂꯥꯛꯄꯗ ꯐꯠ ꯌꯦꯡꯂꯛꯇꯨꯅ ꯍꯦꯛ ꯋꯥ ꯉꯥꯡꯂꯛꯄꯗ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ ꯍꯥꯏꯕꯒꯨꯝ ꯃꯌꯥꯗꯨ ꯆꯤꯛꯁꯤꯟꯅꯔꯦ꯫ ꯃꯇꯧꯗꯨ ꯎꯕꯗ ꯂꯩꯔꯦ ꯂꯥꯛꯄ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯏ꯫ ꯃꯨꯛꯇꯥꯁꯅꯥꯒꯤ ꯃꯇꯧꯗꯨꯅ ꯍꯦꯟꯅ ꯅꯨꯡꯁꯤꯍꯟꯈ꯭ꯔꯦ꯫ ꯃꯊꯃꯣꯏꯗꯗꯤ ꯅꯣꯛꯆꯗꯨꯅ ꯆꯤꯝꯕꯥꯜ ꯊꯣꯡꯗꯨꯅ ꯑꯁꯥꯎꯕꯒꯤ ꯈꯣꯟꯐꯝꯗ ꯌꯥꯏꯇꯝꯕꯗ ꯌꯦꯡꯂꯗꯨꯅ "ꯀꯞꯁꯤꯟꯅꯒꯅꯨ ꯇꯥꯅꯤꯡꯗꯦ, ꯀꯩꯁꯨ ꯂꯩꯇꯕ ꯅꯨꯄꯤ ꯃꯆꯥ ꯅꯪꯅ ꯁꯤꯡꯅꯕ ꯌꯥꯕ ꯂꯩꯔꯦ ꯂꯥꯛꯄ ꯅꯠꯇꯦ ꯈꯛ, ꯅꯊꯋꯥꯏꯗꯨꯃꯗꯤ ꯅꯁꯥꯕꯤ ꯃꯥꯒꯤ ꯌꯦꯡꯗꯨꯅ ꯈꯥꯛꯄꯤꯔꯕꯅꯤ" ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯥꯎꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈꯤ꯫ ꯌꯥꯏꯇꯝꯕꯗꯤ ꯋꯥꯈꯜ ꯇꯥꯗ꯭ꯔꯤ ꯃꯥꯏꯀꯩ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯇꯥꯔꯤꯕ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯀꯌꯥꯁꯤꯅ ꯃꯥꯒꯤ ꯂꯥꯟꯃꯤ ꯀꯌꯥꯒꯤ ꯑꯣꯏꯔꯒ ꯃꯇꯧ ꯀꯔꯝꯅ ꯃꯨꯛꯇꯥꯁꯅꯥꯕꯨ ꯐꯥꯔꯝꯂꯤꯕꯅꯣ ꯍꯥꯏꯅ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯝꯅ ꯌꯥꯏꯇꯝꯕ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯃꯨꯛꯇꯥꯁꯅꯥꯅ ꯆꯠꯇ꯭ꯔꯣ ꯍꯥꯏꯕꯒꯨꯝ ꯂꯣꯟꯅ ꯃꯈꯨꯠ ꯑꯗꯨ ꯐꯠ ꯐꯠ ꯍꯥꯏꯔꯛꯏ꯫ ꯏꯪꯒꯤꯠ ꯑꯗꯨ ꯈꯪꯂꯗꯨꯅ ꯍꯨꯏꯊꯧ ꯂꯥꯛꯄꯅ ꯃꯥꯒꯤ ꯂꯥꯟꯃꯤ ꯈꯔꯗꯨ ꯌꯦꯡꯂꯗꯨꯅ ꯇꯥꯅꯕ ꯃꯑꯣꯡꯗ "ꯑꯩꯒꯤ ꯊꯧꯅꯥ ꯐꯔꯕ ꯂꯥꯟꯃꯤꯁꯤꯡ, ꯏꯈꯨꯜꯗ ꯍꯜꯋꯥꯏꯔꯁꯤ" ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯨꯛꯇꯥꯁꯅꯥꯗ ꯌꯦꯡꯗꯨꯅ ꯃꯤꯠꯆꯤ ꯐꯠ ꯈꯠꯈꯤ꯫ ꯃꯨꯛꯇꯥꯁꯅꯥꯁꯨ ꯇꯧꯔꯤꯕꯗꯨ ꯆꯨꯝꯃꯤ ꯍꯥꯏꯕꯒꯨꯝ ꯂꯣꯟꯅ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯇꯧꯅꯔꯤꯕ ꯃꯌꯥꯝꯗꯨ ꯌꯥꯏꯇꯝꯕꯗꯤ ꯈꯪꯖꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯊꯃꯣꯏꯗ ꯆꯤꯡꯅꯔꯤꯕ ꯋꯥꯐꯝ ꯑꯃꯅ ꯃꯥꯒꯤ ꯂꯥꯟꯃꯤ ꯀꯌꯥꯁꯤꯕꯨ ꯀꯅꯥꯅ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯥꯅ ꯌꯧꯁꯤꯜꯂꯛꯄꯗ ꯅꯣꯡꯂꯩ ꯈꯨꯟꯒꯤ ꯈꯨꯟꯖꯥ ꯅꯨꯄꯥ ꯀꯌꯥ ꯑꯗꯨꯗꯤ ꯃꯈꯨꯗ ꯈꯨꯠꯂꯥꯏ ꯄꯥꯏꯔꯛꯂꯕꯁꯨ ꯂꯦꯞ ꯂꯦꯞꯇꯨꯅ ꯂꯩꯅꯍꯧꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯌꯥꯏꯇꯝꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯂꯤꯕ ꯆꯤꯡꯅꯔꯤꯕꯁꯤ ꯃꯈꯨꯔꯥꯇꯣꯟ ꯍꯨꯏꯊꯧ ꯂꯥꯛꯄꯅ ꯄꯥꯏꯈꯤꯕ ꯏꯈꯦꯡꯅ ꯄꯨꯡꯂꯨꯞ ꯂꯨꯞꯇꯨꯅ ꯇꯞ ꯇꯞ ꯇꯥꯔꯕ ꯊꯥꯡꯁꯥꯡ ꯑꯗꯨꯅꯤ꯫ ꯃꯔꯝꯗꯤ ꯃꯈꯨꯔꯥꯇꯣꯟ ꯍꯨꯏꯊꯧ ꯂꯥꯛꯄꯒꯤ ꯁꯅꯥꯒꯤ ꯊꯥꯡꯁꯥꯡ ꯑꯗꯨ ꯌꯥꯏꯇꯝꯕꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯏ꯫ ꯉꯁꯤ ꯃꯈꯨꯔꯥꯇꯣꯟꯅ ꯄꯥꯏꯈꯤꯕ ꯊꯥꯡꯁꯥꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯖꯔꯕ ꯂꯩꯇꯦꯡ ꯍꯥꯏꯕꯗꯤ ꯅꯤꯡꯊꯤꯖꯔꯕ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥꯅ ꯂꯩꯇꯦꯡꯈꯤꯕꯅꯤ꯫ ꯌꯥꯏꯇꯝꯕ ꯆꯤꯡꯅꯕ ꯍꯦꯟꯈꯤꯕꯅ ꯋꯥ ꯉꯥꯡꯗꯦ꯫ ꯃꯨꯛꯇꯥꯁꯅꯥꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯇ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯒ ꯏꯪꯅ ꯌꯥꯏꯇꯝꯕ ꯃꯃꯣꯟ ꯃꯤꯅꯣꯛ ꯇꯝꯂꯛꯏ꯫ ꯑꯗꯨꯝꯅ ꯌꯥꯏꯇꯝꯕꯅ ꯅꯣꯛꯐꯦꯠ ꯇꯧꯔꯛꯄꯗꯨꯗ ꯃꯨꯛꯇꯥꯁꯅꯥ ꯏꯁꯤꯡ ꯆꯤꯡꯅꯅ ꯌꯥꯏꯇꯝꯕꯗ ꯌꯦꯡꯂꯒ ꯇꯞꯅ ꯏꯀꯥꯏꯔꯞ ꯇꯧꯅ "ꯏꯕꯨꯡ, ꯑꯩꯒꯤ ꯈꯨꯠꯁꯤ" ꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯕꯒꯨꯝ ꯁꯠꯇꯣꯛꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯌꯥꯏꯇꯝꯕꯁꯨ ꯏꯀꯥꯏꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯇꯞꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯃꯨꯛꯇꯥꯁꯅꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯊꯥꯗꯣꯔꯛꯏ꯫ ꯃꯨꯛꯇꯥꯁꯅꯥꯁꯨ ꯃꯈꯨꯜ ꯇꯝꯅ ꯌꯥꯏꯇꯝꯕꯒ ꯂꯣꯏꯅꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯈꯨꯟꯖꯥ ꯅꯨꯄꯥ ꯀꯌꯥꯗꯨꯗꯤ ꯍꯔꯥꯎꯅ ꯃꯨꯛꯇꯥꯁꯅꯥꯒꯤ ꯃꯃꯤꯡ ꯀꯟꯅ ꯂꯥꯎꯅꯔꯛꯏ꯫ "ꯏꯁ, ꯂꯣꯏꯔꯦꯗꯅ ꯇꯧꯔꯤꯁꯤꯗꯤ,
ꯈꯪꯈꯤꯕ ꯇꯥꯔꯦ ꯁꯤ ꯈꯟꯗꯨꯅ ꯌꯥꯏꯇꯝꯕꯗ ꯐꯠ ꯌꯦꯡꯂꯛꯄꯅꯤ ꯑꯗꯨꯕꯨ ꯌꯥꯏꯇꯝꯕꯅ ꯃꯥꯕꯨ ꯃꯣꯃꯣꯟ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨꯗꯁꯨ ꯅꯣꯛꯁꯤꯟꯅꯔꯛꯏ ꯃꯁꯨ ꯍꯜꯂꯛꯄꯗꯨ ꯎꯕꯗ ꯀ꯭ꯋꯥꯛꯂꯩꯗꯤ ꯄꯥꯈꯠꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯁꯨꯒꯤ ꯃꯁꯥꯗ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯖꯔꯤ ꯁꯥꯅꯧꯁꯨ ꯃꯁꯨꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯗꯨꯅ ꯍꯔꯥꯎꯅ ꯅꯣꯛꯆꯔꯤ ꯃꯁꯨꯒꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯑꯗꯨꯒꯤꯗꯃꯛ ꯊꯃꯣꯏꯗꯁꯨ ꯆꯥꯎꯊꯣꯛꯆꯔꯤ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯃꯨꯛꯇꯥ ꯁꯅꯥꯒꯤ ꯃꯃꯤꯡꯇꯕꯨ ꯁꯛꯅ ꯁꯣꯟꯅꯈ꯭ꯔꯦ ꯃꯨꯛꯇꯥ ꯁꯅꯥꯁꯨ ꯈꯨꯟꯖꯥ ꯀꯌꯥꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯕ ꯈꯨꯟꯖꯥ ꯀꯌꯥꯒꯤ ꯊꯃꯣꯏꯅ ꯄꯦꯟꯖꯕꯗꯨ ꯎꯔꯒ ꯍꯔꯥꯎꯅ ꯅꯣꯛꯆꯔꯤ ꯑꯗꯨꯝꯅ ꯃꯌꯥꯝꯅ ꯏꯔꯥꯡ ꯂꯥꯡꯗꯨꯅ ꯂꯩꯔꯤꯉꯩ ꯌꯥꯏꯇꯝꯕ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯨꯛꯇꯥ ꯁꯅꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯞꯅ ꯄꯥꯏꯔꯛꯏ ꯃꯨꯛꯇꯥ ꯁꯅꯥ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯥꯏꯇꯝꯕꯗ ꯌꯦꯡꯖꯔꯛꯄꯅꯤ ꯑꯗꯨꯕꯨ ꯌꯥꯏꯇꯝꯕꯁꯨ ꯃꯣꯡ ꯍꯥꯗꯅ ꯃꯨꯛꯇꯥ ꯁꯅꯥꯕꯨ ꯃꯅꯥꯛꯇ ꯆꯪꯁꯤꯟꯈꯤꯗꯨꯅ ꯃꯉꯣꯟꯗ ꯐꯖꯅ ꯑꯣꯟꯁꯤꯟꯍꯜꯂꯒ ꯇꯞꯅ ꯅꯨꯡꯁꯤꯅ ꯃꯨꯛꯇꯥ ꯁꯅꯥꯕꯨ ꯌꯦꯡꯂꯗꯨꯅ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯍꯤꯡꯂꯛꯄꯁꯤꯗ ꯂꯝꯂꯥꯟꯕꯤ ꯀꯅꯥꯝꯇꯗ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯇ꯭ꯔꯤꯕ ꯑꯃꯗꯤ ꯑꯩꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕꯤ ꯑꯃꯠꯇ ꯉꯁꯤ ꯐꯥꯎꯕ ꯊꯦꯡꯅꯔꯛꯇ꯭ꯔꯤꯕꯁꯤꯒꯤ ꯃꯔꯝꯗꯤ ꯁꯦꯝꯕꯤꯕ ꯃꯄꯨꯅ ꯅꯪꯕꯨ ꯑꯩꯒꯤꯗꯃꯛ ꯇꯝꯂꯝꯕꯒꯤꯅꯤ ꯃꯨꯛꯇꯥ ꯅꯪꯅ ꯌꯥꯕꯤꯔꯕꯗꯤ ꯁꯥꯡꯂꯕ ꯈꯨꯗꯣꯡꯊꯤꯕꯇꯅ ꯊꯜꯂꯕ ꯄꯨꯟꯁꯤ ꯂꯝꯕꯤꯁꯤꯗ ꯏꯕꯥꯅꯤ ꯈꯨꯠꯁꯝꯅꯅ ꯆꯠꯃꯤꯟꯅꯁꯤ ꯅꯪꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯖꯔꯒꯦ ꯑꯌꯥꯕꯗꯨ ꯅꯪꯅ ꯄꯤꯕꯤꯌꯨ ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤꯕꯅꯤ ꯑꯁꯨꯝꯅ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯨꯛꯇꯥ ꯁꯅꯥꯗꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯀꯔꯤ ꯈꯨꯝꯗꯣꯏꯅꯣ ꯈꯪꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯥꯏꯇꯝꯕꯕꯨ ꯌꯦꯡꯗꯨꯅ ꯂꯩꯖꯔꯤ ꯃꯊꯃꯣꯏꯗꯗꯤ ꯍꯔꯥꯎꯖꯔꯤꯕꯅꯤ ꯃꯨꯛꯇꯥ ꯁꯅꯥꯁꯨ ꯃꯔꯝꯗꯤ ꯃꯨꯛꯇꯥ ꯁꯅꯥꯅꯁꯨ ꯌꯥꯏꯇꯝꯕ ꯃꯥꯕు ꯑꯍꯥꯟꯕ ꯎꯖꯈꯤꯕꯗ ꯃꯥꯒꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯎꯕꯗ ꯑꯃꯗꯤ ꯃꯥꯒꯤꯗꯃꯛ ꯂꯦꯞꯄꯤꯈꯤꯕ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯊꯃꯣꯏꯗ ꯂꯣꯟꯅ ꯂꯥꯠꯆꯔꯛꯄꯅꯤ ꯌꯥꯏꯇꯝꯕꯕꯨ ꯉꯁꯤ ꯏꯊꯥ ꯊꯥꯖꯗꯅ ꯌꯥꯏꯇꯝꯕ ꯃꯁꯥꯃꯛꯅ ꯑꯁꯨꯝꯅ ꯃꯥꯕꯨ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯕꯤꯔꯣ ꯍꯥꯏꯔꯛꯄꯁꯤꯗ ꯍꯔꯥꯎꯕ ꯄꯥꯈꯠꯄ ꯀꯌా ꯐꯥꯎꯕꯅ ꯈꯨꯝꯐꯝ ꯈꯪꯗ ꯇꯨꯃꯤꯟꯅ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯥꯏꯇꯝꯕꯕꯨ ꯌꯦꯡꯗꯨꯅ ꯂꯩꯖꯔꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯤꯜꯂꯤꯕ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯀꯌꯥꯗꯨꯁꯨ ꯄꯥꯈꯨꯝ ꯄꯥꯝꯃꯤ ꯄꯥꯈꯨꯝ ꯄꯤꯔꯣ ꯍꯥꯏꯅ ꯂꯥꯎꯁꯤꯟꯅꯔꯛꯏ ꯃꯨꯛꯇꯥ ꯁꯅꯥꯁꯨ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯅ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯃꯗꯤ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯃꯄꯨ ꯃꯕꯣꯛꯇ ꯌꯦꯡꯖꯔꯛꯏ ꯃꯕꯣꯛ ꯀ꯭ꯋꯥꯛꯂꯩ ꯑꯃꯗꯤ ꯃꯄꯨ ꯁꯥꯅꯧꯅ ꯃꯣꯃꯣꯟ ꯃꯤꯅꯣꯛꯇꯝ ꯃꯥꯕꯨ ꯌꯦꯡꯂꯝꯕꯗꯨ ꯎꯕꯗ ꯃꯨꯛꯇꯥ ꯁꯅꯥ ꯍꯦꯟꯅ ꯏꯀꯥꯏꯈꯤꯗꯨꯅ ꯅꯤꯡꯊꯤꯖꯔꯕꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯉꯥꯡꯂꯞ ꯇꯧꯁꯤꯜꯂꯛꯏ ꯌꯥꯏꯇꯝꯕ ꯑꯗꯨꯝ ꯈꯪꯏ ꯃꯨꯛꯇꯥ ꯁꯅꯥ ꯏꯀꯥꯏꯈ꯭ꯔꯦ ꯍꯥꯏꯕꯗꯨ ꯃꯗꯨ ꯐꯅ ꯑꯣꯏꯔꯕꯁꯨ ꯃꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯔꯨꯕ ꯑꯣꯏꯔꯨꯕꯅ ꯑꯉꯥꯎꯕ ꯈꯣꯏꯃꯨꯒꯤ ꯁꯥꯖꯠ ꯆꯠꯇꯨꯅ ꯃꯇꯨꯡ ꯏꯟꯕꯤꯔꯣ ꯃꯥꯒꯤ ꯇꯥꯂꯣꯏ ꯑꯣꯏꯕꯤꯔꯣ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯍꯥꯏꯖꯤꯜꯂꯛꯏ ꯏꯆꯜ ꯅꯪꯕꯨ ꯅꯨꯡꯁꯤꯕꯅ ꯉꯥꯎꯔꯕ ꯅꯕꯨꯡ ꯑꯉꯥꯎꯕ ꯑꯣꯏꯔꯕ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯅꯪꯅ ꯂꯠꯅꯕꯤꯒꯅꯨ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯕꯤꯔꯣ ꯅꯪꯕꯨ ꯌꯥꯅꯤꯡꯗꯕ꯭ꯔꯥ ꯏꯆꯥ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯖꯤꯜꯂꯛꯏ ꯃꯨꯛꯇꯥ ꯁꯅꯥꯁꯨ ꯍꯦꯟꯅ ꯏꯀꯥꯏꯕ ꯍꯦꯟꯖꯤꯜꯂꯛꯄꯅ ꯃꯁꯥꯅ ꯌꯥꯏꯇꯝꯕ ꯃꯥꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯕꯗ ꯌꯥꯅꯤꯡꯂꯦ ꯍꯥꯏꯕꯒꯨꯝ ꯆꯤꯟꯕꯥꯜꯗꯗꯤ ꯀꯥꯡꯊꯣꯛꯂꯝꯗ ꯃꯉꯛ ꯇꯞꯅ ꯅꯣꯝꯂꯝꯂꯒ ꯏꯀꯥꯏꯅ ꯃꯌꯨꯝ ꯃꯅꯨꯡꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯃꯨꯛꯇꯥ ꯁꯅꯥꯅ ꯏꯀꯥꯏꯅ ꯆꯦꯟꯁꯤꯟꯈꯤꯕꯗꯨ ꯎꯕꯗ ꯈꯨꯟꯖꯥ ꯀꯌꯥꯗꯨ ꯅꯣꯛꯇꯨꯅ ꯌꯦꯡꯂꯒ ꯂꯩꯍꯧꯔꯤ ꯌꯥꯏꯇꯝꯕꯁꯨ ꯏꯀꯥꯏ ꯈꯪꯗ ꯍꯥꯏꯗꯣꯛꯂꯨꯔꯒ ꯏꯀꯥꯏꯔꯛꯂ ꯃꯥꯜꯂꯤ ꯃꯥꯁꯨ ꯃꯃꯥꯏꯗꯨ ꯉꯥꯡꯁꯤꯜꯂꯛꯏ ꯈꯨꯟꯖꯥ ꯀꯌꯥ ꯑꯃꯗꯤ ꯀ꯭ꯋꯥꯛꯂꯩ ꯁꯥꯅꯧꯗ ꯅꯠꯇꯅ ꯃꯥꯒꯤ ꯂꯥꯟꯃꯤ ꯀꯌꯥꯁꯨ ꯌꯥꯏꯇꯝꯕꯗ ꯌꯦꯡꯗꯨꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯅꯣꯛꯅꯔꯤ ꯑꯗꯨꯝꯅ ꯃꯇꯝꯗꯨ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠ ꯁꯤꯡꯕꯨꯝ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯗ ꯁꯥꯅꯧ ꯑꯃꯗꯤ ꯀ꯭ꯋꯥꯛꯂꯩꯅ ꯄꯂꯦꯝ ꯄꯟꯊꯧꯁꯛ ꯅꯣꯡꯂꯩꯈꯨꯜꯒꯤ ꯈꯨꯟꯖꯥ ꯀꯌꯥꯅ ꯁꯥꯈꯤ ꯑꯣꯏ ꯃꯨꯛꯇꯥ ꯁꯅꯥ ꯑꯃꯗꯤ ꯌꯥꯏꯇꯝꯕꯕꯨ ꯂꯨꯍꯣꯡꯕꯤꯔꯝꯃꯤ ꯑꯍꯥꯟꯕ ꯍꯦꯛ ꯎꯈꯤꯕꯗ ꯅꯨꯡꯁꯤꯕ ꯐꯥꯎꯈ꯭ꯔꯕ ꯁꯥꯕꯤ ꯁꯥꯅꯧ ꯑꯅꯤꯗꯨ ꯀꯨꯟꯗꯣ ꯄꯔꯦꯡꯅ ꯁꯥꯈꯤ ꯑꯣꯏ ꯇꯠꯅ ꯊꯥꯅ ꯌꯥꯗ꯭ꯔꯕ ꯂꯤꯄꯨꯟ ꯑꯃꯅ ꯃꯁꯥ ꯄꯨꯝꯕ ꯄꯨꯟꯁꯤꯟꯈ꯭ꯔꯕ ꯃꯇꯝꯁꯤꯗꯅ ꯍꯦꯟꯅ ꯅꯨꯡꯁꯤꯅꯕ ꯍꯦꯟꯈ꯭ꯔꯦ ꯑꯍꯤꯡ ꯑꯗꯨ ꯍꯔꯥꯎ ꯇꯌꯥꯝꯕ ꯀꯌా ꯑꯃꯗꯤ ꯅꯨꯡꯉꯥꯏꯕ ꯅꯨꯡꯁꯤꯕ ꯀꯌꯥꯅ ꯄꯨꯟꯁꯤꯟꯗꯨꯅ ꯍꯧꯈꯤꯕꯅ ꯂꯨꯍꯣꯡꯕꯒꯤ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒꯗꯤ ꯌꯥꯏꯇꯝꯕ ꯃꯨꯛꯇꯥ ꯁꯅꯥ ꯃꯈꯨꯜ ꯇꯝꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯁꯨꯅ ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯃꯥꯏꯊꯣꯡꯗꯗꯤ ꯅꯣꯛꯐꯦꯠꯇꯧ ꯃꯤꯂꯨ ꯑꯅꯤꯗꯅ ꯄꯤꯔꯥꯡꯅ ꯊꯨꯝꯍꯠꯇꯨꯅ ꯃꯁꯨꯕꯨ ꯕꯤꯗꯥꯏ ꯄꯤꯈꯤ ꯑꯗꯨꯝꯅ ꯌꯥꯏꯇꯝꯕ ꯑꯃꯗꯤ ꯃꯨꯛꯇꯥ ꯁꯅꯥꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯄꯟꯖꯥꯎꯈꯨꯜ ꯌꯧꯁꯤꯜꯂꯛꯇꯨꯅ ꯃꯌꯨꯝ ꯃꯣꯡꯕ ꯃꯔꯜ ꯌꯥꯏꯇꯝꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤꯕꯨ ꯄꯨꯗꯨꯅ ꯆꯪꯁꯤꯜꯂꯛꯏ ꯃꯁꯥꯅ ꯍꯟꯋꯥꯏꯔꯛꯂꯦ ꯍꯥꯏꯅ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯍꯨꯏꯊꯧ ꯂꯥꯛꯄ ꯑꯃꯗꯤ ꯄꯥꯊꯧ ꯍꯔꯥꯎꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯆꯥꯕꯨ ꯀꯧꯁꯤꯟꯖꯩ ꯍꯨꯏꯊꯧ ꯂꯥꯛꯄ ꯑꯃꯗꯤ ꯄꯥꯊꯧꯕꯨ ꯎꯕꯗ ꯃꯨꯛꯇꯥ ꯁꯅꯥꯗꯤ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯍꯨꯏꯊꯧ ꯂꯥꯛꯄꯅ ꯍꯩ ꯏꯄꯥꯒꯤ ꯄꯥꯔꯤ ꯅꯪ ꯍꯟꯗꯛꯇꯤ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯗ ꯈꯣꯡꯗꯥꯗꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏꯀꯣ ꯅꯣꯡꯂꯩꯈꯨꯜ ꯋꯥꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩ ꯌꯥꯏꯇꯝꯕꯅ ꯈꯗꯣꯟ ꯅꯆꯥꯅ ꯅꯃꯧꯕꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯕꯅꯤ ꯑꯁꯨꯝꯅ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ ꯄꯥꯊꯧ ꯑꯃꯗꯤ ꯍꯨꯏꯊꯧ ꯂꯥꯛꯄ ꯑꯅꯤꯃꯛ ꯄꯨꯟꯅ ꯀꯅꯥꯒꯤ ꯃꯆꯥ ꯀꯗꯥꯏ ꯑꯩꯈꯣꯏ ꯋꯥꯗꯨ ꯂꯣꯏꯕ ꯉꯝꯈꯤꯗ꯭ꯔꯤ ꯌꯥꯏꯇꯝꯕꯒꯤ ꯃꯇꯨꯡꯗ ꯃꯨꯛꯇꯥ ꯁꯅꯥꯅ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯃꯈꯣꯏꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯎꯔꯛꯄꯗ
ꯍꯨꯏꯊꯧ ꯂꯥꯛꯄ ꯑꯃꯗꯤ ꯄꯥꯊꯧ ꯋꯥꯂꯥꯡ ꯑꯃꯠꯇ ꯉꯥꯡꯈꯤꯗ꯭ꯔꯤ꯫ ꯇꯨꯃꯤꯟꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯃꯤꯠ ꯑꯅꯤꯗꯨ ꯃꯨꯟꯅ ꯌꯦꯡꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯨꯛꯇꯥꯁꯅꯥꯗꯤ ꯃꯥꯅ ꯇꯧꯈꯤꯕ ꯃꯇꯧ ꯑꯗꯨꯒ ꯌꯥꯏꯇꯝꯕꯒꯤ ꯃꯈꯨꯔꯥ ꯑꯣꯏꯔꯝꯕꯁꯤꯗ ꯏꯀꯥꯏꯕꯅ ꯃꯃꯥꯏ ꯅꯣꯟꯈꯠꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯀꯥꯏꯕ ꯄꯨꯝꯕ ꯈꯪꯖꯤꯟꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯌꯥꯏꯇꯝꯕ ꯃꯇꯨꯡ ꯑꯣꯟꯊꯣꯔꯛꯇꯨꯅ ꯃꯨꯛꯇꯥꯁꯅꯥꯗ ꯌꯦꯡꯂꯗꯨꯅ ꯇꯞꯅ "ꯃꯨꯛꯇꯥ ꯂꯥꯎ, ꯑꯩꯒꯤ ꯏꯄꯥ ꯁꯛꯂꯕ ꯏꯍꯨꯔꯥꯅꯤꯕꯨ ꯈꯨꯔꯨꯝꯖꯔꯨ ꯂꯥꯎ" ꯑꯁꯨꯝꯅ ꯀꯧꯁꯤꯜꯂꯛꯏ꯫ ꯃꯨꯛꯇꯥꯁꯅꯥ ꯏꯀꯥꯏꯅ ꯆꯪꯁꯤꯟꯗꯨꯅ ꯍꯨꯏꯊꯧ ꯂꯥꯛꯄ ꯑꯃꯗꯤ ꯄꯥꯊꯧꯗ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯍꯨꯏꯊꯧ ꯂꯥꯛꯄ ꯑꯃꯗꯤ ꯄꯥꯊꯧꯁꯨ ꯃꯌꯥꯗ ꯉꯪꯕꯣꯏ ꯀꯔꯤꯕꯣꯏ ꯇꯧꯗꯨꯅ "ꯌꯥꯔꯦ ꯍꯧꯒꯠꯂꯨ, ꯅꯪꯒꯤ ꯄꯟꯊꯧ ꯑꯃꯗꯤ ꯄꯂꯦꯝꯒꯤ ꯌꯥꯏꯐ ꯊꯧꯖꯥꯜ ꯑꯃꯨꯛ ꯅꯤꯖꯔꯨꯔꯁ" ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯌꯥꯏꯇꯝꯕ ꯑꯃꯗꯤ ꯃꯨꯛꯇꯥꯁꯅꯥꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯆꯪꯈ꯭ꯔꯦ꯫ ꯃꯨꯛꯇꯥꯁꯅꯥꯅ ꯐꯅꯗꯨꯝ ꯐꯔꯦ ꯈꯜꯂꯗꯨꯅ ꯍꯥꯊꯨ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯛꯄꯗꯗꯤ ꯌꯥꯏꯇꯝꯕꯅ ꯃꯥꯒꯤ ꯄꯂꯦꯝ ꯄꯟꯊꯧꯅꯤ ꯍꯥꯏꯗꯨꯅ ꯃꯁꯛ ꯇꯥꯛꯂꯛꯄꯗꯒꯤ ꯃꯨꯛꯇꯥꯁꯅꯥ ꯍꯔꯥꯎꯅ ꯅꯣꯟꯈꯠꯂꯛꯇꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯂꯩꯔꯦꯜ ꯂꯥꯛꯄ ꯑꯃꯗꯤ ꯌꯥꯏꯇꯝꯕꯒꯤ ꯃꯃꯥꯏꯕꯦꯝꯃ ꯋꯥꯡꯂꯩꯕꯤ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯎꯔꯦ꯫ ꯃꯨꯛꯇꯥꯁꯅꯥ ꯋꯥꯏ ꯁꯪꯂꯦ ꯈꯟꯗꯨꯅ ꯆꯪꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛ ꯂꯩꯔꯦꯜ ꯂꯥꯛꯄ ꯂꯩꯔꯝꯕꯁꯤꯗ ꯏꯊꯛ ꯊꯛꯀꯠꯅ ꯂꯩꯔꯦꯜ ꯂꯥꯛꯄꯗ ꯌꯦꯡꯂꯛꯏ꯫ ꯃꯃꯤꯠ ꯑꯅꯤꯗꯨ ꯎꯏꯁꯤꯟꯗꯨꯅ ꯃꯆꯤꯟꯗꯨ ꯁꯨꯛꯇꯣꯛꯂꯒ "ꯑꯩ ꯉꯁꯤ ꯂꯣꯏꯔꯦꯗꯅ" ꯁꯤ ꯈꯟꯗꯨꯅ ꯂꯩꯖꯔꯤ꯫ ꯌꯥꯏꯇꯝꯕꯒ ꯂꯣꯏꯅꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯩꯔꯦꯜ ꯂꯥꯛꯄ ꯑꯃꯗꯤ ꯋꯥꯡꯂꯩꯕꯤꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯂꯩꯔꯦꯜ ꯂꯥꯛꯄ ꯑꯃꯗꯤ ꯋꯥꯡꯂꯩꯕꯤ ꯃꯆꯥ ꯃꯃꯧꯕꯨ ꯎꯖꯕꯗ ꯍꯔꯥꯎꯅ ꯅꯣꯛꯆꯔꯤ꯫ ꯑꯗꯨꯕꯨ ꯅꯣꯛꯂꯤꯕ ꯃꯤꯅꯣꯛ ꯑꯗꯨꯒꯤ ꯃꯔꯝꯗꯤ ꯈꯦꯟꯅꯩ꯫ ꯂꯩꯔꯦꯜ ꯂꯥꯛꯄꯅ ꯅꯣꯛꯂꯤꯕꯁꯤꯅ ꯃꯃꯧ ꯃꯉꯥꯎ ꯊꯤꯕꯤ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯂꯗꯨꯅ ꯃꯃꯧꯕꯨ ꯅꯨꯡꯁꯤꯕ ꯍꯦꯃꯟꯈꯤꯕꯅ ꯅꯣꯛꯆꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯋꯥꯡꯂꯩꯕꯤꯅ ꯅꯣꯛꯂꯤꯕꯁꯤꯅ ꯃꯥꯅ ꯄꯥꯝꯗꯨꯅ ꯂꯩꯔꯕ ꯃꯃꯧꯗꯨ ꯉꯁꯤꯗꯤ ꯃꯁꯥꯅ ꯁꯛꯇꯁꯨꯗ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯕꯤ ꯅꯨꯄꯤ ꯑꯃꯕꯨ ꯃꯃꯧ ꯑꯣꯏꯅ ꯄꯨꯔꯛꯄꯁꯤ ꯎꯕꯗ ꯃꯊꯃꯣꯏ ꯄꯦꯟꯈꯤꯕꯅ ꯍꯔꯥꯎꯅ ꯅꯣꯛꯆꯔꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯋꯥꯡꯂꯩꯕꯤ, ꯂꯩꯔꯦꯜ ꯂꯥꯛꯄ, ꯌꯥꯏꯇꯝꯕ ꯑꯃꯗꯤ ꯃꯨꯛꯇꯥꯁꯅꯥꯁꯨ ꯌꯥꯎꯅ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯨꯛꯇꯥꯁꯅꯥꯗꯤ ꯏꯀꯥꯏꯈꯤꯕꯅ ꯋꯥꯂꯥꯡ ꯑꯃꯠꯇ ꯉꯥꯡꯗ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯉꯥꯡꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯂꯩꯖꯔꯤ꯫ ꯋꯥꯡꯂꯩꯕꯤꯁꯨ ꯍꯔꯥꯎꯅ ꯅꯣꯛꯂꯗꯨꯅ ꯃꯆꯥ ꯑꯃꯗꯤ ꯃꯃꯧꯕꯨ ꯌꯦꯡꯂꯗꯨꯅ "ꯏꯆꯥꯒꯩ ꯃꯧꯒꯁꯨ ꯄꯣꯊꯥꯖꯔꯨꯔꯣ, ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯝꯂꯒꯅꯤ" ꯑꯁꯨꯝꯅ ꯍꯔꯥꯎ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯃꯥ ꯏꯕꯦꯝꯃꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯏꯇꯝꯕ ꯑꯃꯗꯤ ꯃꯨꯛꯇꯥꯁꯅꯥꯁꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯩꯔꯦꯜ ꯂꯥꯛꯄ ꯑꯃꯗꯤ ꯋꯥꯡꯂꯩꯕꯤꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯂꯝꯂꯒ ꯃꯁꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯀꯥꯗꯨ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯨꯛꯇꯥꯁꯅꯥꯗꯤ ꯏꯀꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯃꯈꯨꯠ ꯑꯅꯤꯅ ꯈꯨꯝꯖꯤꯟꯗꯨꯅ ꯐꯃꯨꯡꯗ ꯎꯞꯁꯤꯟꯗꯨꯅ ꯃꯊꯟꯇ ꯅꯣꯛꯂꯒ ꯂꯩꯖꯔꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯨꯛꯇꯥꯁꯅꯥ ꯏꯀꯥꯏꯔꯦ ꯍꯥꯏꯕ ꯈꯪꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯪꯗ ꯁꯥꯗꯨꯅ ꯇꯞꯅ ꯌꯥꯏꯇꯝꯕꯅ "ꯃꯨꯛꯇꯥ, ꯅꯪ ꯀꯩꯗꯧꯔꯒꯦ? ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯑꯋꯥ ꯍꯨꯏꯖꯣꯡ ꯂꯥꯡꯂꯕ꯭ꯔꯣ?" ꯑꯁꯨꯝꯅ ꯍꯪꯂꯛꯏ꯫ ꯃꯨꯛꯇꯥꯁꯅꯥ ꯏꯀꯥꯏꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯃꯥꯅ ꯍꯨꯏꯊꯧ ꯂꯥꯛꯄ ꯑꯃꯗꯤ ꯄꯥꯊꯧꯗ ꯇꯧꯈꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯃꯗꯤ ꯂꯩꯔꯦꯜ ꯂꯥꯛꯄꯒꯤ ꯃꯐꯝꯗ ꯉꯥꯡꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥꯗꯨ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯅꯣꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯂꯝꯃꯤ꯫ ꯋꯥꯔꯤ ꯀꯌꯥꯗꯨ ꯇꯥꯔꯒ ꯌꯥꯏꯇꯝꯕꯁꯨ ꯃꯊꯃꯣꯏ ꯄꯦꯟꯅ ꯅꯣꯛꯆꯔꯤ, ꯋꯥꯈꯜꯗꯁꯨ ꯈꯟꯖꯩ "ꯃꯊꯣꯡ ꯌꯥꯝ ꯆꯥꯗꯕ ꯅꯨꯄꯤꯅꯤꯗ꯫ ꯃꯆꯥ ꯑꯩ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯑꯩꯒꯤ ꯄꯟꯊꯧ ꯑꯃꯗꯤ ꯑꯩꯒꯤ ꯈꯨꯔꯥ ꯑꯅꯤꯗ ꯐꯥꯎꯕ ꯀꯤꯍꯟ ꯈꯪꯍꯟꯕ ꯉꯝꯕꯁꯦ ꯅꯪ ꯃꯉꯥꯏ꯫ ꯑꯩꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯍꯥꯠꯂꯝꯂꯤꯕꯗꯨꯁꯨ ꯅꯪ ꯅꯠꯇꯅꯗꯤ ꯂꯩꯇ꯭ꯔꯤ꯫ ꯃꯥꯂꯦꯝꯁꯤꯗ ꯁꯛꯂꯣꯟ ꯈ꯭ꯋꯥꯏꯗꯒꯤ ꯄꯨꯕꯤ, ꯃꯊꯣꯡ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯗꯕꯤꯁꯦ ꯅꯪ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯤ꯫ ꯁꯤ ꯈꯟꯗꯨꯅ ꯃꯥꯒꯤ ꯃꯉꯥꯎ ꯊꯤꯕꯤ ꯅꯨꯡꯁꯤꯕꯤ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯅꯣꯛꯆꯔꯤ꯫ ꯑꯗꯨꯝꯅ ꯃꯇꯝꯗꯣ ꯍꯧꯈꯤꯗꯨꯅ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤ, ꯅꯤꯅꯤꯗꯒꯤ ꯍꯨꯝꯅꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯊꯥꯕꯨꯝ 3 ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯨꯛꯇꯥꯁꯅꯥꯅ ꯍꯥꯏꯕꯗꯒꯤ ꯃꯥꯕꯨ ꯃꯁꯨ ꯁꯛꯅ ꯁꯤꯀꯣꯟ ꯅꯥꯀꯣꯟ ꯄꯤꯔꯛꯄ ꯀ꯭ꯋꯥꯛꯂꯩ ꯑꯃꯗꯤ ꯁꯥꯅꯧꯁꯨ ꯂꯧꯕꯤꯔꯨꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯄꯟꯖꯥꯎꯈꯨꯜꯗ ꯂꯩꯃꯤꯟꯅꯔꯤ꯫ ꯃꯨꯛꯇꯥꯁꯅꯥꯁꯨ ꯍꯨꯏꯊꯧ ꯂꯥꯛꯄ ꯄꯥꯊꯧ ꯑꯃꯗꯤ ꯃꯄꯨ ꯏꯕꯨꯡꯉꯣ ꯂꯩꯔꯦꯜ ꯂꯥꯛꯄꯒꯤ ꯃꯐꯝꯗ ꯏꯀꯥꯏꯔꯝꯕ ꯀꯌꯥꯗꯨ ꯇꯞꯅ ꯐꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯗꯨꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯣꯏꯅ ꯇꯥꯛꯊꯣꯛꯇꯨꯅ ꯃꯀꯨ ꯃꯅꯦꯝ, ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯄꯨ ꯃꯕꯣꯛꯇ ꯅꯠꯇꯅ ꯃꯥꯒꯤ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯀꯌꯥꯒ ꯂꯣꯏꯅꯅ ꯌꯨꯝꯂꯝꯗꯝ ꯅꯤꯡꯊꯤ ꯂꯩꯕꯥꯛ ꯇꯝꯅ ꯈꯣꯡꯁꯥꯜꯂꯛꯏ꯫ ꯁꯣꯝꯗꯅ ꯃꯨꯛꯇꯥꯁꯅꯥꯕꯨ ꯐꯪꯃꯜꯂꯛꯇ꯭ꯔꯕꯗꯨꯗꯗꯤ ꯑꯁꯥꯎꯕꯅ ꯍꯦꯟꯈꯤꯕꯅ ꯀꯩꯕꯤꯔꯦꯜ ꯑꯃꯗꯤ ꯁꯥꯂꯤꯡꯕ ꯃꯄꯥ ꯃꯆꯥꯅ ꯅꯤꯡꯊꯤ ꯂꯩꯕꯥꯛꯇ ꯂꯥꯟꯗꯥꯔꯛꯇꯨꯅ ꯐꯩꯔꯣꯏꯖꯥꯝꯕꯁꯨ ꯃꯩꯔꯥꯕꯥꯛ ꯀꯟꯅꯕ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯂꯕ ꯇꯝꯊꯤꯔꯕ ꯌꯣꯛꯅꯕꯨꯡ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯗꯨꯅ ꯃꯁꯤꯡ ꯌꯥꯝꯕ ꯍꯦꯟꯈꯤꯕꯅ ꯐꯩꯔꯣꯏꯖꯥꯝꯕꯕꯨ ꯂꯥꯛꯆꯕ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯤ꯫ ꯃꯔꯩꯕꯥꯛꯄꯨ ꯉꯥꯛ ꯁꯦꯟꯕ ꯉꯝꯂꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯐꯩꯔꯣꯏꯖꯥꯝꯕꯒꯤ ꯃꯊꯃꯣꯏꯗꯁꯨ ꯆꯤꯡꯅꯕ ꯃꯤꯄꯥꯏꯕ ꯍꯦꯟꯖꯤꯜꯂꯛꯂꯤ꯫ ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯐꯩꯔꯣꯏꯖꯥꯝꯕ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯔꯕ ꯈꯨꯀꯟ ꯄꯥꯡꯒꯟꯕ ꯅꯤꯡꯊꯧ ꯑꯃꯅꯤ꯫ ꯃꯔꯝ ꯑꯗꯨꯅ
मागी लेजबी थादुना मथोई थारबसु थाना मरैबाकपुदी कलमलगे खल्लदुना अरोइबो ओइना अकन्म मओंगदा लांथेंगनरई सोमदसु असुम लाकपना मरैबाक यौसिलकपददी लांथेंगनदुना लैरमलिबदु उबदा मुक्तासना तौफम खंगदा मपुरोइबा अमदी मकुइबुंगोदा मरैबाकी तेंबांगबियु हाइबगुम येंगजरई ममौगी मित्येंग अदुगी वारम पुंबा खंगलदुना लैरे लाकपा मसामकना मागी लानमी कयादा निंथि तंपाकता लानसिंगनरिबा खुदिंगमक लेमना अमत थाबा यारोइ ngamnamak tumna yaibi laugadabani haina yathang tauthakri laire lakpa magi sana yathangbu ngairiba tamthiraba sathiraba panjau khulgi lanmi kaya dusu makoina ngaijariba yathang adumak pirakpadagi yamna harauna laukhongduna sensinthri magi loinabi gi apamba tunginna yaitama masamaksu makhuda khulai paiduna lanphamda sangsinkhri mamaugi aningba thunghallage khanduna laire lakpa masamak yauna nongmata maithiba nanglaktraba huithau lakpa amadi pathausu lanpham tana sangsinki manem ibema wanglaibi amadi magi nupi lanmi kayana ahal oiraba kwaklai amadi sanaubu ngaksenbiri mukta sanasu magi ningthi zaraba thangsang adu paiduna maraiba kannabagi damak masu lanpham da sangsinkirami adumna manglomdana phairoi zamba amadi ningthi tampak laibaki haisinglaba lanmi kayana landarakpa amadi tunglomdagina sathiraba tamthiraba panjau khulgi lanmi kayaga loinana laire lakpa huithau lakpa amadi pathauda nattana yaitamba masamakna mukta sanaga loinana landarakpadudadi yoknabum laibaki yamlaba lanmi kayadu mikup phakije tumna sikibana salengba amadi kaibirel makoi anida ngaisilakli kuina urudraba mamomda khanghaudana mitmangdi leplarabasida phairoi zamba kapna kapna sensilaktuna mamombu konsinjarami salingbasu mukta sanabu amuk hana uba phangmasida asauba hemankhibana ngasidi napana sabu aigi khutagi kanana kanbibu ngambage haibado yengba taba si haiduna sensilaktuna magi thangsang adu phairoi zamba amadi mukta sana tamna haitharakpada khanghaudana yaitama songsilaktuna phajaraba timenta amana salingba matung adomdagi lengladuna mathabakta phawdoklami salingba wana mamai adu tapna leithuraktuna mayadagi ikheng kaya hadoktuna yenglai yaitambasu tapna ingna nokphe tawduna salingbada yengladuna yaitamba ina hinglingai aigi mukta sanagi tubum nama sokadaba malemse leite si hairamlaga salingbagi thabak phawna lengduna pairiba timenta adu wangna nongdol thakta thangatlaga kanna kanna laurai masabu timenta aduna mathabak phawna lengduna wangna thangatlaga thamlibadu ubada kaibiral yam sauna laukhongduna yaitambabu hatlage haina manak tamna sensilakpani adu huithau lakpa amadi pathau chensidaktuna kaibirelgi makhong makhut animak makoi makoina pariba thangsang aduna thabat thabat kakthakki kaibirel laimaida phamduna chainaduna laukhongduna leiringai laire lakpa tapna sangsilaktuna nokfet tawna kaibirelda yenglaga kaisu leitriba nangna laire lakpa igi isabu hatpadi natik natik imaubu mirot ohenduna maraibak-tagi chilhankibada natana imaubu namduna nasagi oinabu hotnakibagi lamani masi si hairamduna magi thangsangduna kaibirelbu makok kaktuna yaibi laukirami phairoi zambasu angakpa amaga loinana laire lakpa huithau lakpa pathau amadi yaitambada natana panjau khulgi thauna pharaba lanmi kayada makoigi mateng pangbibagi damak thakat wahai kaya haijarami mukta sanasu mapuroiba yaitamba amadi makuibungo laire lakpagi masak taktuna khanghalami mukta sanagi wafam adu tabadagi phairoi zambasu haraukibana laire lakpa amadi phairoi zamba mapa anidu chetna lengo nazarami phairoi zambasu penman khibana mayanupa oiriba yaitambabu ningthi laibaki ningthau oina hapiduna ningthi tampak laibak sibu yaitambagi maphamda sinabiduna panjau khul amadi donglei khulgi khunja kayabu ningthi tampak laibakta puraktuna ningthina thambirami kwaklai amadi sanaubusu phairoi zamba amadi sana tampha anina makoibu pokwa palem panthauni khanduna sana konungda awatpa amata leitana thambikirami matamgi matung inna mukta sanasu nau puraktuna masa uba phangjarani khalubada laire lakpa wangleibida natana huithau lakpa amadi pathaudi mamaubu makhong leibak tahandana luna sana taujari mamaubu luna sana taubiduna masa ningolgum nungsibibadu uraga mama mapa oiriba phairoi zamba amadi sana tamphasu harauna noksari